Lexi hen bina hospital da hapta mayamuk leibadуда ningthem do hospital da lai corona taibumona wana behigla itawrisi laktrasu yabasida ningthem rani de yengduna rani ai be magi manakta di changningtre ado se paisa si icha gi layeng bade chizino haiduna chonga chapi bandal amarani dapi rani di paisa do ubada ithak thakatna lawi aduba haizabagi wani masu Dr. Wanglembana machanupi bu khanjaba amadi machanupi na utkhiba mawong matawdu khangdaba natti aduba pumnamak khanglusu khangsinadaba saduna mapuroibagi aningba apambada yetludre korau su paisadu da yengduna paisa se yambu yamankhre pangpi da pisilakle tawrisi sanado aina shidadi lakhaningdre da lakhandrabani nang aina phajana kupna bema bu sinaraga loire na khalabani maso handakti thabak khra sinjabaduda hai soining lodre ado bema di kayam naba phare nati yumda puthaba yakhiroidro rani paisa du yapsin khraga phare da kaishu thoina nadrabani bende su kairabani kaishu sopana teda icha sanana warakpa bu kaino warak jasan hayeng do chatnanaba mapana budi wari sarurabani Oh, phari college to so matam khara main lecturani masu narubani na khara pothajasanu aige haibabu na koini ne aige pambase thonghalu sitani paisa gi di kaishu khalu aina dum pini ko korau harauna bill su khara phangba hori yam nungai taibungo hoige pamba aina toba aige pamba taibungo hoina toba ha si mangai ngai sen oina bahaibasi natrane ranina aina ichem sido icham chamna be manabagi wari tawrubani sauramgadra khangde aikhoi gidi taibungo hoiga ngai sen oiba phangjabadi changne swarga kabagambani aikhoi gi mangkhraba izat salman pomba taibungo hoina hanjin khiba ngaktani do hayeng icha sina college tamba loibaga aikhoi na khangna icha se taibungo hoida sina jagi ningthemna hoi adom ne hek tawsirani aidina chanu pise soidani ima oigedawrini kari gamba mana atopaga yenglamaba noi aibu phatte haiganu ko aina noida haijai nonjai haiduna nawanglaklabade manungda kunduna leiriba aigi nongsa se su songthorakane haiba nasana bhabta jogonoi korona aikhoina khangna tawrakani da taibungo nati aikoi se ising chingnarabra kainom tawrida थाजाबिद्राबो कई से इचानुपीसी पोगिसो पोख्राउजी आई कैसो हाइरोय कोरौ तहा गनुने नंगबो मतम लैरि कैदोगे अंगांग सिनाबसो फट्रे हाइबनिना ज्ञान ताना नोय एनी चंगदना सेक्सिना सिनो मदुदा चंगदबो मयामदो अइना लोइना तौनी वाटलेसो हाइरो होय ताइबुंगो अवाद अपा हाइजरके कैसो तौरैदा ताइबुंगो नसो असुक फजना लायें बिरिसिबु taibungo thoglasi kenten dai kainom charusi sidali paga wari sanaba nungaiti bema budi mama na mai yingjarani horen aina changkhibada moi gi susana ba khra leibi khra loireda korau su yari kai ningthem dagi thaktok cha thokna bo hotnei madu pumba khangba ningthem na su lang thakpada korau bu irai laina thori bani ningthem na adudi rani ayamuk thoklagi Bema sinang na phajana yengsinbiyo ko hoi daibungo ai leija haurage ko dudi korau ga ningthem gadu wari sana duna thoglak minai korau di harau bada pan khai lai khidrai magi bil su phangba haurakpaga ningthem na macha gi da makni haiduna pirakliba kai tharakliba paisa mayam duda madi pungpang thakhrabani ningthem su korau na khalliba ningliba pumba iho ho na uba ngame adumak na masu korau na tawba khuding khangsinadaba usinadaba saduna hoi haiduna chatpani karigi su khangloi magi punchida mi makhal makha kayama thengnakrabani michi ni yengbada kanana kari pami kari ningle haiba ma khangi adubu luriba amana makhoi amattana laisi henbiga Dr. Wanglembaga mari leinare haiba michi ni yengtuna su mitpham hongde yenglaba su khangba ngamde chingnabasu ngamde maru oina
Kana amatana laisi hen bina khaliba ningliba magi thamoiba kamdong khudum changani haibadi Martian ningthem dilairadana mama mapana phau khangba ngamdi masimakna ningthemna plan kaya ya labasu Martian kupna sena dunasu nupi ma bu son thanaba te thanaba upai phangba ngamkhidabani nongthelgi matamdani Martian laisi hen bida call tawri laisi hen bisu call du pai sira pai rui sira khalingi call du tatkri adumna hanjin mangarak tawrakpaduda laisi hen bisu yarare khana call du pai khali phone dagi Martian sauna nangna namasyam kalise kaino ba ha laisi hen bi khonda du de sauningna aina nam kalise nange du gi wangang sangang du dani aina kaidoradana laisi hen bi matau du de sauning labani aduna tapna thamlage mushi yongni college ta laglaga koilaw lawjar kani koi yare nong ta samiron thongna ingna tapna wangang ba hijadranang haiti aidi am hijadi nang khra dambiyo tanja duda Dr. Wanglem badu laisi hen bigi manak ta changlei Wanglem bana hidak charama laisi hen bi pakhatna phone du phatmon makha da inchen khraga chadri pung ayo rishida nang na muk chadri ni de phone me lamira nang ba nari ngai phone pai no siya de nami to loi shokla ni hai ga ngang na sakna bayam ya de nang si laisi hen bi makhut na mana da pai du na sorry si ai le ngai goli do sa tho nang bu ka ya na bu ngai da balai dige hari ado khong se khidang dinai Wanglem ba nupi du ki asok pa du de yeng du na hida goli se matam chana charaga adum phanida hayeng la hanchila kaino yumda hanbadi yarani kainom da haige hayo laisi henbi Wanglem bada koidana ai narsham tamningi nang nabu pamladi form thar kan dai pirake mama ni yade kaige khang de ado ai diam pa me ba mama da na phazan haina ku aina sunangi angamba mating bangi dada how nang haina biyo ba nurse oi bidi yam phai kaina ado aina hariga yabu yarakadro ima ga yam chanai du di Wanglem ba nok phetawna hoi nang ni yam pamladi aina haitari dana laisi hen bi maram icha chada ngasai nurse nupi amaga irang tawna banatrana asi hairaga mamai du phet lai thokri ai de kanai karamba nurse te irang tawriba aine kadam te ke irang tawjedi ko yare tawsinar kano ai ba kamai pambi doino haima aseng bai tawde mi nang na ba phatana khanbai ne yare cho aine nang na taba kanam ta de irang tawde aine irang tawram ladi nurse la doctor nupira amaga hana khangnara moidro ai isamak na ni ko nangwanda khangna sen hai khrisi bab khara di taba yabani nangsu laisi hen bi ikai tuna sauksinai nang ai ga yengdana adum koi cha chatla laiba natro oi si doctor ni patient chingse yenglamaga nangi nakde changlei shidi ai su matang na matam ni yadabai ni yarade tum changlei shidi dada ai haningdre hospital da kai gi laining na haise shida laiba bu nungai bro ayam da chatladi nang adom miss tawni nang na duty off lairasu ai gi khalaga dum lakpado ai khangi Wanglem ba changsin-duna nupi du ki makhut tapna pai duna yumda phazana halaga phone do pau phongna badam yari chiri mama na shida wana yumda mukchat sida muglak tawbudo nangbu nungai bro sidai halaga pau phongna raroi unararoi haibisu natana laisi hen bi mapi irachena doctor du bu yenglai mapi du su tapna khambangam da sintharakli Wanglem ba makhut anina nupi ma ki pirang du pamun na dai thoklaga si nang ado mai dong ai nungai tib sin pham na ne khangi adoi su ai nang khamba du ya di ai na nang gi da makleb li shidi nang yam henjina khajin badu dong ai nang na taba atopa kanam te yeng loi laisi hen bi thase de hai ko makok to hai Wanglem ba laisi hen bi ki mamai da tapna nan bi du na ai mitamoni yengusi ai gi mitamoni
ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯒꯅꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯀꯔꯤꯅ ꯎꯠꯂꯨꯒꯦ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯒꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯟ ꯈꯖꯤꯛ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯗꯗꯥꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯔꯛꯄꯅꯣ ꯑꯁꯨꯛ ꯊꯦꯟꯕ ꯃꯇꯝꯁꯤꯗ ꯏꯁꯥ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯗꯗꯥ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯉꯤ ꯅꯐꯝꯗ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯑꯩ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯑꯣꯏꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯦ ꯗꯗꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯍꯟꯗꯣꯏꯅꯤ ꯅꯪꯕꯨ ꯁꯣꯟꯊꯩ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯤ ꯇꯥꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯉꯤ ꯋꯥꯡꯂꯦꯝꯕꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯃꯛꯅ ꯍꯟꯖꯤꯟꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯀꯞꯀꯅꯨꯁꯦ ꯗꯗꯥ ꯋꯥꯍꯩꯒꯦ ꯅꯪ ꯑꯩꯕꯨꯗꯤ ꯃꯤꯅꯝꯕꯤꯔꯝꯒꯅꯨꯀꯣ ꯅꯪꯕꯨ ꯀꯅꯥꯝꯇꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯍꯟꯅꯤꯡꯗꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯅꯪꯁꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯦ ꯑꯩ ꯈꯛꯇꯒꯤ ꯋꯥꯍꯩꯗꯨꯗ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯃꯤꯄꯥꯏꯕ ꯀꯔꯝ ꯎꯠꯀꯅꯤ ꯐꯣꯟ ꯄꯥꯏꯈꯤꯕꯗꯨꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥ ꯃꯇꯧꯗꯨꯗ ꯋꯥꯡꯂꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯋꯥꯡꯂꯦꯝꯕꯗ ꯃꯤꯅꯝꯂꯒꯨꯝ ꯅꯨꯡꯉꯥꯏꯇꯕ ꯏꯍꯨꯜꯅ ꯃꯁꯥ ꯄꯨꯝꯕ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ ꯀꯩꯁꯨ ꯇꯧꯗꯦ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯒꯨꯝ ꯇꯧꯏ ꯁꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯐꯖꯅ ꯄꯣꯊꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯗꯣꯛꯇꯔꯗꯨ ꯊꯨꯅ ꯊꯣꯛꯍꯟꯅꯤꯡꯕꯅ ꯍꯤꯗꯥꯛꯇꯨ ꯅꯪ ꯍꯧꯔꯔꯣꯏꯗꯒꯨꯝ ꯆꯥꯁꯤꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯒꯨꯂꯤꯗꯨ ꯌꯣꯠꯄꯗ ꯈꯪꯍꯥ ꯍꯥꯔꯛꯏ ꯋꯥꯡꯂꯦꯝꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯪꯒꯟꯗ ꯇꯞꯅ ꯅꯥꯟꯕꯩ ꯐꯨꯕꯩ ꯇꯧꯔꯒ ꯏꯍꯦ ꯒꯨꯂꯤ ꯐꯥꯎ ꯐꯖꯅ ꯆꯥꯍꯩꯗꯦ ꯌꯦꯡꯂ ꯐꯖꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯍꯥꯔꯤꯅꯦ ꯑꯩꯅ ꯅꯠꯇꯤꯌꯦ ꯐꯔꯦꯁꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯩ ꯊꯣꯛꯒꯦꯀꯣ ꯑꯁꯣꯝꯗ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯄꯦꯁꯦꯟ ꯑꯃ ꯂꯩꯍꯧꯋꯦ ꯑꯝꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯊꯦꯡꯂꯨꯗ꯭ꯔꯦ ꯍꯣꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯍꯣꯔꯦꯟ ꯆꯪꯂꯝꯃꯨꯀꯣ ꯆꯪꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯋꯥꯡꯂꯦꯝꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯔꯁꯟ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯍꯦꯟꯈꯤꯕꯅ ꯈꯣꯟꯖꯦꯜꯗꯨ ꯐꯥꯎꯅꯤꯛꯂꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯥꯏ ꯂꯩ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ ꯌꯨꯝꯗꯗꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯒꯤ ꯑꯔꯩꯕ ꯏꯔꯟ ꯄꯨꯝꯕ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯂꯦ ꯀꯩ ꯍꯔꯥꯎꯕ ꯅꯪꯒꯤ ꯅꯃꯥꯅꯄꯥꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯈꯨꯗꯛꯁꯤꯗ ꯊꯥꯗꯠꯄ ꯉꯝꯃꯦꯁꯦ ꯅꯣꯏ ꯈꯪꯗꯦꯅꯦ ꯍꯥ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯍꯧꯖꯤꯛꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯈꯪꯅꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯃꯥꯔꯁꯟꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯇꯥꯗꯨꯅ ꯂꯩ ꯑꯅꯝ ꯀꯟꯕ ꯃꯤꯅ ꯉꯥꯡꯕꯁꯦ ꯄꯇꯥꯗꯕꯒꯤꯗꯃꯛ ꯑꯩꯅ ꯈꯔ ꯋꯥꯔꯛꯂꯨꯕꯒꯤꯅꯤꯅꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯛꯂꯤꯁꯦ ꯍꯥ ꯉꯥꯎꯋꯦ ꯈꯪꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯈꯪꯅ ꯑꯩꯁꯦ ꯀꯣꯛ ꯆꯥꯛꯄ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯌꯥꯝ ꯇꯝꯊꯤꯕ ꯁꯥ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯅꯪꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯅꯪ ꯁꯥꯎꯒꯅꯣ ꯀꯧꯔꯛꯀꯅꯣ ꯅꯪꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯤꯟꯗꯨꯅ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯈꯤꯕ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯅ ꯃꯥꯒꯅ ꯄꯥꯒꯗꯨꯁꯨꯅꯤ ꯃꯇꯣꯡꯅ ꯅꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕ ꯃꯔꯨꯅ ꯑꯩꯅ ꯆꯨꯞꯄ ꯍꯥꯏꯕ ꯅꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯍꯥꯠꯄ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯁꯦ ꯅꯣꯏ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯆꯩ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯃꯄꯥꯅ ꯈꯪꯂꯒ ꯀꯔꯤ ꯑꯣꯏꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯇꯧꯔꯛꯂꯒ ꯉꯥꯛꯊꯣꯛꯄꯤꯗꯣꯏꯁꯤꯅ ꯀꯅꯥ ꯀꯣꯔꯧꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯂꯩꯊꯣꯛꯈꯤꯅꯤ ꯃꯥ ꯈꯪꯉꯤ ꯆꯩꯅꯥ ꯐꯪꯒꯗꯕꯗꯤ ꯃꯁꯥ ꯈꯛꯇꯅꯤ ꯏꯌꯥꯝꯕ ꯅꯪ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯐꯩ ꯍꯧꯖꯤꯛ ꯅꯄꯥꯒꯤ ꯊꯤꯀꯥꯒꯤ ꯕꯤꯜꯗꯨ ꯀꯛꯀꯦ ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯨꯅ ꯍꯥꯞꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯇꯥꯡꯖꯕꯗꯧꯅ ꯁꯨꯝ ꯇꯧꯕꯗꯨꯒ ꯃꯥꯅ ꯍꯩꯖ ꯅꯣꯟꯖꯍꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯃꯥꯔꯁꯟꯗꯤ ꯁꯥꯎꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯣꯏꯖꯕ ꯄꯤꯔꯤꯈꯩ ꯍꯔꯥꯎꯕ ꯃꯁꯥꯇꯒꯤ ꯈꯟꯕ ꯅꯣꯏꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯗꯣꯏ ꯁꯔꯨꯛ ꯂꯣꯏꯅꯗꯕꯅ ꯐꯩ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯄꯥꯝꯗ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯦ ꯑꯩ ꯅꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯀꯤꯖꯩ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯂꯦꯗꯣ ꯅꯣꯏ ꯇꯧꯔꯤꯅꯦ ꯍꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯔꯤꯒꯤ ꯇꯣꯛꯄ ꯍꯥ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯑꯩꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ
ꯃꯤꯅ ꯇꯧꯕꯤꯔꯛꯄ ꯈꯔꯗ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯒ ꯂꯩꯕ ꯅꯣꯏꯒ ꯑꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ? ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ. ꯑꯗꯣ ꯃꯃꯥꯒ ꯕꯕꯥꯒꯗꯤ ꯁꯣꯛꯀꯅꯨ. ꯃꯈꯣꯏ ꯍꯥꯟꯅ ꯍꯥꯠꯀꯗꯧꯔꯤꯅꯤ. ꯅꯣꯛꯁꯤꯟꯅꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯅꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯣꯟꯁꯤꯜꯂꯛꯄꯒꯁꯨ ꯁꯥꯔꯤ. ꯑꯩꯅ ꯀꯩ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨꯕꯅ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯏꯌꯥꯝꯕꯣꯛ ꯑꯩ ꯂꯥꯟꯖꯔꯦ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ. ꯀꯣꯏꯌꯨ ꯅꯨꯄꯥꯗꯣ ꯀꯣꯏꯌꯨ. ꯑꯍꯦꯟꯕ ꯌꯥꯝ ꯊꯤꯀꯣ. ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯅꯤ. ꯃꯃꯥ ꯕꯕꯥꯗ ꯀꯩꯝ ꯇꯧꯕꯤꯒꯅꯨ. ꯏꯌꯥꯝꯕꯣꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ. ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯏꯀꯥꯏꯕꯁꯦ ꯇꯨꯃꯤꯟ ꯈꯪꯖꯤꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ. ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟ ꯁꯥꯎꯅ ꯀꯣꯜꯗꯣ ꯀꯛꯈ꯭ꯔꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯅ ꯀꯣꯜꯗꯣ ꯍꯟꯖꯤꯟ ꯇꯧꯖꯩ. ꯑꯗꯨꯕꯨ ꯃꯥꯔꯁꯟ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯁꯅꯨ ꯊꯦꯡꯅꯔꯒꯦ ꯈꯟꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ. ꯁꯣꯝꯗ ꯀꯣꯜꯗꯣ ꯍꯦꯛ ꯀꯛꯈꯤꯕꯒ ꯃꯥꯔꯁꯟ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏ. ꯃꯈꯨꯠꯇꯨꯁꯨ ꯂꯤꯛꯂꯤꯅ ꯌꯥꯠꯄ ꯊꯤꯟꯕ ꯇꯧꯕ ꯌꯥꯎꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯦ ꯃꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯨꯔꯤ. ꯃꯈꯣꯜꯗꯨ ꯇꯥꯔꯕꯅ ꯂꯩꯃ ꯅꯤꯡꯊꯦꯝ ꯑꯅꯤꯗꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ. ꯅꯤꯡꯊꯦꯝ ꯃꯆꯥꯕꯨ ꯐꯥꯗꯨꯅ ꯁꯅꯥ ꯁꯦ ꯇꯞꯊꯧꯁꯤ. ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ? ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯁꯥꯎꯅꯨꯁꯤ. ꯃꯥꯔꯁꯟ ꯃꯄꯥꯅ ꯀꯣꯜꯂꯕꯗ ꯃꯁꯥꯗꯨ ꯃꯨꯛꯄ ꯉꯝꯗ ꯑꯁꯥꯎꯕꯗꯨ ꯇꯞꯅ ꯐꯥꯊꯔꯛꯏ. ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯈꯟꯅ ꯌꯦꯡꯖꯩ. ꯅꯤꯡꯊꯦꯝ ꯃꯆꯥꯕꯨ ꯇꯞꯅ ꯐꯃꯨꯡꯗ ꯐꯝꯊꯍꯟꯗꯨꯅ ꯀꯩꯗꯧꯔꯦ? ꯅꯠꯇꯦ ꯏꯆꯥ ꯀꯩꯗꯧꯔꯒꯦꯕ? ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯅꯥ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯒꯤ ꯀꯔꯤ ꯅꯤꯡꯊꯨꯡꯗꯕ ꯌꯥꯎꯔꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ. ꯀꯩꯗꯧꯔꯒꯦꯕ? ꯃꯥꯔꯁꯟ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡ ꯕꯕꯥꯒꯤ ꯕꯤꯜꯗꯣ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯁꯤꯗꯀꯣ. ꯃꯣꯏꯅ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯍꯥꯏꯔꯒ ꯁꯨꯝ ꯇꯧꯕ. ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏ. ꯃꯣꯏꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ. ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯅꯤ. ꯅꯤꯡꯊꯦꯝ ꯄꯤꯁꯨꯝ ꯑꯅꯤꯁꯨꯛꯅ ꯀꯔꯤ? ꯕꯦꯃꯕꯨ ꯅꯨꯄꯥ ꯀꯣꯏꯔꯝꯃꯤꯕ ꯑꯃꯨꯛꯁꯨ? ꯍꯦꯔꯥ ꯃꯆꯣꯛ ꯃꯄꯥꯡ ꯅꯥꯏꯗꯅ. ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯀꯅꯤ. ꯃꯥꯅ ꯂꯝꯄꯪ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ? ꯃꯋꯥ ꯂꯧꯗꯦ. ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯅꯤ ꯉꯁꯤꯗꯤ. ꯁꯪꯈ꯭ꯌꯥ ꯉꯥꯏꯈꯣ. ꯑꯩ ꯋꯥ ꯑꯃꯗ ꯍꯥꯏꯒꯦ. ꯑꯁꯥꯎꯕꯅ ꯍꯦꯛꯇ ꯃꯥꯡꯖꯤꯜ ꯊꯥꯕꯗꯨ ꯇꯧꯕꯤꯅꯨ. ꯕꯦꯃꯗꯣ ꯅꯥꯁꯨ ꯅꯥꯔꯤꯕꯅꯤ. ꯃꯗꯨꯗ ꯀꯥ ꯍꯦꯟꯅ ꯐꯨꯆꯩ ꯇꯧꯔꯨꯔꯕꯗꯤ ꯗꯁꯥꯁꯤ ꯑꯩꯈꯣꯏꯗ ꯇꯥꯗꯧꯔꯤꯕꯅꯤ. ꯑꯩ ꯏꯆꯥꯕꯨꯗꯤ ꯕꯗꯅꯥꯝ ꯊꯝꯍꯟꯅꯤꯡꯗꯦ. ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯕꯅ ꯐꯒꯅꯤ. ꯃꯥꯔꯁꯟ ꯇꯞꯅ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ. ꯌꯥꯔꯦ ꯄꯥꯕꯨꯡ ꯕꯕꯥꯒꯤ ꯕꯤꯜꯗꯣ ꯀꯛꯂꯣ. ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯛꯄ ꯃꯥꯅ ꯁꯥꯒꯠꯂꯛꯄ ꯏꯔꯥꯡꯗꯨ ꯌꯦꯡꯂꯁꯤ. ꯃꯤꯒꯤ ꯏꯃꯨꯡꯅꯤ. ꯑꯩꯅ ꯑꯉꯥꯡꯗꯨ ꯐꯨꯔꯨꯕꯒꯤꯁꯨ ꯐꯣꯡ ꯁꯥꯅ ꯂꯩꯔꯤꯕꯅꯤꯅ ꯃꯄꯥꯗꯨꯅ ꯃꯥꯏ ꯇꯧꯖꯅꯤ. ꯅꯤꯡꯊꯦꯝ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯀꯅꯤ ꯆꯥꯊꯣꯛꯀꯅꯤ ꯈꯜꯂꯒ ꯂꯩꯕ ꯃꯤꯅꯤ. ꯑꯩꯅ ꯅꯝꯗꯨꯅ ꯅꯨꯄꯤꯗꯨꯕు ꯃꯁꯥꯅ ꯌꯥꯅꯤ ꯏꯃꯨꯡꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ. ꯐꯩ ꯑꯩ ꯀꯣꯔꯧꯗ ꯋꯥꯔꯤ ꯁꯥꯒꯦ. ꯋꯥ ꯉꯥꯡꯅꯒꯦ. ꯃꯥ ꯈꯪꯅꯤ. ꯑꯩ ꯃꯉꯣꯟꯗ ꯀꯩꯅꯣ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯑꯦꯛꯁꯟ ꯄꯥꯟꯒꯗꯕ ꯃꯥꯟꯗꯦ. ꯃꯥꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯕꯅꯤꯅ ꯑꯩꯅ ꯃꯥꯒꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯇꯥꯕꯅꯤ. ꯈꯪꯂꯤꯗꯅ ꯃꯤꯟꯅꯥꯏ ꯃꯆꯥꯗꯣ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯗꯣ ꯑꯩꯅꯅꯦ ꯍꯥꯏꯕ ꯃꯇꯤꯟꯗꯨ ꯌꯣꯠꯊꯗꯦꯅꯦ ꯃꯣꯏ. ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ. ꯃꯥ ꯀꯣꯔꯧ ꯑꯃꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯁꯤꯡꯅꯔꯒꯦ ꯈꯟꯈ꯭ꯔꯤ. ꯂꯩꯃ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯔꯥ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯏꯆꯥꯅ ꯑꯁꯨꯛ ꯊꯤꯅ ꯁꯥꯎꯒꯗꯕ ꯅꯠꯇꯦ. ꯃꯣꯏꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯟꯅꯥꯏ ꯐꯥꯎꯕ ꯆꯟꯅꯗꯦ. ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯉꯥꯏꯁꯤꯟ ꯑꯣꯏꯁꯦ ꯍꯥꯏꯔꯤꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯃꯣꯏꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯁꯦ ꯂꯩꯃꯅꯦ ꯍꯥꯏꯕ ꯈꯪꯍꯟ ꯇꯥꯔꯤꯗꯅ. ꯏꯆꯥꯁꯤꯗꯤ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯁꯤꯟꯗꯅ ꯁꯣꯏꯗꯅ ꯅꯝꯗꯨꯅ ꯅꯨꯄꯤꯗꯨꯕꯨꯅꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯒꯅꯤ. ꯃꯥꯔꯁꯟ ꯋꯥ ꯉꯥꯡꯗꯦ. ꯁꯥꯎꯅꯤꯡꯕ ꯐꯥꯊꯕ ꯑꯣꯏꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ. ꯂꯩꯃꯁꯨ ꯃꯆꯥꯅ ꯆꯈꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯤ. ꯑꯗꯨꯕꯨ ꯋꯥꯈꯜꯗꯨꯗꯤ ꯂꯩꯇꯥꯕ ꯅꯠꯇꯦ. ꯅꯤꯡꯊꯦꯝꯅ ꯈꯟꯕꯒꯨꯝ ꯃꯥꯁꯨ ꯅꯨꯄꯤ ꯃꯁꯥꯃꯛꯇ ꯍꯛꯊꯦꯡꯅꯅ ꯊꯧꯑꯣꯡ ꯈꯔ ꯆꯠꯊꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯇꯕ ꯅꯠꯇꯦ. ꯅꯨꯄꯥ ꯑꯃ ꯎꯅꯔꯨꯕꯒꯤꯗꯃꯛ ꯃꯥꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯑꯗꯨꯛ ꯁꯥꯊꯤꯅ ꯐꯨꯈꯤꯕ ꯈꯨꯐꯨꯗꯨꯅ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯥ ꯃꯁꯥꯒꯤꯗꯃꯛ ꯈꯟꯖꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ.
ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯍꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗ ꯃꯥꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯨꯕꯅ ꯁꯤꯡꯅꯔꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ, ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ꯫ ꯃꯗꯨꯃꯛꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯀꯔꯝꯕ ꯂꯥꯟꯖꯥꯎ ꯊꯣꯛꯂꯛꯀꯅꯤ ꯈꯟꯅ ꯂꯥꯟꯊꯦꯡꯅꯔꯒꯦ ꯃꯇꯥꯒꯨꯝ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯕꯛ ꯃꯐꯝꯗꯅꯤ꯫ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯀꯣꯔꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯣꯔ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯂꯩ꯫ ꯀꯣꯔꯧꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇꯕꯅ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯃꯗꯨꯃꯛꯅ ꯉꯁꯤ ꯅꯤꯡꯊꯦꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤ ꯐꯥꯎ ꯃꯥ ꯈꯪꯗꯦ꯫ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯆꯦ ꯑꯃ ꯐꯥꯏꯜꯗꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯀꯣꯔꯧꯗ ꯄꯤ꯫ ꯁꯦ, ꯅꯪꯒꯤ ꯕꯤꯜꯗꯣ ꯑꯩꯅ ꯀꯛꯊꯠꯂꯕꯅꯤ꯫ ꯄꯥꯁ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯅꯌꯥꯅꯨꯄꯥ ꯑꯐꯥꯎꯕꯁꯤꯡꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯃꯨꯛ ꯍꯪꯂꯨꯔꯣ꯫ ꯀꯣꯔꯧ ꯉꯛꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯇꯥꯏꯕꯨꯡꯉꯣ, ꯀꯩꯗꯧꯕꯤꯕ ꯌꯥꯎꯔꯒꯦ? ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅ ꯏꯕꯨꯡꯉꯣꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦꯕ? ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯅꯆꯥꯅꯨꯄꯤꯗꯨꯗ ꯍꯪꯉꯨꯁꯨ꯫ ꯑꯩ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯕ ꯄꯥꯝꯗꯦ꯫ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯐꯖꯅ ꯊꯥꯖꯕ ꯄꯤꯗꯨꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯂꯦꯝꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯕ? ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤ ꯂꯝꯀꯦꯠꯄꯤ ꯑꯃ ꯄꯣꯛꯁꯤꯜꯂꯒ ꯁꯦꯟꯅꯕꯁꯨ ꯉꯝꯗꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯖꯔꯨꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯂꯤꯕꯁꯦ꯫ ꯀꯣꯔꯧ ꯈꯪꯂꯤ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯥ ꯃꯆꯥꯒꯤ ꯈꯟꯗꯦ꯫ ꯇꯞꯅ ꯅꯤꯡꯊꯦꯝꯕꯨ ꯊꯦꯝꯃꯤ꯫ ꯇꯥꯏꯕꯨꯡꯉꯣ, ꯑꯩ ꯏꯆꯥꯗꯣ ꯋꯥꯔꯛꯆꯒꯦ꯫ ꯃꯥꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯁꯦꯝꯗꯣꯛꯍꯟꯒꯦ꯫ ꯕꯤꯜ ꯀꯛꯄꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯗꯕꯅꯤ꯫ ꯄꯩꯁꯥꯁꯨ ꯄꯦꯟꯗꯤꯡꯗ ꯂꯩꯈꯤꯕꯅ ꯋꯥꯅꯕ ꯃꯇꯝꯅꯤ꯫ ꯌꯥꯔꯗꯤ ꯇꯥꯏꯕꯨꯡꯉꯣ꯫ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯪ ꯀꯅꯥꯗꯅꯣ ꯍꯥꯏꯔꯨꯁꯣꯟꯍꯦ꯫ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯋꯥꯆꯣꯏ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯁꯛꯇꯣ ꯎꯠꯂꯛꯀꯅꯣ꯫ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯅꯕ ꯅꯪꯅ ꯎꯁꯤꯠꯊꯑꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯀꯣꯔꯧꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯧꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅ ꯆꯦꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯍꯤꯡꯅ ꯑꯣꯏꯔꯕꯁꯨ ꯁꯤꯅꯕꯨ ꯑꯣꯏꯔꯁꯨ ꯕꯤꯜꯁꯤꯗꯗꯤ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯣꯁꯄꯤꯇꯥꯜꯗꯩ ꯗꯤꯁꯆꯥꯔꯖ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯆꯠꯅꯕ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯕꯤ꯫ ꯃꯥ, ꯕꯕꯥꯕꯨ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ? ꯍꯟꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯏꯕꯨꯡꯉꯣ, ꯅꯪ ꯕꯕꯥꯗꯣ ꯊꯕꯛ ꯃꯐꯝꯗ ꯆꯠꯇ ꯌꯥꯗꯦꯅ ꯆꯠꯈꯤꯕꯅꯤ꯫ ꯍꯟꯕꯕꯨꯗꯤ ꯑꯩ ꯃꯤ ꯀꯧꯔꯒꯦ ꯆꯠꯅꯕ꯫ ꯏꯃꯥꯅ ꯂꯥꯟꯅ ꯈꯟꯕꯤꯗ꯭ꯔꯗꯤ ꯑꯩ ꯂꯩꯁꯤꯒꯤ ꯏꯃꯥꯒ ꯌꯨꯝꯗ ꯊꯤꯟꯖꯒꯦ ꯍꯥꯏꯕꯕꯨ? ꯔꯥꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯕꯨꯡꯉꯣ ꯊꯕꯛ ꯆꯤꯟꯒꯗ꯭ꯔꯅ ꯇꯧꯕꯅꯤꯗ꯫ ꯌꯥꯏꯗ ꯊꯤꯜꯂꯁꯨ ꯏꯃꯥꯒꯤꯗꯤ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯗꯣꯛꯇꯔꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯕꯕꯥ ꯂꯥꯛꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯗꯣ ꯗꯗꯥꯅ ꯊꯕꯛ ꯆꯤꯟꯗ꯭ꯔꯗꯤ? ꯑꯩ ꯊꯤꯟꯒꯦ꯫ ꯅꯪꯁꯨ ꯅꯁꯥ ꯌꯥꯝ ꯐꯗꯤ ꯐꯒꯠꯂꯦ꯫ ꯑꯗꯣ ꯃꯨꯞꯃꯦꯟꯗꯤ ꯌꯥꯝ ꯇꯧꯔꯛꯈꯤꯅꯣ꯫ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯍꯤꯞꯆꯤꯜꯂ ꯂꯩꯕꯁꯦ ꯋꯥꯕꯨꯗꯤ ꯋꯥꯕꯅꯤ꯫ ꯑꯗꯨꯏꯁꯨ ꯋꯥꯔꯣꯏꯗꯕ ꯈꯜꯂꯒ ꯊꯕꯛ ꯇꯧ꯫ ꯇꯞꯅ ꯇꯞꯅ ꯔꯤꯀꯣꯚꯔꯤ ꯊꯨꯅ ꯇꯧꯅꯤꯗ꯫ ꯑꯗꯣ ꯂꯩꯁꯦꯟꯕꯤ, ꯍꯤꯗꯥꯛ ꯒꯨꯂꯤꯗꯤ ꯃꯇꯝ ꯆꯥꯅ ꯆꯥꯎꯀꯣ꯫ ꯔꯥꯅꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯕ ꯂꯣꯏꯕꯒ ꯏꯕꯨꯡꯉꯣ ꯑꯩ ꯀꯨꯝꯂꯝꯃꯒꯦ꯫ ꯅꯣꯏꯁꯨ ꯀꯨꯝꯂꯛꯑꯣꯀꯣ꯫ ꯑꯩ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯀꯨꯝꯕꯤꯔꯝꯃꯣ꯫ ꯔꯥꯅꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯋꯥꯡꯂꯦꯝꯕꯒꯤ ꯃꯊꯥꯗ ꯆꯪꯗꯨꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯃꯕꯨꯛꯅꯤꯡ ꯏꯅꯨꯡ ꯅꯨꯡꯁꯤ꯫ ꯃꯥ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯤ ꯂꯩꯇꯕ ꯅꯠꯇꯦ꯫ ꯇꯞꯅ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯇꯨꯅ ꯗꯗꯥ, ꯉꯁꯤꯗꯒꯤ ꯗꯗꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯒ ꯍꯤꯗꯥꯛ ꯄꯤꯖꯕꯗꯣ ꯐꯪꯉꯔꯣꯏꯀꯣ꯫ ꯌꯨꯝꯗ ꯍꯟꯕꯒ ꯗꯗꯥ, ꯑꯩ ꯅꯪꯕꯨ ꯃꯤꯁ ꯌꯥꯝ ꯇꯧꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯗꯗꯥꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯔꯣꯕ ꯗꯗꯥ꯫ ꯋꯥꯡꯂꯦꯝꯕ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯀꯣꯟꯕꯤꯗꯨꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯅꯨꯡꯁꯤꯅ ꯏꯪꯅ ꯄꯥꯎꯈꯨꯝꯁꯨ ꯄꯤ꯫ ꯂꯩꯁꯦꯟꯕꯤ, ꯀꯞꯀꯅꯨꯁꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ
ꯑꯩꯅ ꯀꯃꯥꯏ ꯂꯩꯍꯧ ꯉꯝꯗꯣꯏꯅꯣ ꯅꯥꯕ ꯐꯔꯗꯤ ꯎꯅꯕꯁꯨ ꯌꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯁꯤ ꯅꯪꯕꯨ ꯅꯔꯁ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯗꯗꯥꯅꯅꯦ ꯅꯪꯒꯤ ꯐꯣꯝ ꯂꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯊꯥꯟꯗꯣꯏꯅꯤ ꯁꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯦ ꯀꯞꯀꯅꯨ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯊꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ ꯗꯗꯥ ꯅꯪꯕꯨ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯇꯣꯏꯅꯤ ꯁꯤꯗ ꯍꯦꯟꯈ꯭ꯔꯁꯨ ꯅꯪ ꯑꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯏ ꯀꯣꯂꯦꯖ ꯂꯥꯛꯄꯗ ꯎꯅꯔꯁꯨ ꯌꯥꯔꯤ ꯁꯤꯗꯤ ꯁꯤ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ ꯗꯗꯥ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯀꯤꯔꯦ ꯑꯩ ꯃꯌꯥꯝꯒ ꯍꯤꯡꯃꯤꯟꯅꯕ ꯀꯤꯔꯦ ꯑꯩ ꯗꯗꯥꯒ ꯂꯩꯅꯤꯡꯉꯤ ꯑꯩ ꯁꯤꯔꯕꯁꯨ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯏꯕꯥꯅꯤ ꯈꯛꯀꯤ ꯑꯣꯏꯕ ꯁꯪꯁꯥꯔꯗ ꯋꯥꯡꯂꯦꯝꯕ ꯇꯞꯅ ꯅꯨꯄꯤꯗꯨꯕꯨ ꯃꯊꯥꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯗꯗꯥꯅꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯤ ꯑꯩꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯊꯧꯅꯥ ꯐꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯑꯗꯨꯐꯥꯎ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯣꯏꯅꯤ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯗꯗꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯁꯤꯗꯤ ꯁꯤ ꯃꯃꯥꯅ ꯀꯩ ꯈꯜꯂꯝꯃꯅꯤ ꯀꯨꯝꯃꯁꯦꯕ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯒꯦꯕ ꯁꯤ ꯂꯥꯛꯎꯁꯤ ꯋꯥꯡꯂꯦꯝꯕꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯀꯨꯝꯊꯃꯤꯟꯅꯔꯛꯏ ꯔꯥꯅꯤꯗꯨ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯌꯥꯟꯁꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯅ ꯗꯣꯛꯇꯔꯗꯨ ꯀꯩꯗꯧꯅꯨꯡꯗ ꯃꯆꯥꯅꯨꯄꯤꯒ ꯊꯨꯡꯅꯒꯗꯕ ꯅꯠꯇꯦ ꯌꯨꯝ ꯌꯧꯔꯕꯗꯤ ꯃꯥꯔꯁꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝꯅ ꯁꯦꯟꯅꯈ꯭ꯔꯒꯗꯕꯅꯤ ꯈꯟꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯋꯥꯡꯂꯦꯝꯕꯅ ꯔꯥꯅꯤꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒꯗꯨ ꯃꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯔꯥꯅꯤꯅ ꯇꯧꯗꯨꯅ ꯆꯥꯒ ꯆꯥꯅꯕꯒꯁꯨ ꯄꯤꯖꯩ ꯅꯣꯏ ꯕꯕꯥꯗꯣ ꯉꯁꯤꯗꯤ ꯊꯦꯡꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯃꯤꯇꯤꯡ ꯂꯩ ꯍꯥꯏ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯊꯕꯛ ꯆꯤꯟ ꯃꯥꯜꯂꯤ ꯌꯥꯔꯗꯤ ꯏꯕꯨꯡꯉꯣꯁꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯕꯕꯨ ꯋꯥꯡꯂꯦꯝꯕ ꯆꯥꯗꯨ ꯁꯤꯞ ꯑꯃ ꯑꯅꯤ ꯆꯤꯡꯗꯨꯅ ꯏꯃꯥ ꯌꯥꯔꯤꯗ ꯅꯣꯡꯃꯃꯨꯛ ꯂꯥꯛꯑꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯐꯖꯅ ꯐꯔꯀꯥꯟꯗ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯍꯜꯂ ꯆꯥꯔ ꯂꯣꯏꯔꯦ ꯕꯕꯥ ꯌꯥꯎꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯃꯇꯝꯁꯨ ꯌꯥꯝ ꯂꯩꯔꯦ ꯉꯁꯤꯗꯤ ꯑꯩꯗꯣ OT ꯑꯃ ꯂꯩꯍꯧꯋꯤ ꯑꯗꯨꯅ ꯁꯨꯝ ꯁꯤꯗ ꯄꯟꯊꯔꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯅꯤ ꯍꯣꯏꯅꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯃꯛꯇꯕꯨ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯑꯌꯨꯛ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯄꯣꯊꯥꯕꯒ ꯁꯪꯂꯝꯃꯣꯏꯗ ꯇꯧꯔꯤꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯗꯨ ꯗꯗꯥ ꯃꯔꯛꯇꯗꯤ ꯂꯥꯛꯎꯀꯣ ꯁꯤꯗ ꯁꯨꯝ ꯀꯩꯀꯩ ꯆꯥꯃꯤꯟꯅꯔꯁꯨ ꯂꯥꯛꯀꯦ ꯅꯪꯁꯨ ꯅꯥꯕꯗꯣ ꯐꯖꯅ ꯐꯔꯣꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯨ ꯊꯦꯡꯉꯤ ꯌꯧꯅꯕ ꯇꯧꯔꯒꯦ ꯑꯁꯣꯝꯗ ꯃꯌꯥꯝꯁꯨ ꯉꯥꯏꯅꯔꯝꯃꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯠꯂꯒꯦꯀꯣ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯉꯁꯤ ꯋꯥꯡꯂꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯂꯕꯅꯤ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯁꯤꯡꯅ ꯀꯤꯔꯤ ꯑꯗꯨꯕꯨ ꯃꯃꯥꯁꯨ ꯂꯩꯕꯅ ꯃꯥ ꯋꯥ ꯉꯥꯡꯗꯦ ꯇꯊꯛꯄ ꯃꯤꯠꯌꯦꯡꯗ ꯗꯣꯛꯇꯔ ꯃꯥꯕꯨ ꯄꯥꯝꯃꯨꯖꯅ ꯌꯦꯡꯖꯩ ꯔꯥꯅꯤꯁꯨ ꯏꯪꯒꯤꯠ ꯏꯔꯥꯡ ꯄꯨꯝꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯃꯥ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯅꯝꯍꯠꯇꯨꯅ ꯊꯝꯕ ꯇꯥꯏ ꯈꯜꯂꯤ ꯋꯥꯡꯂꯦꯝꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯔꯕꯁꯨ ꯀꯥ ꯆꯥꯏꯕꯁꯤ ꯃꯄꯥꯒꯤ ꯑꯁꯥꯎꯕꯅꯤ ꯈꯪꯅ ꯇꯞꯅ ꯌꯨꯝꯗ ꯂꯣꯏꯁꯤꯜꯂꯤ ꯂꯣꯌꯥꯗꯨ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯅꯣꯡꯊꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯣꯡꯊꯥꯡꯅ ꯁꯟꯗꯦꯗ ꯁꯨꯇꯤ ꯂꯩꯇꯕꯁꯤꯕꯨ ꯄꯥꯈꯪ ꯄꯨꯟꯁꯤꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯂꯣꯌꯥ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔ ꯐꯝꯗꯨꯅ RKꯗꯨꯅ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯒ꯭ꯔꯨꯞ ꯆꯦꯠꯇꯁꯨ ꯂꯥꯛꯇꯦ ꯀꯣꯜ ꯇꯧꯔꯁꯨ ꯄꯥꯏꯗꯦ ꯊꯕꯛ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯦꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯑꯃ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯗꯣ ꯀꯃꯥꯏ ꯇꯧꯒꯦ ꯏꯪꯒꯤꯠ ꯏꯔꯥꯡ ꯄꯤꯕ ꯌꯥꯕꯗꯤ ꯄꯤꯔꯕꯅꯤ ꯑꯗꯣ ꯈꯪꯗꯦꯅꯦ ꯃꯗꯨꯏ ꯅꯨꯄꯤꯗꯨꯅ ꯈꯠꯂꯤ ꯑꯩꯒꯤ ꯏꯒꯣꯒꯤ ꯇꯧꯁꯦ ꯑꯝꯇ ꯈꯪꯗꯦꯅꯦ ꯃꯥꯔꯁꯟ ꯐꯪꯉꯤ ꯃꯥꯒꯤ ꯑꯉꯥꯡꯗꯨꯅ ꯌꯥꯕꯤꯔꯛꯄ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯁꯤꯟꯕꯤꯕꯁꯨ ꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ RKꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗꯨ ꯃꯁꯛꯄꯨꯗꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯌꯥꯝ ꯆꯝꯅ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯉꯧꯔꯣꯛ ꯉꯧꯖꯗ꯭ꯔꯁꯨ ꯂꯩꯗꯅ ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯏ ꯃꯣꯏꯒꯨꯝꯕꯁꯤꯅꯤ ꯀꯦꯗ꯭ꯔꯁꯨ ꯐꯖꯩ ꯀꯥꯏꯗꯣ ꯃꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯉꯥꯎꯔꯅꯤ ꯌꯥꯔꯤꯕꯨꯡꯉꯣ ꯌꯦꯡꯉꯨꯔꯅꯨ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯔꯝꯕꯩꯅꯦ ꯚꯥꯏꯔꯦꯜ ꯆꯠꯇꯅ ꯅꯨꯄꯥ ꯑꯃ ꯃꯈꯨꯠ ꯂꯩꯊꯦꯛꯇꯅ ꯇꯧꯔꯝꯃꯤꯗꯣ ꯅꯪꯁꯨꯅꯦ ꯃꯃꯥꯟꯅꯕꯅꯤ ꯀꯥꯏꯅ ꯂꯦꯝꯅ ꯊꯥꯗꯧ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯧ ꯂꯣꯌꯥ ꯅꯣꯡꯊꯥꯡꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ RKꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯉꯝꯃꯥꯟꯗ꯭ꯔꯣ ꯍꯌꯦꯡ ꯃꯣꯔꯥꯐꯝꯗ ꯐꯝꯗꯣꯏꯅꯤꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦꯕ ꯑꯗꯣ ꯃꯀꯣꯛꯇꯤ ꯈꯔ ꯑꯗꯨꯝ ꯆꯥꯛꯂꯤ ꯃꯥꯜꯂꯦ ꯃꯥꯁꯦ
haina tanaba ama iya yadeba. Ado, mai nupido amtang unarga wari sanagidi khanbani. Sanchamda phangdine tawrishi. College amatada, department amatada pullesu. Ai phau mai nupido wari phajana sana phangdida. Karaidagi wa kya ngangdabani. Mamanabi phau amani de hen tina daba ngangni. Pagtak chutak to bangangdo. Ai khoi RK sina rasi kang khai namdana longdaba tawrinidana. Amuktang pokpa mapokni. Mathang mapokta kayuina pokni su khangba nate. Aduna apamba nungsiba nupi haisidi pharaga oirasu lawdawni. Nungsinnarakpa haidudi hayeng leiminarakanda khanglani. Repeat. Nungsinnarakpa haidudi hayeng leiminarakanda khanglani hainadaine. Leibu leiminaradi hui haudong phau nungsinaido. Aisu ai satrado. College loirakpaga pharaga ai nupi oirasira khangde. Nungsinnabaduna hayeng luhonglakanda nungsinaraba. Hoide Martian ngaidrasu aina nupido khara khara senaraga college loirakpaga chenba haiduni. As yam phare yam tan chare sina dum hena pharida natra. Loya store amuktang hontaraga. Ha aige magori sina kamdawdoino khangde. Balance loirakanda hairakpoina tawrodana. Sabagidi aingonda hena buchaine. As date ka chaladi 3k di kashunati. Adu phoma phimaro leidabai phariniko. Nupi yanaba chatpadane. Nangso angang ola boire. Aikhoide adugumba stage to yaudribanina khangde he. Ado Martian gi nupido nangsu khara disanabiyo. College pullabanina. Mana Martian di yarakladi ha. Nangidusu phaklang tale tumda thomba gumbaneba. Ado masangam de haikibani. Phatri jala khangdene. Hauji phau college karakti. Martian phangi call tawi baide. Khangdida. Tumina chelabar kaino khangde. Madui sapta thiduna marolama. Mamanaba anido karan turan ngangnaduna wari kaya masanai. Adumna pathaba oina mamanaba punduna wari sanabagi habit ama Martian thamkibani. Ngasi ma yaudrabasu nongma natraga nongmadi aniduna sanakiba warido Martian gi nakongdasu soidana yaurakadawribani. Koraudu upai thirakpada Martian gi manakta yaurakli. Kol hanjin hanjin tawbani. Pairaktabaduda wa khara haidurage khanalakpani. Corona. Shana. Aigi ichana kari dormlagi. Mage asuibadudi hai. Ipa ichabu warake. Martian hainingdana noklaga. Paisa piraga yaya haiba. Aduga nachana pina tawriba mayamdudi amata khangdaba. Mapana ngonda kaim hainingdi. Nachana pida hangusu. Aibu wayam nanganghangana baba. Bill kakpasidi baba na kaya nungaiti. Panuoy dunusu simadi ay pinpati. Sana ay ichabu thimki. Aduga tamna phazana haina si sana. Napana chachangduna ay ngonda haijanon chirakchi phawudi. Ay ngonda wamata kanglakado. Ay na mabu amadi bababu thajarubagidam. Khongjangse asiyawna thangjilurabasida. Tawriba mayamse ay kaya ningdi. Nachanapi warakpa ngamdradi bildo satpatabani. Haina kiba wasu ngakdaba. Paisa phangi haiduna nachanapi yeksinbasu ngamdaba. Mapana ngonda aina bil supi piroi. Korau machanupi bu sengna sauningli. Mana chahi tara maya wana tana jarakpa bilni. Aduba ningthem thengnabadagi ilai laina tha ama anida yarakpada haraubagi pankhailan khraba matamsida magi bildu amuk kaklakpaduda mathanda khoidau pangsau sauningluri. Masu ngasidi machanupi bu waraklagi khanna kadudagi thokri. Martian chatkriba korauda yengduna mana thakpa langda thurani khanna maithongda yam usitabagi minok amatamlai. Korau yum yaubaga machanupi dugi khudang paiduna stair dudagi soro soro chingtharai. Laisi henbi ipapa khanna ah baba. Korau sound machabu floor duda intoi. Nung puklabadaga isi lekha tarabani taraba. Laisi henbi makhongda yaisin khibaduda hana naba mapaduda chaina khangpha phaurai. Mapadude aduga khangmanati sumangda grong grong chingthoklaga phuthai. Korau sauna ukhok ama paiduna machada kalli. Aigi thabak so oidre aigi asa kaya masu thugai ha nung puklabana ise loiraba. Laisi henbi kaptuna wana hairi. Aina kailan khragi baba.
ꯅꯪꯅ ꯀꯔꯤ ꯇꯧꯕꯒꯤ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅꯕ ꯊꯕꯛ ꯇꯧꯔꯤꯅꯣ ꯍꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯤꯀꯥꯒꯤ ꯕꯤꯜꯁꯨ ꯀꯛꯂꯦꯗꯅ ꯍꯥꯏꯅ ꯂꯤꯆꯩꯗꯨꯅ ꯀꯟꯕ ꯂꯦꯞꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯞꯇꯨꯅ ꯕꯕꯥ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯁꯦ ꯅꯆꯥꯕꯨ ꯌꯣꯜꯂꯒ ꯕꯕꯥꯅ ꯅꯨꯡꯉꯥꯏꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕꯕꯥ ꯁꯔꯨ ꯁꯌꯥꯡ ꯅꯥꯗꯅ ꯕꯥꯔꯇꯤꯟ ꯐꯥꯎ ꯊꯥꯡꯂ ꯆꯠꯄ ꯉꯝꯗꯕ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯁꯨꯗꯧꯔꯤꯒꯦ ꯍꯥ ꯀꯔꯤ ꯁꯨꯗꯧꯔꯤꯒꯦꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯨꯕꯗꯒꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯍꯟꯈꯤꯕꯁꯨ ꯅꯪꯒꯤ ꯐꯃꯨꯡꯗꯨꯅꯅꯤ ꯑꯗꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯒ ꯁꯪꯒ ꯑꯣꯏꯅꯕ ꯍꯥꯏꯅꯔꯒ ꯅꯪꯅ ꯑꯔꯦꯝꯕ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯈꯨꯝꯂꯛꯏ ꯑꯩ ꯑꯃꯨꯡꯗ ꯂꯩꯅꯤꯡꯗꯤꯌꯦ ꯑꯩ ꯃꯉꯣꯟꯗ ꯁꯨꯛꯂꯩ ꯂꯩꯔꯣꯏꯌꯦ ꯀꯣꯔꯧ ꯁꯥꯎꯅꯤꯡꯃꯟꯗꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯔꯥꯅꯤꯅ ꯊꯥꯡꯒꯠꯂꯝꯕ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯨꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯩꯅꯥꯗꯨꯅ ꯈꯥꯡꯕ ꯉꯝꯗ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯁꯥꯎꯅ ꯄꯥꯇ꯭ꯔꯗꯨꯕꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯇꯨꯅ ꯃꯆꯥꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯑꯗꯨꯝ ꯀꯟꯈꯤꯗ꯭ꯔꯥ ꯍꯥ ꯑꯩꯅ ꯍꯩꯕ ꯏꯂꯣꯏꯗ꯭ꯔꯥ ꯏꯆꯥꯗꯕꯨ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕꯗꯨ ꯀꯩꯒꯤꯅꯣ ꯈꯨꯠꯁꯤ ꯅꯥꯕ ꯐꯥꯎ ꯐꯠꯇ꯭ꯔꯤꯌꯦ ꯅꯥꯏ ꯍꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯗ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯟꯗꯨꯅ ꯁꯥꯎꯅ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯅꯪꯕ ꯑꯃꯨꯛ ꯐꯥꯎ ꯌꯥꯎꯗ꯭ꯔꯤ ꯕꯕꯥ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯌꯥꯝꯕꯣꯡꯗ ꯅꯥꯏꯌꯦ ꯕꯕꯥ ꯀꯣꯔꯧ ꯃꯆꯥꯒꯤ ꯃꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯄꯥꯏꯔꯛꯂꯒ ꯀꯔꯤ ꯍꯥ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯩꯔꯣ ꯃꯥꯅ ꯁꯥꯎꯗꯨꯅ ꯋꯥ ꯐꯥꯎ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯍꯣꯟ ꯇꯧꯔꯛꯄ ꯈꯪꯗꯦ ꯑꯩꯅ ꯄꯥꯏꯗꯕ ꯑꯩ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯤꯌꯦ ꯅꯪꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯄꯥꯎ ꯐꯥꯎꯔꯛꯀꯅꯣ ꯍꯥꯏꯔꯤꯁꯤꯗꯤ ꯍꯥ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯊꯤꯀꯥꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯕꯤꯜꯗꯨ ꯀꯥꯏꯊꯔꯛꯄ ꯍꯧꯔꯛꯂꯀꯥꯟꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯀꯩꯅꯣꯕ ꯀꯣꯔꯧ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯋꯥꯒ ꯈꯟꯊꯈꯤꯗ꯭ꯔꯦ ꯔꯥꯅꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯄ ꯃꯄꯥ ꯆꯥꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯃꯣꯏꯕꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯡꯁꯤꯗ ꯅꯆꯥꯅꯨꯄꯤꯁꯦ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯅꯦ ꯀꯣꯔꯧ ꯍꯧꯒꯠꯇꯨꯅ ꯍꯣꯏ ꯅꯪꯁꯨꯅꯦ ꯅꯆꯥꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯉꯥꯡꯕ ꯆꯠꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯔꯣꯏ ꯅꯆꯥꯗ ꯇꯧꯔꯛꯄꯁꯤꯡꯗꯨꯗꯤ ꯃꯣꯏꯅ ꯀꯣꯔꯧꯗꯤ ꯕꯤꯜ ꯀꯛꯂꯛꯄꯗꯨꯗ ꯃꯆꯥꯗ ꯄꯪꯇꯥꯏ ꯇꯥꯏꯅꯩ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯕꯤꯜꯗꯣ ꯍꯟꯖꯤꯜꯍꯟꯗꯕ ꯌꯥꯔꯣꯏ ꯅꯆꯥꯁꯦ ꯍꯥꯠꯄꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨꯕ ꯑꯉꯥꯡꯅꯤ ꯇꯞꯅ ꯏꯪꯅ ꯊꯦꯝꯂꯒ ꯂꯣꯏꯅ ꯌꯥꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤ ꯌꯥꯕ ꯍꯥ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯁꯥꯒꯠꯂꯛꯄ ꯃꯪꯂꯥꯟꯁꯨ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯍꯟꯕ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯔꯕ ꯑꯩ ꯑꯃꯨꯛꯇ ꯁꯨꯛꯂꯩ ꯂꯩꯔꯣꯏꯌꯦ ꯑꯁꯥꯎꯕ ꯑꯃ ꯂꯣꯏꯅꯔꯦ ꯅꯨꯄꯤꯗꯨ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯣꯔꯧ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯐꯥꯎ ꯁꯤꯡꯅꯔꯦ ꯍꯥ ꯁꯤꯡꯅꯔꯦꯕ ꯅꯨꯄꯤꯗꯨ ꯃꯃꯥꯕꯨ ꯁꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯀꯣꯔꯧ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯐꯩ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯕꯅꯤ ꯅꯪꯒꯤ ꯅꯄꯣꯠꯅꯖꯩꯁꯤꯡꯗꯣ ꯃꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯣꯔꯧꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯦꯔꯣꯁꯤꯟꯒ ꯃꯩꯈꯦꯠꯀ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯕ ꯑꯎꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯁꯨꯃꯥꯡꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩ ꯊꯥꯅꯕ ꯇꯧꯏ ꯔꯥꯅꯤꯁꯨ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯃꯤ ꯃꯄꯥꯗꯨꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯐꯨꯗꯨꯅ ꯃꯥꯅ ꯉꯝꯅꯕ ꯃꯆꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯃꯩꯗꯨ ꯊꯥꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯣꯜꯂꯤ ꯕꯕꯥ ꯑꯁꯤꯗꯗꯤ ꯇꯧꯕꯤꯒꯅꯣ ꯑꯇꯩꯁꯦ ꯃꯩ ꯊꯥꯔꯁꯨ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯗꯤ ꯊꯥꯕꯤꯒꯅꯣ ꯕꯕꯥ ꯀꯣꯔꯧ ꯃꯆꯥꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯇꯨꯅ ꯍꯩ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯅꯣꯏ ꯑꯃꯇ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯗꯨ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯞꯇꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯊꯥꯕꯤꯔꯣ ꯑꯩ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯁꯤꯈ꯭ꯔꯣ ꯅꯊꯟꯇ ꯁꯤꯖꯈ꯭ꯔꯣꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ
ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯁꯥꯎꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡꯗ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯕꯤ꯫ ꯆꯥꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯐꯤ ꯈꯔꯗꯨ ꯃꯃꯥꯗꯨꯅ ꯃꯈꯨꯠꯅ ꯄꯣꯛꯂꯕꯁꯨ ꯄꯣꯛꯅ ꯃꯨꯊꯠꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯤꯇꯅ ꯂꯨꯞꯇꯨꯅ ꯈꯣꯟꯖꯦꯜ ꯑꯣꯟꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯃꯨꯊꯠꯂꯨꯔꯅꯨ, ꯆꯥꯛꯆꯈ꯭ꯔꯁꯅꯨ." ꯔꯥꯅꯤꯁꯨ ꯃꯇꯧꯗꯨꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ, "ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯁꯤꯕꯨ ꯌꯦꯡꯍꯩꯔꯤꯕ꯭ꯔꯕ? ꯏꯃꯥ, ꯑꯩ ꯆꯠꯈ꯭ꯔꯣꯔꯥ? ꯅꯣꯏ ꯑꯩ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯏꯃꯥ?" "ꯆꯠꯊꯣꯏꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯑꯔꯛ ꯑꯔꯛꯇ ꯄꯪꯊꯔꯨꯕꯅ ꯏꯆꯥꯗ ꯁꯤ ꯌꯧꯅ ꯗꯁꯥ ꯇꯥꯕꯅꯤ꯫ ꯏꯃꯥꯁꯨ ꯏꯔꯥ ꯂꯩꯌꯦ, ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯅꯦ." ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯕꯤꯜ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯀꯣꯔꯧ ꯃꯆꯥꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠꯅꯩ꯫ ꯉꯁꯤꯗꯤ ꯃꯥꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯕꯅ ꯃꯆꯥꯕꯨ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯑꯣꯠꯂꯤ꯫ ꯃꯄꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, "ꯕꯕꯥ, ꯑꯩ ꯂꯥꯟꯗꯕꯅꯦ." ꯀꯣꯔꯧ ꯁꯥꯎꯅ, "ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯀꯣꯛ ꯍꯥꯏꯗꯨꯅ, "ꯕꯕꯥ, ꯑꯩ ꯇꯜꯂꯦ." "ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯑꯩꯒꯤ ꯕꯤꯜꯗꯨꯁꯨ ꯊꯤꯡꯈ꯭ꯔꯗꯅ." ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ꯫ ꯃꯥ ꯃꯄꯥꯕꯨ ꯐꯅ ꯀꯤꯔꯁꯨ ꯃꯥꯔꯁꯟꯕꯨ ꯍꯩꯅꯗꯕꯅ ꯍꯦꯜꯂꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯄꯥꯅ ꯉꯁꯤ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯅꯨꯄꯥꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯈꯟꯅ ꯋꯥꯔꯧꯕꯅꯤ꯫ ꯀꯣꯔꯧ ꯍꯟꯗꯦ꯫ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯄꯥꯏꯔꯒ, "ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯦꯡꯉꯨ, ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯍꯧꯗ꯭ꯔꯥ? ꯅꯃꯥꯅ ꯐꯤ ꯀꯇꯥ ꯈꯔ ꯂꯣꯟ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯁꯤꯅ ꯀꯩꯗꯧꯗꯧꯔꯤꯒꯦ ꯍꯥ?" "ꯕꯕꯥ, ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯒꯦ, ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ." ꯀꯣꯔꯧ ꯃꯆꯥꯗꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯒ, "ꯏꯁ, ꯅꯪꯅ ꯊꯕꯛ ꯇꯧꯗꯧꯔꯤꯕ ꯍꯥ? ꯀꯦꯟꯗꯜ ꯁꯥꯕ ꯆꯠꯀꯦ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯒꯦ ꯍꯥꯏꯔꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯊꯕꯛꯄꯨ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯕꯗꯧꯅ ꯍꯥ? ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ꯫ ꯄꯩꯁꯥꯗꯨꯁꯨ ꯗꯕꯜꯗ ꯗꯕꯜ ꯆꯥꯔꯝꯗꯥꯏꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯩꯅꯣꯕ?" ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯔꯥꯅꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯕꯁꯨ ꯉꯝꯗꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯤꯔꯣꯏꯅꯅ ꯃꯃꯥꯗ ꯌꯦꯡꯉꯤ꯫ "ꯏꯃꯥ." ꯔꯥꯅꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ, "ꯑꯩꯅꯦ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯨꯗꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩ ꯈꯪꯗꯦꯀꯣ." ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯃꯅꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯔꯥꯜ ꯈꯪꯉꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯁꯥꯅ ꯈꯪꯖꯕꯅ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯃꯁꯨ ꯌꯥꯅꯤꯡꯕꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ, "ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯕꯕꯥ, ꯑꯩ ꯃꯣꯏꯒ ꯊꯦꯡꯅꯅꯤꯡꯗꯦ. ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯏꯃꯨꯡꯗꯨꯗ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ." ꯀꯣꯔꯧ ꯁꯥꯎꯅ, "ꯀꯔꯤꯒꯤ ꯆꯠꯄ ꯉꯝꯂꯣꯏꯗꯣꯏꯅꯣ ꯍꯥ? ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣꯕ? ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯔꯤꯔꯣ?" "ꯃꯉꯣꯟꯗ ꯍꯥꯏꯖꯗꯧ ꯃꯍꯨꯠ ꯑꯩ ꯁꯤꯖꯈꯤꯒꯦ. ꯑꯩ ꯍꯥꯠꯂꯣ ꯕꯕꯥ." "ꯑꯣ, ꯅꯪꯗꯤ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯐꯅ ꯂꯩꯔꯤꯕꯣꯏꯔꯦ? ꯅꯄꯥꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯪꯁꯤ ꯁꯤꯗꯨꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯗꯧꯁꯤꯗꯤ ꯅꯪꯅ ꯈꯟꯗ꯭ꯔꯦ ꯁꯤꯅꯦꯕ?" "ꯏꯌꯥꯝꯕꯝꯅ ꯇꯧꯔꯛꯇꯣꯏꯗꯣ ꯑꯩ ꯀꯤꯌꯦ." "ꯃꯗꯨꯒꯤ ꯑꯀꯤꯕꯗꯨꯅ ꯅꯄꯥ ꯑꯩꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯁꯤꯅꯦꯕ? ꯐꯔꯦ, ꯅꯪꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ? ꯐꯔꯦ, ꯅꯃꯥꯅ ꯆꯥꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯆꯠꯈ꯭ꯔꯒꯦ." ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯅꯨꯄꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯛꯏ꯫ ꯀꯣꯔꯧ ꯁꯥꯎꯅ ꯃꯆꯥꯕꯨ ꯏꯟꯊꯣꯛꯇꯨꯅ, "ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯅꯄꯥ ꯑꯩꯁꯦ ꯉꯁꯤꯗ ꯂꯩꯈꯥ ꯇꯥꯔꯤꯗꯅ ꯀꯔꯤꯒꯤ ꯈꯥꯝꯂꯤ ꯍꯥ? ꯀꯔꯤꯒꯤ ꯈꯥꯝꯂꯤ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯞꯇꯨꯅ, "ꯕꯕꯥ, ꯑꯩ ꯍꯟꯖꯔꯦꯕ. ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯍꯟꯖꯔꯦ." "ꯐꯔꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯁꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, "ꯐꯤ ꯑꯃ ꯍꯣꯡꯂꯛꯀꯦ ꯕꯕꯥ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ?" "ꯉꯥꯏꯒꯦ. ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯣ, ꯑꯩ ꯉꯥꯏꯔꯕꯅꯤ."
Korong masado mathum marang hawkri. Adubu laisi hen bitapna mapi tu taithoktu na kada changki. Mapi tu khamba ngamdrabani. Mapadudi machanupi na thoglakpa ngaidu na leiri. Laisi hen bi mamagi manakta hana changlai. Rani machagi makutta manam nambiduna. Bema, nang baba si saukradi mathong chadabani. Nang warasuwana khang batabani. Mayam si, ichada mayok na mawai khang labaso. Nama ay di panggal suli. Pum na magsi khang na. Una. Yeng do na asum na lay batabani. Masinata na upay sulayti. Laisi henbi, mamada kondo na kablai. Ima, ay gipun sise, asugyam tuwan bro. Ay ang wari. Ay dadagi managto ay nadjadkragi ima. Ay siramday siya di. Noong manini oriso. Noong ay na. Pinja na bikong karahingin. Ay may kapo do na. Migi aning ba pamataw do ni hingmang pahamdi ima. Mema. Ima dilay bagtibi mo po ni. Kanaraso lang naraso. Nangsi ay giitan. Karigi itawa ang wapam na tahaning doy no. Adawani, nang babaki machingsi, nang sukhang libanadra. Naado na lay liban ang wanda tawri pa mawang mataw mayamsi. Imayi mangamdi eh. Imagi hay babuni, nang giyambong da. Nang gipabong da ay jabatay. Ima panggal tong pangamdi. Mama machado, ngako na doon nakapli. Korong na sumangdagi. Ay, Roy Drabo, alaon eh. Sana ba tawar si Tiangki na ba ni? Mapa na lawag pa doon. Laisihin bitap na thoglaglaga. Baba, mama yawray drum. Yawray, namatam lamsi. Namasi sulayti. Malay tringay sida, wamaloy hausi daw ni. Imayawan si. Hoy! Prab sa si. May tabog jin ba ni? Ay ko ikay sungay bira layo yaroy. Korong na takman badagi, laisihin biso, upay layta. Martian hoy da haijan non jabalagli. Laisihin bisang silagatap na kurumi. Babong, ningthem saurab ontok to na lepki. Kanay babong no? Sir ko, sir. Laisihin bi, mamaitap na non thaki. Mapaduri ikay kang dabagi tawasa da lepli. Laisihin bitap na. Sir. Pamu. Ay gita lagpadi, kari haining ba? Babagi tika daw. Sir namdahan jilhan biyo. Koraw di wangang di. Machada amo, ningthem da amo. Kari hayrakani, kari tawrakani kan na yeng dunali. Ningthem sauning na. Ay na pajaba saan sa mapido na. Piki ba tikani. Adabu madugi mayokta. O na tayo na bada tawraklabani na. Haujikti ay madu yabang amoy. Laisihan bi. Ningthem da kisa ni yeng lai. Sir, nachana so ikibi awar sungak biyo. Ningthem mamit ka ni yeng duna. Kana amagi mapamda. Ay ki ijasya, ogtawa, ngawsinaba. Ang ngawba mina na urang basuyay. Adabu mapa ay gidi, naitumpok chamamani mugdadagi suyan mamisak ni haibasam. No ikaw na mapay. Laisihan bi, mamaitap na lugtaraga. Ay nasoy ba ni sir? Laisihan bi, tap na hando na sang sila aga. Ningthem gi makong soglai. Mapito su tap tari. Baralay biso o hen krimi kupsida. Sir, ay nalan ba ko di? Nachane ka na ngakpiyo. Matong darak pa da. Nachama warak to na simlok piba da. Nachaka im tahay janaro. Babagi tabak se. Am tahan jilhan biyo. Ningthem do wangang di. Ado magnupido ki matawdo. Matamoy piya na yengi. Asigo matanja sini. Mahak na matangkoy na daging ngayrak libaso. Mapamachado ko usit tabagi. Hantabat hagdalay kan bagi nati. Machano pa na, chak na lay riba mataw to na. Magi asa ama lakpagi mami ama urak pagi ni. Laisihin biso, masado kahe na kan ba oy riba ni, tablap na. Sir, ay soy kre. Hugulo. Kurum laga wari sawa sinuay di. Pazana sofa do da pamo. Kuro, ay di, hay na kiba wangag taba. Ngamloy na ba tabag na ngam ni hay ba misi. Yam na hay na di. Mamang da nang naibot hazaba pido na. Tigagi bilda, ganana te kanapi kibani. Ado mo nang magna, nakoy ki mong magna. Asap chong na minamdo na. Ay bukari sunat taba, kaysyo tawroy daba. Panglaylay kinikan ba do kalakado. Koraw do, mamay non tado na.
ꯃꯃꯥꯅ ꯏꯕꯦꯝ ꯑꯃ ꯁꯣꯛꯄꯗꯨꯗ ꯈꯖꯤꯛ ꯄꯦꯟꯈꯤꯗꯕꯒꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯊꯟꯇ ꯌꯥꯎꯕꯒꯤ ꯈꯔ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯄꯅꯤ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯨꯠ ꯊꯥꯕ ꯐꯥꯎ ꯀꯗꯥꯏꯗ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯀꯞꯄꯅꯤ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯁꯣꯏꯍꯟꯗꯅꯕ ꯅꯤꯡꯊꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯃꯒꯦ ꯆꯨꯝꯃꯦ ꯅꯪꯒꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯗꯨꯅ ꯑꯅꯝ ꯀꯟꯅ ꯍꯣꯠꯅꯔꯛꯂꯕꯗꯤ ꯇꯧꯅꯤ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯕꯅꯤ ꯃꯃꯥꯅꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯉꯥꯡꯉꯤ ꯆꯩ ꯍꯣꯏ ꯃꯃꯥ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯆꯥꯅ ꯑꯗꯨꯝꯅ ꯈꯨꯠꯀ ꯍꯦꯟꯅ ꯊꯥꯕ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯇꯝ ꯊꯥꯅꯗꯨꯅ ꯂꯩꯔꯕ ꯂꯨꯍꯣꯡꯕꯕꯨ ꯍꯦꯛꯇ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯗꯤ ꯑꯩꯅ ꯂꯩꯔꯤꯉꯩ ꯌꯥꯔꯣꯏ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯇꯣꯞꯄ ꯃꯤ ꯑꯃꯒ ꯈꯪꯅꯗꯅ ꯅꯆꯥꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯏꯆꯥꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯅ ꯐꯨꯟꯒꯠꯂꯛꯄ ꯁꯣꯔꯗꯨ ꯐꯥꯖꯤꯜꯂꯤ ꯅꯤꯡꯊꯦꯝ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯤ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯅ ꯑꯁꯦꯡꯕ ꯍꯦꯛ ꯈꯨꯝꯂꯨꯕꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯗꯨ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯕꯗ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯈꯪꯕꯅ ꯋꯥꯅ ꯈꯨꯝꯃꯤ ꯅꯪꯁꯤ ꯐꯔꯦ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯪꯒꯤ ꯕꯕꯥꯒꯤ ꯊꯤꯀꯥꯗꯣ ꯃꯈꯥ ꯇꯥꯅ ꯇꯧꯍꯜꯂꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯈꯤꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯜꯂꯛꯄ ꯊꯣꯛꯂꯒꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯌꯨꯝꯗ ꯐꯥꯎ ꯑꯩꯅ ꯂꯩꯍꯟꯗꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪ ꯑꯗꯨꯒ ꯀꯣꯔꯧ ꯑꯩꯁꯨ ꯃꯤꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅ ꯆꯠꯍꯟꯅꯤꯡꯗꯕ ꯂꯤꯆꯠ ꯑꯃ ꯆꯠꯈꯤꯕꯗꯣ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯗꯅꯕ ꯑꯩ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯅꯆꯥꯁꯤꯗꯤ ꯅꯪꯅ ꯌꯦꯡꯁꯤꯜꯂꯨ ꯅꯪꯅ ꯁꯤꯜꯂꯨ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩ ꯉꯥꯛꯇꯕꯗ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯈꯪꯊꯥꯔꯣꯏ ꯍꯥꯏꯕ ꯈꯪ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯤꯗꯨ ꯃꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯒꯨꯝ ꯏꯁꯣꯟ ꯁꯣꯟꯊꯈ꯭ꯔꯤ ꯃꯄꯤꯗꯨꯁꯨ ꯇꯥꯔꯛꯇꯅꯕ ꯋꯥꯅ ꯈꯪꯖꯤꯜꯂꯤ ꯁꯥꯔ ꯑꯩ ꯃꯇꯨꯡ ꯂꯝ ꯍꯦꯜꯂꯔꯣꯏꯒꯦ ꯀꯣꯔꯧꯅ ꯊꯩꯕꯨꯡꯉꯣ ꯅꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯁꯦ ꯇꯧꯗꯅꯕ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯏꯆꯥꯗ ꯏꯕꯨꯡꯉꯣꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯋꯥꯔꯛꯄꯗ ꯑꯩ ꯈꯥꯝꯃꯣꯏ ꯃꯃꯥꯕꯨꯁꯨ ꯑꯩꯅ ꯈꯥꯝꯍꯜꯂꯣꯏ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯍꯜꯂꯣ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯅꯇꯩꯃꯁꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯅꯤ ꯌꯨꯝꯁꯤꯗ ꯏꯆꯥ ꯑꯉꯥꯎꯕꯗꯨꯒ ꯑꯩꯒ ꯈꯛꯇ ꯂꯩꯍꯧꯔꯤꯕꯅꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯝꯊꯣꯛꯅꯍꯟꯕ ꯑꯃ ꯅꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔ ꯇꯩꯕꯉꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯥꯏꯅꯖꯅꯕ ꯅꯤꯡꯊꯦꯝ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯌꯥꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥ ꯂꯣꯏꯅꯔꯒ ꯃꯣꯏ ꯑꯅꯤꯅ ꯌꯥꯅꯔꯛꯇ꯭ꯔꯗꯤ ꯕꯦꯔꯥꯅꯤ ꯀꯥꯗꯣꯏꯁꯦ ꯐꯔꯦ ꯏꯕꯦꯝꯃ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨ ꯆꯥꯛꯈꯨꯝꯗ ꯅꯪ ꯌꯥꯝꯕꯨꯡꯗꯣ ꯀꯩꯅꯣꯝꯃ ꯆꯥꯅꯤꯅ ꯇꯧꯍꯧꯕꯅꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯆꯔꯥ ꯍꯦꯟꯕ ꯅꯪꯅ ꯈꯔ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯔꯒ ꯀꯩꯅꯣꯝꯇ ꯄꯤꯖꯔꯝꯃꯨ ꯍꯦꯛ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯜꯂꯁꯨ ꯆꯪꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯍꯣꯏ ꯁꯥꯔ ꯉꯥꯏꯈꯣ ꯅꯪꯅ ꯁꯥꯔ ꯀꯧꯕꯗꯣ ꯀꯧꯅꯨ ꯄꯥꯕꯨꯡ ꯀꯧꯔꯨ ꯏꯆꯥꯅ ꯊꯃꯣꯏ ꯑꯣꯜꯂꯕꯅꯤꯅ ꯏꯄꯥꯁꯨ ꯑꯣꯜꯂꯦ ꯌꯥꯔꯅꯤꯗ ꯁꯨꯝ ꯀꯧꯒꯦ 이제 ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯌꯦꯡꯋꯥꯏ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯅꯗꯅꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯏꯌꯥ ꯌꯥꯅꯤꯡꯗ꯭ꯔꯕꯔꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯆꯩ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ ꯄꯥꯕꯨꯡ ꯑꯗꯣ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯀꯥꯏꯗꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯅꯠꯇꯦ ꯃꯥꯁꯇꯔꯁꯨ ꯂꯣꯏꯈꯣ ꯏꯄꯥꯅ ꯌꯥꯔꯤ ꯆꯪꯉꯨ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯆꯪꯂꯛꯏ ꯀꯤꯆꯟꯒꯤ ꯊꯣꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤꯃ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯅ ꯇꯧꯕꯅꯤ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯤꯗꯨ ꯎꯗꯈꯩ ꯆꯥꯅꯕ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯑꯃꯨꯛꯇ ꯆꯪꯗꯕꯅ ꯃꯥꯅ ꯊꯣꯡꯂꯤ ꯊꯥꯛꯂꯤꯕꯁꯤꯡꯗꯨ ꯀꯥꯁꯤꯟꯕꯅ ꯑꯌꯥꯝꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯕꯣꯡ ꯃꯥꯔꯁꯟ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯀꯥꯏꯔꯤ ꯑꯗꯨꯕꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝ ꯃꯔꯝꯗꯤ ꯂꯩꯔꯝꯅꯤꯗꯅ ꯎꯁꯣꯞ ꯑꯃ ꯐꯤꯔꯣꯏ ꯑꯃ ꯇꯧꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯍꯪꯂꯤꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯏ ꯇꯞꯅ ꯅꯣꯟꯊꯗꯨꯅ ꯕꯕꯥꯅ ꯆꯠꯁꯦꯅ ꯂꯥꯛꯄꯅꯤ ꯑꯣ ꯊꯤꯀꯥꯒꯤꯔꯥ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯔꯨꯁꯣ ꯌꯥꯝꯕꯣ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ
Kay ikaiba? Ha? Aina nangwanda kari karamba ikaiba pidoino? Ay ngaudawri. Koksi puba thangba ngamdi. Thabakki bil thengjinbasu iyambongna natro. Hoi, ainani. Kaidorage. Nakoigi apama pidi khairauba. Aduga pidragana sauba. Nahan makai nangna aiga loinaramidude bildugi oiramedana. Laisi henbi matin amukhak yotharaga. Ay chalage yambong. Chalo, chakro. Nangbu kanana thingi. Nangidi miyam laidaine. Makoida hairuso. Moiga wari saruso. Laisi henbi dining chair lairiduda sangsinduna git phamlaga mamai upsinduna kapthoragli. Ma sengna warabani. Angang oina mama mapana tawbiridu aphaba natti. Koraudi machaki awaba, ikaiba, ningba kaiba amata ushinba ngamkhidre. Marsan su nupiduna kaptidu yengna themjinbibagi mahutta saungna hairi. Aidi angawbani. Angawba aina haiba ngangba kanana tabini. Ha? Nanga dubang nangi pamu tawku. Pabungna bil piribadusu nangida makhanduna pikibani. Haujikti aikhoini marimta leinadrabanina kakpatabani. Nupaduna yadrabadi mapana mukhana thingjinkhini khangbana kappagi matam natte khalli. Adu hek tawrubada mapana mangonda tawgadabasingdu khangbana. Iyambo Marsan soundna onthoktuna lepkhri. Laisi henbi khanthaba ngamda nupadubu tunglomdagi tapna konchilli. Saurano. Yumda leitaba makai nupana haga onchinaduna numidangda phang. Wari sanaba ngamba. Nangai go onchinaduna wari sanite. Koli chithado. Ay nangina khutpau thengde. Laisi henbi itap tapna hairi. Ay hen balam chachati. Mathang yambongna yadabasu dawraroi. Nupidugi makhutta tabadakto nahan makai yengludabana khangdabani. Haujikta iseng-sengna urakpada nupadu nungaitaba poglai. Makhuttuda paiduna tumin yenglaga tapna. Nangbo singbai aina haibe illadrane. Nongma nangga narei kondana sanakibi heroduna kamai tawba. Ha? Ay nangse sungthai thajaraktre. Nupa phangi lona koirami. Tongnu yadi. Yade haibasu lona tawrami. Matong tawraroiba. Nupido masa ison choli. Yari, koli chithado. Sangwam ko omelet ka sem. Amda semlamo. Laisi henbisu haujikte ikairakduna mamaido ngangsangang silli. Nupadubu phat thadokduna nupaduna tawramlibasingdu hana sachat loisilli. Laisi henbi marshanda haifet yenglaga. Iyambo sangwam si chini hapa thakpra natraga mai tawdoino. Kharabo yamna tabu. Nangi su semu puna chasi. Ay chak sari iyambong chaba ngaibige. Chani. Namit ke ikut na tawrido. Ay misto video ramoine. Laisi henbi itap tapna. Baba na ay adum pubadubu ay ubagi adum ngangbagi. Nupido ikoy dana asing bada adum hairi. Chak charamdai su adum chaybadubu. Nahan chukotto ising asabada lupagini dagtarisi. Aina nang kok chay khalisidi. Noi ba lawba yore. Nangidi molong krayam layde yaridori. Nang phangan ki phangaloi siya. Noi ba gi khudai lay leramiba. Bil kakpa yoramnine. Nahan ay mapandali khali garage da. Ay nupisa mayam changdana otla boyre. Laisi henbi handakti kitang nungaitana. Dresu nahan baba na may tharin ay sirena. Marsan nungaitana sora asang ba mo handoglaga. Baba se arang aragyam pami. Thabak sudu na paisa tanbe yaba thabak tubu shuningdana bil kai tharappa ngarini. Aina haibe lamdadi adumai kaisu tawramoina. Laisi henbi khajik suwaro pamana hairi. Samaina kanam ta tawna dabani. 12 loirakpaga haina singnara kanam thamnade. Ai chelubasu natte. Aigi aningba apamba aina pangthokjage khanba mayam amale. Isorna nangse aigi damak sin namlaga tharaklabani. Nangna fana pamlasu mayamga manadrabasu mayamna tawnadrabasu aina pamdradi nangna tawbana tiknati. Laisi henbi kumlodri. Omelet tu semba loiduna nupadugi mangda thamlai. Sangomduga loinana. Ay jararoi. Laisi henbi ipapa khalai. Iyambo aina hoba hina dabra. Nangi su semu puna cha saiba natro. Itandagi sem laisi kai ponyan hapjing khragi su khangdi. Ay jaroi.
ꯑꯩꯒꯤ ꯁꯦꯝꯂꯛꯑꯗꯤ ꯌꯥꯝꯕꯨꯡ ꯆꯥꯒꯗ꯭ꯔꯥ? ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯒꯤ ꯁꯔꯨꯛ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯌꯥꯝꯕꯨꯡ ꯍꯥꯟꯅ ꯆꯥꯔꯣ, ꯑꯩꯁꯨ ꯆꯥꯔꯛꯀꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯃꯥꯔꯁꯟꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯅꯨꯄꯤꯗꯨꯅ ꯁꯦꯝꯂꯤꯕ ꯁꯪꯒꯣꯝꯒ ꯑꯣꯝꯂꯦꯠꯀꯗꯨ ꯇꯞꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯒꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ, ꯃꯥ ꯅꯨꯄꯥꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯪꯂꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯅꯨꯄꯥꯁꯤꯕꯨ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯔꯒꯦ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯀꯣꯔꯧꯗꯤ ꯀꯩꯁꯨ ꯏꯀꯥꯏꯕ ꯐꯥꯎꯗꯦ꯫ ꯃꯥꯒꯤ ꯕꯤꯜꯕꯨ ꯐꯪꯂꯕꯗꯤ ꯅꯤꯡꯊꯦꯝꯒꯤ ꯈꯣꯡꯎꯞ ꯁꯦꯡꯉꯨ ꯍꯥꯏꯔꯕꯁꯨ ꯉꯝꯒꯗꯕ ꯃꯤꯅꯤ꯫ ꯃꯗꯨꯃꯛꯅ ꯅꯤꯡꯊꯦꯝꯁꯨ ꯂꯥꯡ ꯑꯁꯤ ꯀꯣꯔꯧꯗ ꯊꯥꯈꯤꯕꯅ ꯅꯣꯡꯃ ꯅꯤꯅꯤꯗ ꯔꯤꯑꯦꯛꯁꯟ ꯄꯥꯟꯗꯨꯅ ꯃꯥꯅ ꯄꯥꯝꯈꯤꯕ ꯅꯤꯡꯈꯤꯕꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯏꯀꯣꯝ ꯀꯣꯝꯅ ꯐꯪꯈꯤꯕꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯑꯉꯝ ꯇꯥꯟꯅ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯃꯛ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯇꯨ ꯃꯥꯔꯁꯟꯅ ꯍꯥꯟꯅꯒꯨꯝ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯒꯥꯔꯤꯗꯅꯤ꯫ ꯃꯥꯔꯁꯟ ꯒꯥꯔꯤꯗꯨ ꯊꯧꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯁꯝꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯥ ꯅꯨꯄꯥꯁꯤꯕꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯗꯨ ꯀꯤꯕꯅ ꯁꯥꯁꯤꯟꯅꯕ ꯃꯇꯧ ꯎꯠꯇꯨꯅ ꯅꯨꯄꯥꯁꯤꯕꯨ ꯌꯥꯝꯅ ꯋꯥꯅ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯃꯥꯔꯁꯟꯅ, ꯑꯕꯦꯝꯃ, ꯀꯣꯂꯦꯖ ꯀ꯭ꯂꯥꯁ ꯂꯩꯔꯤꯉꯩ ꯐꯣꯟ ꯄꯥꯏꯅꯨꯀꯣ꯫ ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯌꯥꯎ꯫ ꯑꯣꯐ ꯂꯩꯕ ꯌꯥꯎꯔꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯎꯀꯣ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯩꯅꯤꯡꯗꯅ ꯈꯛ ꯈꯨꯝꯗꯨꯅ ꯇꯣꯛꯂꯤ꯫ ꯃꯥꯔꯁꯟꯗꯤ ꯍꯟꯗꯦ, ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯊꯔꯛꯂꯤ꯫ ꯑꯩꯒꯤ ꯏꯒꯨꯟ ꯅꯪꯁꯨ ꯈꯪꯂꯝꯂꯅꯤ꯫ ꯀꯣꯂꯦꯖꯇꯨꯗ ꯑꯩꯒ ꯈꯪꯅꯕ ꯃꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯨ ꯅꯪ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯕꯦꯝꯃ, ꯑꯩ ꯃꯌꯥꯝ ꯃꯥꯡꯗꯁꯨ ꯆꯒꯠ ꯇꯧꯅꯤꯡꯗꯦ꯫ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ꯫ ꯑꯩꯕꯨ ꯁꯥ ꯑꯣꯏꯍꯟꯒꯅꯣ ꯑꯕꯦꯝꯃ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ, ꯍꯣꯏ ꯌꯥꯝꯕꯨꯡ, ꯑꯩ ꯀꯩꯁꯨ ꯂꯝ ꯍꯦꯜꯂꯣꯏꯕ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯀꯣꯂꯦꯖ ꯌꯧꯔꯤ꯫ ꯃꯥꯔꯁꯟꯅ ꯗ꯭ꯔꯣꯞ ꯇꯧꯔꯝꯕꯒ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯒ ꯊꯣꯏꯍꯦꯟꯕꯤꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ, ꯅꯍꯥꯟꯈꯩ ꯀꯣꯂꯦꯖꯀ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯕꯦꯟꯁꯇꯨꯗ ꯐꯝꯊꯔꯒ, ꯍꯣꯏ, ꯑꯩ ꯌꯥꯝꯕꯨꯡꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯁꯤꯟꯕ ꯁꯦꯟꯅꯕ ꯍꯦꯟꯃꯟꯕꯁꯤꯗ ꯑꯩ ꯈꯣꯡꯁꯦ ꯅꯥꯛ ꯌꯦꯠꯇ ꯊꯥꯡꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯕꯕꯥꯁꯨ ꯃꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯀꯠ ꯀꯅꯥꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯩꯁꯤꯡꯅ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯅꯪ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯌꯥꯝꯕꯨꯡꯁꯨ ꯃꯤꯅꯤ ꯀꯩꯅꯣ꯫ ꯅꯪꯅ ꯏꯟꯇꯔꯦꯁ ꯌꯥꯎꯖꯔꯛꯇ꯭ꯔꯗꯤ ꯃꯁꯥꯅ ꯃꯥꯏꯅ ꯊꯩꯖꯈꯤꯁꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯗꯨꯅ, ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ, ꯀꯩꯝ ꯆꯪꯗꯦ ꯃꯉꯣꯟꯗ꯫ ꯑꯩꯅ ꯍꯩꯅꯗꯤ ꯄꯥꯝꯗꯦ ꯈꯪꯕꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯄꯤꯕꯤ ꯍꯦꯜꯂꯤ꯫ ꯕꯕꯥꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯐꯖꯅ ꯂꯦꯞꯈꯤꯕꯁꯤꯅ ꯑꯩꯅꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏ, ꯑꯩ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯒ ꯃꯣꯏ ꯈꯪꯍꯟꯗꯅ ꯆꯦꯟꯈ꯭ꯔꯁꯤꯔ ꯈꯜꯂꯤꯅꯤ꯫ ꯑꯗꯣ ꯌꯥꯝꯕꯨꯡꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯒꯗꯕ ꯏꯊꯦꯡ ꯊꯦꯡꯅꯗꯦ꯫ ꯃꯤꯗꯨꯕꯨ ꯆꯩꯅꯥ ꯄꯤꯒꯗ꯭ꯔꯥ ꯈꯟꯅꯁꯨ ꯋꯥꯗꯕ ꯉꯝꯗꯦ꯫ ꯌꯥꯝ ꯄꯥꯡꯗꯦ ꯏꯕꯦꯝꯃ ꯅꯪꯁꯨ꯫ ꯍꯣꯏ, ꯕꯕꯥꯒ ꯃꯃꯥꯒꯅ ꯐꯥꯎ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯇꯧꯔꯤꯅꯤ ꯈꯪꯉꯤ꯫ ꯌꯥꯝꯕꯨꯡꯗꯤ ꯅꯨꯄꯤꯗ ꯆꯣꯞꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯛꯇꯨ ꯌꯥꯗꯦ, ꯃꯃꯤꯠꯇꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯑꯗꯨꯅꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯦꯔꯣ ꯁꯥꯗꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯁ ꯑꯣꯏꯅꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯒꯤ ꯃꯊꯧꯅꯥ ꯂꯩꯕꯤ ꯑꯃꯠꯇꯅ ꯌꯥꯝꯕꯨꯡꯁꯦ ꯐꯥꯔꯒ ꯃꯨꯜꯂ ꯆꯠꯈ꯭ꯔꯗꯤꯅꯦ ꯊꯃꯣꯏꯁꯤ ꯄꯦꯟꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯍꯩꯅꯗꯕ ꯅꯨꯄꯥꯁꯤꯗ ꯀ꯭ꯔꯁ ꯊꯝꯅꯤꯅ ꯊꯝꯂꯤꯗꯣ ꯑꯩꯗꯤ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯗꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯊꯣꯛꯁꯨ ꯊꯣꯛꯂꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯕꯕꯥꯒꯤ ꯃꯤꯆꯩ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯒꯤꯁꯨ ꯄꯣꯠꯂꯨꯝ ꯑꯃ ꯃꯥꯅ ꯑꯩꯁꯦ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯗꯅ ꯂꯨꯅ ꯇꯧꯕꯤꯕꯁꯨ ꯅꯠꯇꯦ꯫ ꯈꯤꯇꯪ ꯁꯣꯏꯕꯁꯨ ꯐꯨꯗꯣꯏꯒ ꯆꯩꯗꯣꯏꯒ ꯅꯠꯇꯦ꯫ ꯑꯩꯁꯦ ꯁꯥ ꯁꯟꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯂꯣꯏꯅꯕꯤꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯦꯡꯅ꯫ ꯊꯣꯏ, ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔ ꯐꯥꯎ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯝꯂꯤꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯃꯌꯥꯝꯁꯦ ꯑꯩ ꯈꯪꯂꯛ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯧꯁꯤ ꯃꯥ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯔꯁꯟꯕꯨꯗꯤ ꯃꯊꯃꯣꯏꯗ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯒꯨꯝ ꯏꯁꯥꯎ ꯁꯥꯎꯅꯤꯡꯂꯨꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯇꯞꯅ, ꯌꯥꯔꯤꯁꯦ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃ ꯃꯥꯏꯅ ꯂꯥꯛꯆꯅꯤ꯫ ꯃꯤꯕꯨ ꯋꯥꯔꯒ ꯁꯨꯝ ꯂꯩꯌꯣꯗꯤ ꯀꯅꯥꯅ ꯌꯥꯅꯤ, ꯅꯠꯇ꯭ꯔꯥ?
ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯣꯏꯍꯦꯟꯕꯤꯗ ꯃꯕꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯑꯅꯤ ꯇꯝꯖꯕꯁꯤꯅ ꯑꯄꯦꯟꯕ ꯐꯥꯎꯕꯒꯨꯝ ꯄꯣꯛꯆꯩ ꯊꯣꯏꯍꯦꯟꯕꯤꯁꯨ ꯉꯥꯛ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤꯅ ꯊꯣꯛꯈꯤꯕꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯐꯣꯟꯗꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯗꯣꯛꯇꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯋꯥꯡꯂꯦꯝꯕ ꯀꯣꯜꯗꯨ ꯑꯣꯛꯂꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯪ ꯀꯔꯥꯏ ꯂꯩꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯜ ꯇꯞꯊꯗꯨꯅ ꯀꯣꯂꯦꯖꯇꯅꯤ ꯗꯗꯥ ꯑꯗꯣ ꯀꯣꯜ ꯄꯥꯛ ꯇꯧꯔꯛꯇꯦ ꯃꯦꯁꯦꯖ ꯊꯥꯔꯛꯇꯦꯅ ꯁꯥꯎꯅꯨꯀꯣ ꯑꯩꯗꯣ ꯕꯕꯥꯅ ꯈꯔ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯅ ꯀꯤꯕꯩꯅꯤ ꯗꯗꯥ ꯁꯥꯎꯅꯤꯡꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯕꯕꯥꯒꯤ ꯃꯑꯣꯡ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯅꯁꯨ ꯅꯪꯁꯦ ꯐꯣꯟ ꯌꯥꯝ ꯇꯣꯏꯅ ꯄꯥꯏꯍꯟꯅꯤꯡꯗꯦ ꯑꯗꯣ ꯅꯪ ꯌꯥꯔꯗꯤ ꯍꯪꯆꯤꯠꯁꯦ ꯑꯝꯇ ꯎꯅꯁꯤꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯈꯜ ꯉꯥꯛ ꯈꯜꯂꯒ ꯎꯅꯁꯤ ꯗꯗꯥꯅ ꯃꯐꯝꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯄꯨꯡꯗꯤ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯣꯂꯦꯖ ꯆꯠꯄ ꯁꯥꯔꯒ ꯂꯥꯛꯀꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯂꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯋꯥꯡꯂꯦꯝꯕꯗꯨ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯗꯣꯛꯇꯔꯗꯨꯒ ꯎꯁꯨ ꯎꯅꯅꯤꯡꯉꯤ ꯃꯥꯔꯁꯟꯒꯤ ꯈꯜꯂꯒꯁꯨ ꯑꯃꯨꯛꯀꯤ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯃꯥꯁꯨ ꯃꯁꯥꯗ ꯊꯥꯖꯩ ꯁꯣꯏꯗꯅ ꯋꯥꯡꯂꯦꯝꯕꯅ ꯃꯥꯔꯁꯟꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯩ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯑꯁꯥꯎꯕ ꯅꯤꯡꯊꯦꯝꯒꯤ ꯃꯒꯨꯟ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯃꯗꯨ ꯈꯟꯊꯔꯨꯕꯗ ꯍꯦꯟꯅ ꯇꯨ ꯆꯨꯡꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯤꯅꯤ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯅꯠꯇꯕꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯝꯂꯛꯄ ꯑꯃ ꯈꯟꯗꯨꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯅꯤ ꯀꯛꯈ꯭ꯔꯕ ꯕꯤꯜ ꯍꯟꯖꯤꯜꯂꯛꯂꯕꯗ ꯀꯣꯔꯧꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯅ ꯍꯔꯥꯎꯅ ꯅꯤꯡꯊꯦꯝꯒ ꯃꯥꯔꯁꯟꯒꯕꯨ ꯄꯪꯊꯥꯗ ꯊꯥꯒꯠꯆꯩ ꯍꯣꯟꯗꯨꯅꯤ ꯀꯣꯔꯧ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯩꯕꯨꯡꯉꯣ ꯍꯣꯏ ꯏꯇꯩꯃꯆꯤ ꯍꯣꯏ ꯇꯧꯔꯒ ꯌꯨꯝꯗ ꯆꯥ ꯑꯝꯇ ꯀꯧꯖꯒꯦ ꯂꯥꯛꯑꯣ ꯍꯩꯖꯕꯁꯤ ꯊꯕꯛ ꯆꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ ꯍꯥꯏ ꯅꯪꯒꯤ ꯕꯤꯜꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯕꯅꯤꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯑꯩꯅ ꯍꯥꯏꯕꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯁꯦꯅꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯍꯜꯂꯨꯅꯍꯦ ꯕꯤꯜꯇ ꯅꯠꯇꯦ ꯅꯪꯒꯤ ꯒꯥꯔꯤ ꯑꯆꯧꯕꯒ ꯂꯩꯒꯗꯧꯔꯤꯅꯤ ꯑꯗꯨꯒꯤꯗꯤ ꯇꯩꯕꯨꯡꯉꯣꯒꯤ ꯃꯈꯨꯠꯇ ꯏꯆꯥꯁꯦ ꯁꯤꯟꯅꯔꯕꯅꯤ ꯀꯨꯁꯤ ꯇꯧꯅꯤ ꯑꯩꯒꯤꯗ ꯂꯩꯕ ꯅꯣꯏꯒꯤꯗ ꯂꯩꯕ ꯏꯃꯥꯟ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯗ ꯋꯥꯕꯤꯔꯨꯅꯨ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯌꯥꯅꯔꯤ ꯑꯍꯜ ꯑꯩꯈꯣꯏꯁꯨ ꯌꯥꯅꯔꯤ ꯁꯤꯗꯕꯨ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯇꯩꯕꯨꯡꯉꯣ ꯅꯪꯒꯤ ꯕꯤꯜꯗꯨꯕꯨ ꯐꯪꯂꯗꯤ ꯌꯥꯔꯦꯗ ꯏꯃꯧꯗꯣ ꯑꯩꯅꯁꯨ ꯏꯆꯥꯅꯁꯨ ꯌꯦꯡꯁꯤꯜꯂꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯈꯣꯏꯅꯁꯨ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯀꯣ ꯀꯣꯔꯧ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯔꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯅ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯍꯪꯂꯛꯏ ꯅꯠꯇꯦ ꯃꯣꯏ ꯕꯕꯥꯒꯤ ꯕꯤꯜꯗꯨ ꯐꯪꯂꯕ꯭ꯔꯣ ꯍꯥꯏꯅꯔꯤ ꯋꯥꯁꯤꯕꯣ ꯀꯣꯔꯧꯁꯨ ꯍꯔꯥꯎꯅ ꯕꯤꯜꯗꯨ ꯌꯥꯅꯔꯤ ꯆꯪꯉꯦꯗꯅ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯒꯤ ꯁꯅꯥꯂꯦ ꯈꯨꯗꯣꯞ ꯈꯔꯁꯨ ꯁꯥꯈꯤ ꯅꯪꯒꯤꯁꯨ ꯑꯩꯅ ꯑꯆꯧꯕ ꯑꯃ ꯁꯥꯗꯣꯏꯅꯤꯅꯦ ꯔꯥꯅꯤꯁꯨ ꯍꯔꯥꯎꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯇꯩꯕꯨꯡꯉꯣꯁꯤ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯩ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯏ ꯑꯗꯣ ꯔꯥꯅꯤ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯅ ꯁꯤꯅꯣ ꯍꯟꯗꯛꯇꯤ ꯁꯣꯏꯍꯜꯂꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯐꯖ ꯐꯖꯕ ꯆꯥꯟꯁ ꯃꯌꯥꯝꯁꯦ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯅꯪꯅꯁꯨ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯧꯀꯣ ꯔꯥꯅꯤ ꯃꯇꯤꯟꯗꯨ ꯌꯣꯠꯊꯗꯨꯅ ꯑꯩꯁꯨꯅꯦ ꯃꯣꯏ ꯕꯕꯥꯗ ꯀꯔꯤ ꯍꯥꯏꯅꯕꯨ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯗꯣꯏꯅꯣ ꯃꯄꯥꯅꯕꯨ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡꯅꯤ ꯍꯩ ꯅꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯒꯗꯕ ꯏꯃꯨꯡꯅꯤꯅꯦ ꯍꯩ ꯑꯩꯒꯤ ꯄꯩꯁꯥ ꯇꯣꯜꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯁꯤꯡꯈ꯭ꯔꯅꯤ ꯌꯨꯝꯁꯤꯁꯨ ꯔꯤꯄꯦꯌꯔꯤꯡ ꯇꯧꯁꯤꯟꯕ ꯌꯥꯔꯅꯤꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯅꯪ ꯑꯩ ꯈꯛꯇ ꯀꯥꯗ ꯄꯥꯔꯇꯤ ꯇꯧꯁꯤ ꯀꯥꯟꯅꯗꯦ ꯔꯥꯅꯤꯒ ꯀꯣꯔꯧꯒꯗꯤ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯀꯥꯝꯕ ꯃꯤꯅꯤ ꯑꯗꯨꯅ ꯔꯥꯅꯤꯁꯨ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯁꯅꯥꯗꯣ ꯕꯤꯜ ꯐꯪꯕꯒ ꯌꯨꯝꯗꯒ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯄꯨꯔꯛꯑꯣ ꯃꯣꯏ ꯕꯕꯥꯅ ꯍꯔꯥꯎꯕꯒꯨꯝ ꯑꯩꯁꯨ ꯁꯅꯥꯁꯤꯡꯗꯨ ꯎꯔꯒ ꯍꯔꯥꯎꯖꯒꯦ ꯅꯪꯅꯕꯨ ꯍꯔꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯁꯤ ꯅꯆꯥꯅꯨꯄꯤꯁꯤ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯇꯩ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯨꯗ꯭ꯔꯁꯨ ꯄꯩꯁꯥ ꯂꯥꯏꯅ ꯐꯪꯕ ꯌꯥꯔꯦ ꯔꯥꯅꯤꯁꯨ ꯃꯆꯥꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯦꯟꯅ ꯂꯨꯝꯈꯤꯕꯒꯨꯝ
ꯄꯩꯁꯥꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕꯅ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯈꯟꯕꯤ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯌꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯝꯗꯨꯅ ꯃꯥꯔꯁꯟꯗ ꯄꯤꯔꯒꯦ ꯈꯜꯂꯤ꯫ ꯀꯣꯔꯧ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯑꯗꯨ ꯔꯥꯅꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯕꯅꯤ꯫ ꯁꯅꯥꯅ ꯇꯥꯏꯕꯨꯡꯉꯣꯒꯅꯁꯨ ꯀꯨꯞꯅꯕꯨꯗꯤ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃꯗ ꯁꯤꯒꯨꯝꯕ ꯐꯖꯔꯕ ꯆꯥꯟꯁ ꯃꯌꯥꯝꯁꯦ ꯃꯥꯡꯒꯗꯧꯔꯤꯅꯦ ꯔꯥꯅꯤ꯫ ꯚꯦꯃꯅ ꯁꯅꯥꯕꯨ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟ ꯌꯥꯗꯧꯔꯤꯒꯦ? ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯗꯅ ꯄꯨꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤꯕꯨ ꯋꯥꯅꯤꯌꯦ꯫ ꯃꯥꯏ ꯁꯅꯥꯗꯨꯁꯨꯅꯦ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦ꯫ ꯑꯀꯟꯕꯅ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯉꯝꯗꯦꯅꯦ꯫ ꯍꯣꯏ, ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥ ꯐꯪꯗꯧꯔꯤꯒꯦ? ꯍꯥ, ꯁꯤ ꯆꯍꯤ 2-3 ꯃꯈꯣꯏꯗ ꯇꯧꯁꯤꯟꯅꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯂꯧꯗꯧꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯇꯔꯥꯏ ꯍꯦꯛꯇ ꯍꯣꯡꯂꯣꯏ, ꯄꯩꯁꯥ ꯑꯆꯧꯕ ꯑꯃ ꯍꯥꯏꯁꯤꯜꯂꯒꯅꯦ ꯍꯣꯡꯒꯗꯧꯔꯤꯅꯤ꯫ ꯃꯔꯛꯁꯤꯗ ꯅꯪ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨꯅꯦ ꯕꯦꯃꯁꯦ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯁꯦꯟꯅꯕ ꯁꯤ ꯈꯛꯇꯅꯤ꯫ ꯃꯥꯅ ꯑꯩꯁꯨ ꯀꯤꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯣꯏꯗ꯫ ꯑꯗꯨꯕꯨꯅꯦ ꯁꯤꯈꯤ ꯅꯥꯈꯤꯕꯗꯤ ꯌꯥꯎꯍꯟꯕ ꯌꯥꯗꯦ꯫ ꯃꯗꯨꯃꯗꯤ ꯎꯄꯥꯏ ꯂꯩꯔꯣ ꯅꯪ ꯑꯩꯁꯨ꯫ ꯑꯗꯨꯅ ꯂꯦꯟꯁꯨ ꯁꯤꯍꯟꯁꯤ, ꯆꯩꯁꯨꯁꯨ ꯇꯦꯛꯍꯜꯂꯣꯏꯁꯤꯅꯦꯍꯦ꯫ ꯔꯥꯅꯤꯒ ꯀꯣꯔꯧꯒꯗꯨ ꯄꯩꯁꯥꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯖꯕ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯅꯃꯥꯗꯒꯤ ꯐꯪꯒꯗꯧꯔꯦ ꯈꯪꯂꯤ꯫ ꯀꯣꯔꯧꯗꯤ ꯅꯤꯡꯊꯦꯝꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯃꯀꯣꯛ ꯃꯅꯨꯡꯗ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯠꯈ꯭ꯔꯕꯅꯤ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏꯗ ꯊꯤꯒꯠꯂꯨꯕꯗꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤ꯫ ꯃꯥꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯝꯃꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗꯣꯛꯅꯔꯒꯦ ꯈꯟꯅ ꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯀꯧꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯗꯗꯥ, ꯋꯥꯡꯂꯦꯝꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯐꯝꯁꯤꯜꯂꯣ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯗꯣꯛꯇꯔꯗꯨꯒꯤ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ? ꯆꯥꯔꯛꯑꯦ, ꯗꯗꯥꯗꯤ ꯆꯥꯔꯛꯄ꯭ꯔꯣ? ꯆꯥꯗ꯭ꯔꯤ, ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯀꯩꯗꯧꯔꯒꯦ, ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯑꯗꯣ ꯍꯥꯏꯔꯒ ꯏꯀꯣꯏ ꯀꯣꯏꯗ ꯂꯥꯏꯕꯛꯇꯨ ꯄꯥꯏꯔꯤ ꯌꯦꯡꯉꯤ꯫ ꯋꯥꯡꯂꯦꯝꯕ ꯍꯩꯅꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯃꯁꯥꯗꯨ ꯈꯔ ꯍꯟꯗꯣꯛꯏ꯫ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦꯅ ꯆꯥꯗ꯭ꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯉꯛꯉꯛꯅ ꯗꯣꯛꯇꯔꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯛꯏ꯫ ꯗꯗꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯋꯥ ꯌꯥꯝ ꯂꯩ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯍꯥꯏꯌꯣ, ꯀꯩꯗꯧꯔꯒꯦ? ꯏꯀꯣꯏ ꯀꯣꯏꯕꯗꯧ ꯇꯧꯅꯣ, ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯈꯪꯗꯕ ꯂꯩꯅ ꯀꯩꯒꯤ ꯑꯩꯉꯣꯟꯗ ಮಿನಂಲಿನೋ? ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯪꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗꯨ ꯍꯪꯂꯛꯄꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯋꯥꯡꯂꯦꯝꯕ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯪ ꯊꯦꯡꯅꯈꯤꯕꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯗꯨꯅ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ꯫ ꯊꯃꯣꯏꯒꯤ ꯃꯄꯥ ꯑꯃꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛꯅ ꯊꯤꯜꯂꯛꯄꯒꯨꯝ ꯋꯥꯍꯩꯗꯨ ꯆꯩꯅꯥ ꯐꯥꯎꯏ꯫ ꯑꯩ ꯈꯪꯏ ꯅꯪꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩ ꯃꯤꯉꯣꯟꯗ ꯌꯦꯠꯅꯤꯡꯗꯦ꯫ ꯃꯤꯗꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯂꯥꯟꯅ ꯎꯔꯝꯒꯅꯤ, ꯀꯌꯥꯝ ꯐꯠꯇꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅꯗꯤ ꯈꯪꯂꯝꯃꯣꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯗꯣꯛꯇꯔꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯃꯄꯥ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯒꯤ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯃꯥ ꯅꯨꯄꯥꯗꯨꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ, ꯊꯥꯖꯕꯁꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯨꯔꯤ꯫ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯕꯗ ꯐꯪꯕ ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ, ꯎꯠꯄꯤꯕ ꯃꯇꯧꯁꯨ ꯅꯨꯄꯥꯗꯨ ꯈꯛꯇꯒꯤ ꯐꯪꯕꯅꯤ꯫ ꯋꯥꯡꯂꯦꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯀꯟꯊꯣꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯤꯅ ꯄꯥꯏꯈ꯭ꯔꯕ ꯈꯨꯗꯥꯡꯗꯣ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯤ ꯃꯇꯤꯛ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯝꯕꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯪꯊꯔꯨꯕ ꯑꯩꯁꯦ ꯀꯌꯥꯝ ꯄꯪꯂꯕꯅꯣ ꯌꯦꯡꯉꯨ꯫ ꯗꯗꯥ, ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯅꯨꯄꯥ ꯃꯥꯕꯨ ꯀꯧꯖꯔꯛꯄꯅꯤ꯫ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯃꯣꯏꯗ ꯍꯥꯞꯈꯤꯕ ꯂꯩꯇ꯭ꯔꯤꯌꯦ꯫ ꯋꯥꯡꯂꯦꯝꯕ ꯃꯊꯃꯣꯏ ꯆꯥꯛꯅ ꯏꯡꯒꯦꯖ ꯇꯧꯗꯨꯅ ꯂꯩꯔꯗꯨꯗ ꯑꯩꯅ ꯅꯪꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯥꯖꯧ ꯍꯥꯏꯕꯅꯣ? ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯈꯪꯅꯗꯕꯁꯨ ꯅꯠꯇꯕ, ꯀꯣꯂꯦꯖ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯌꯦꯠꯇꯣꯏꯅꯣ? ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯆꯨꯔꯜꯒꯨꯝ ꯑꯩꯒꯤ ꯅꯥꯄꯗ ꯉꯪꯂꯅꯨ, ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯔꯗꯤ ꯑꯩ ꯃꯤꯒꯤ ꯃꯈꯥꯗ ꯌꯦꯠꯄ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩ ꯈꯪꯏ, ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯗꯨꯃꯛꯅꯅꯤ ꯑꯩꯅ
ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯅ ꯂꯥꯛꯂꯤꯕꯁꯤ? ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯟꯊꯔꯨꯗ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯍꯥꯅ ꯐꯥꯔꯛꯏ꯫ ꯗꯗꯥ, ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ. ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ. ꯋꯥꯡꯂꯦꯝꯕ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯝꯃꯒ ꯄꯥꯡꯊꯣꯛꯇꯨꯅ, ꯑꯩ ꯉꯁꯤꯗꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯕꯅꯤ. ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯣ. ꯑꯩꯁꯦ ꯅꯪꯒ ꯊꯦꯡꯅꯔꯝꯃꯦ ꯍꯥꯏꯕꯗꯨ ꯐꯥꯎ ꯅꯤꯡꯁꯤꯡꯂꯅꯨ. ꯑꯩꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯑꯦꯡꯒꯦꯖ ꯇꯧꯗꯨꯅ ꯂꯩꯔꯕ ꯅꯨꯄꯤ ꯂꯩꯔꯤ. ꯑꯩ ꯀꯅꯥꯗꯁꯨ ꯌꯦꯠꯅꯤꯡꯗ꯭ꯔꯦ. ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ. ꯅꯨꯄꯤꯗꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯊꯥꯖꯗ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯖꯩ. ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯅ ꯆꯤꯟꯕꯥꯜꯗꯨꯃꯗꯤ ꯐꯣꯠꯆꯤꯟꯕꯤꯈ꯭ꯔꯕꯒꯨꯝ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕꯁꯤꯒꯣ ꯃꯥꯅ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗ ꯁꯣꯏꯗꯅ ꯀꯥꯏꯔꯝꯒꯅꯤ. ꯑꯩꯗꯤ ꯂꯝꯂꯥꯟꯕꯅꯤ. ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯆꯝ ꯆꯝꯅ ꯊꯦꯡꯅꯔꯨꯕ ꯑꯩꯒ ꯃꯥꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ. ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯝꯅ ꯋꯥꯅ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ. ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯑꯁꯥ ꯈꯨꯗꯤꯡ ꯊꯨꯒꯥꯏꯕꯗꯤ ꯃꯥꯅꯤ. ꯑꯩꯒꯤ ꯏꯐꯝꯗ ꯗꯗꯥꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯃꯤꯁꯛ ꯂꯩꯇꯦ. ꯅꯪꯅ ꯄꯥꯝꯗꯕ ꯄꯨꯝꯕ ꯑꯩ ꯁꯦꯝꯗꯣꯛꯀꯦ. ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯨ ꯗꯗꯥ. ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟ ꯄꯦꯟꯇꯅ ꯀꯞꯂꯛꯏ. ꯊꯧꯅꯥ ꯂꯩꯇ꯭ꯔꯕꯤꯒꯨꯝ ꯃꯥ ꯅꯨꯄꯥꯗꯨꯗ ꯁꯥꯎꯔꯨꯕ ꯉꯝꯗꯦ. ꯅꯪꯅ ꯃꯥꯕꯨ ꯈꯪꯗꯦ. ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯀꯔꯝꯕ ꯔꯤꯂꯦꯁꯟ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯃꯥ ꯒꯨꯟꯗꯥ ꯈꯔ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯥ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ. ꯅꯪꯅ ꯃꯥ ꯈꯪꯗꯦ. ꯃꯥꯒꯤ ꯃꯒꯨꯟ ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯒꯤ ꯍꯥꯏꯔꯤꯕꯅꯤ. ꯑꯩꯒ ꯃꯥꯒ ꯌꯦꯡꯅꯔꯨꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯊꯥꯛ ꯅꯦꯝꯃꯤ. ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯁꯨ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯄꯜ ꯑꯃꯗꯤ ꯂꯩꯔꯤ. ꯅꯪꯅ ꯎꯗꯕ ꯄꯜ ꯑꯃ. ꯀꯔꯝꯕ ꯄꯜ? ꯀꯔꯝꯕ ꯑꯅꯦꯝ ꯑꯋꯥꯡ? ꯑꯩ ꯑꯃꯠꯇ ꯈꯪꯗꯦ. ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯅꯤꯡꯗꯤꯌꯦ. ꯈꯪꯗꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯦ. ꯑꯩ ꯃꯗꯨ ꯄꯥꯝꯗꯦ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ. ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯠꯂꯤꯁꯦ? ꯗꯗꯥ. ꯋꯥꯡꯂꯦꯝꯕ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯥꯡꯂꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯔꯧꯕ ꯉꯝꯗꯦ. ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯂꯒ ꯍꯥꯏꯌꯣ. ꯑꯩ ꯅꯪꯒꯤ ꯆꯣꯏꯔꯣꯜ ꯇꯥꯅꯤꯡꯗꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯑꯣꯠꯂꯅꯨ. ꯑꯣꯠꯀꯦ ꯈꯜꯂꯛꯑꯅꯨ. ꯑꯩꯗꯤ ꯗꯗꯥ ꯅꯨꯡꯁꯤ. ꯗꯗꯥ ꯈꯛꯀ ꯍꯤꯡꯃꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ. ꯅꯪꯒꯤ ꯃꯔꯝꯗ ꯍꯤꯡꯕꯒꯤ ꯑꯁꯥꯁꯨ ꯄꯤꯈꯤꯕꯅꯤ. ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ. ꯋꯥꯍꯩꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯒꯅꯨ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄ ꯉꯝꯗꯕ ꯑꯣꯏꯒꯦ. ꯍꯥꯏꯔꯝꯗꯨꯅ ꯋꯥꯡꯂꯦꯝꯕꯗꯨ ꯅꯨꯄꯤꯗꯨꯗ ꯃꯁꯛ ꯎꯠꯂꯝꯗ ꯆꯠꯈ꯭ꯔꯦ. ꯃꯥꯔꯁꯟꯁꯨ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯋꯥꯡꯂꯦꯝꯕꯒꯤ ꯂꯝꯕꯤ ꯊꯠꯂꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯃꯥ ꯃꯥꯔꯁꯟꯕꯨꯗꯤ ꯀꯤꯕꯅ ꯋꯥꯡꯂꯦꯝꯕꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ. ꯋꯥꯡꯂꯦꯝꯕ ꯃꯥꯔꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯚꯥꯏ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯌꯦꯠꯈ꯭ꯔꯦ. ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯈꯪꯖꯔꯤ ꯉꯁꯤꯗꯤ. ꯆꯨꯝꯃꯤ. ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯂꯥꯟꯕꯅꯤ. ꯑꯩꯅ ꯁꯣꯏꯕꯅꯤ. ꯑꯩꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤꯈꯪꯗ ꯑꯣꯏꯔꯨꯕ ꯃꯌꯥꯝꯗꯨꯅꯅꯤ. ꯃꯥꯔꯁꯟ ꯇꯞꯅ, ꯅꯪꯅ ꯑꯩꯒ ꯑꯕꯦꯝꯃꯒꯒꯤ ꯋꯥꯔꯤ ꯊꯤꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯗꯤ. ꯑꯩꯁꯨ ꯑꯕꯦꯝꯃꯁꯦ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ. ꯃꯥꯕꯨ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯕꯅ ꯀꯥ ꯍꯦꯟꯅꯁꯨ ꯈꯝꯕꯟꯕ ꯏꯇꯧ ꯎꯠꯂꯨꯔꯤ. ꯑꯗꯨ ꯚꯥꯏ, ꯃꯇꯨꯡꯗꯤ ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯒꯅꯨ. ꯅꯪ ꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯒꯅꯨ. ꯑꯩ ꯁꯥ ꯑꯣꯜꯂꯛꯄ ꯄꯥꯝꯗꯦ. ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯣꯟꯊꯥꯡꯅꯅ, ꯌꯥꯝꯕꯧ. ꯋꯥꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯒꯨꯝ ꯈꯜꯂꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯜꯁꯦ ꯚꯥꯏꯗ ꯁꯤꯟꯅꯔꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ, ꯃꯥꯔꯁꯟꯁꯦ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ. ꯅꯪ ꯃꯥꯒ ꯐꯖꯅ ꯂꯣꯏꯅꯧ. ꯅꯪ ꯃꯥꯒ ꯐꯖꯅ ꯈꯪꯅꯧ. ꯑꯩ ꯅꯣꯏ ꯑꯅꯤꯗꯤ ꯌꯦꯠꯂꯣꯏ. ꯅꯪꯁꯨ ꯃꯥꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯠꯈꯤꯕ ꯑꯣꯏꯌꯨ. ꯑꯩꯅ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕꯅꯤ ꯌꯦꯠꯁꯤꯜꯂꯨꯗꯕꯅꯤ. ꯑꯗꯨꯅ ꯈꯣꯡꯐꯝꯁꯦ ꯏꯁꯥꯅ ꯈꯪꯅ ꯏꯁꯥꯅ ꯌꯥꯅ ꯍꯟꯗꯣꯛꯆꯔꯝꯒꯦ. ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ. ꯃꯥꯅ ꯆꯤꯟꯕꯥꯜ ꯋꯥꯡꯕ ꯂꯥꯟꯅ ꯋꯥꯍꯩ ꯑꯃ ꯐꯣꯡꯗꯣꯛꯂꯨꯕꯗ ꯃꯥꯔꯁꯟꯅ ꯑꯣꯏꯔꯛꯀꯗꯕ ꯃꯇꯧ ꯑꯃꯗꯤ ꯋꯥꯡꯂꯦꯝꯕꯅ ꯎꯠꯂꯛꯀꯗꯕ ꯃꯇꯧꯗꯨ ꯀꯤꯕꯅ ꯃꯥ ꯇꯨꯃꯤꯟ ꯂꯩ. ꯃꯥꯔꯁꯟꯗꯤ ꯋꯥꯡꯂꯦꯝꯕꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯨꯔꯦ ꯍꯥꯏꯕ ꯈꯪꯗꯦ. ꯏꯆꯝ ꯆꯝꯅ ꯗꯣꯛꯇꯔ ꯑꯃꯒ ꯄꯦꯁꯦꯟ ꯑꯃꯒꯒꯤ ꯃꯔꯛꯇ ꯋꯥꯡꯂꯦꯝꯕꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯄꯥꯝꯖꯔꯨꯕꯅꯤ, ꯉꯥꯎꯖꯔꯨꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯈꯤꯕꯅꯤ.
Madumakna khatna chainaba saunaba yauda Marshanga wanglembagassu wari sanaduna handshake tawnai. Wanglemba Laisi henbida hanna yenglamda adumak thokri. Marshan pocket makhut ani du humjinduna. Asumai gyan tanaraga hanakradi wakhal se khara ingidana. Hospital da leiringai aina nangi nakta laktuna nangbu yengsilhaudaba. Sinhaudabada mina sanse da lawsilambanine. Laisi hen bikhomde phungalakliba sordu nak yeta yengthoptuna phathanaba hotnajai. Aduk nungsirui Dr. Mabu thamoi manasu aduk khoida sarubani. Adubu magi wahai amana Marshana mamangdu utkiba oikiba matawgum oiraklabadi Dr. Mabu asok apan nangadra haina mipai jaduna kariso hairudre. Marshanna namdana phone do amuka lawsin khrabanina Laisi henbi wanglembaga pau phaunaba ngamkhidre. Aduna college tagi thoihenbi ki phone wairaga pau phaunarege khalli. Class tani Laisi henbi tapna thoihenbi su tapna khumlai. How kainom da haige hayo kaino nang na yam lusi laiduna phone am da waisage iyambung da haidokano kaidorage haiganoba ngarang yambunggi mapa hoila ame tu khutki dak mayam ga siyengo thohen bisuma tawtude sauningna moi mapa macha do makok chakpa manabani se phone che lawro ada aidi se na halakanu ko phubada ayamu gyawrakani ba Laisi hen binok phetawbi laibak na thirisu larik tak libanong thangdu changlai Marshan gi mamanaba oibana nupi tu na phone lawri du okre Nong thang Laisi hen bido onchinduna kanaga warisa ge haino Ozaduna khanghang hanglakwaduda Laisi hen bido phuk haugatli phone du sumaning da lotuna tuminle khumlaktabaduda nong thang pisum ani suptuna Class tawringai sida karino nang tawriduba ha Laisi hen be Sorry sir Nong thang makok induna migi phone do amda piko natradi nang soiraroi Laisi hen bi phone do pikre mamai mamito sungang sangang sili nong thang na phom batung ai gi class da sumai tawradi aina fodoi ni ko hoi sir haiduna pham thakre matha sabana sumasa du humang kanglabani thohen bi tapna Laisi hen bi da onchinduna as kamai tawdoi no tawrisiba yambung da haikradi kamai tawne nang kamai tawdoi ba de khangde ayam pakhale yambung da ai wari sabirora horen thokminarasi yagadra thokminasi Laisi hen bi class loibaga oja thokibadu tanari nong thangna kaidore Laisi hen be sir mamai nun thaduna tapna kaurakpani ahawne hayune yambung da haibino please ma sathi khangna nangna tawridoba kaigno ba ha tawzararoye mathangde chango adu sir haidokpino ko haidoi Laisi hen bi tumin changkri college class pumloi loibaga mamanabi ani du thoklakminai thohen bina Laisi hen be yambung natro geta mokhong mi lelei se sir naga haidokra zalaba Laisi hen bi kapli yengi nangasi di soiraroibo Marshan Laisi hen bi thoklakpa ubada makhut khatlaga law haigum kawi adubu nupiduna thokmalaktabaduda nupadu changlai Laisi hen bisu pakhatpaga ki jabaga punchinaduna thohen bigi marum dalotli Marshan mokhong meduna nasana naralama leijarabani na migi marum daga lotli neba ha aina chingu haibra natraga nasana lakchage haibra yambong problem thohen bina yambong sauno aina phone da reels thagatli du yengo na pibane ba ma kaim tawban nati thohen bina ngang batade Marshan sauna Laisi hen bido onchinduna nang lake haibra natraga ina chingu haibra lake Marshan makok nomduna lawo dudi mang tharaga gari daga Laisi hen bisu thohen bigi marum dai thoklaktuna gari da prap ka khalli Marshan sauna
ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯒ ꯀꯤꯖꯕꯒꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯅꯨꯄꯥꯗꯨꯗ ꯀꯤꯔꯨꯞ ꯌꯦꯡꯉꯤ꯫ ꯃꯥꯔꯁꯟ ꯁꯠ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ "ꯅꯪ ꯑꯩꯅ ꯐꯨꯕꯁꯤ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ, ꯍꯥ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯖꯅ "ꯏꯌꯥꯝꯕ." "ꯀꯅꯥꯒꯅꯣ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯅꯔꯤꯗꯣ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯀꯣꯛ ꯍꯥꯏꯗꯨꯅ "ꯊꯥꯅꯗꯦ." "ꯍꯧꯖꯤꯛꯁꯨ ꯅꯆꯤꯟ ꯊꯤꯔꯤꯅ?" "ꯊꯣꯏꯅ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯕ ꯌꯦꯡꯕꯅꯤ." ꯃꯥꯔꯁꯟ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯉꯁꯥꯏ ꯃꯃꯥꯟꯅꯕꯤꯅ ꯅꯝꯂꯛꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯍꯜꯂꯤ꯫ "ꯁꯤ ꯀꯩꯗꯧꯔꯤꯅꯣ?" "ꯁꯥꯔꯅ ꯑꯗꯨꯝ ꯂꯧꯁꯤꯟꯈ꯭ꯔꯦ, ꯀꯩꯝ ꯇꯧꯗꯦ." "ꯅꯆꯤꯟꯗꯣ ꯊꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯉꯥꯊꯩ, ꯁꯥꯎꯔꯤꯗꯣ ꯐꯥꯊꯍꯟꯕ ꯑꯣꯏꯅ꯫ ꯃꯥꯔꯁꯟ ꯁꯥꯎꯅ "ꯊꯦꯡꯂꯛꯀꯗꯣ ꯑꯩꯉꯣꯟꯗ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯅꯝ ꯀꯟꯁꯤꯜꯂꯤ꯫ "ꯇꯜꯂꯦ." "ꯅꯪꯅ ꯑꯅꯝ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ, ꯍꯥ? ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯦꯅ ꯅꯪ ꯌꯥꯝ ꯇꯧꯔꯤꯅꯦ." "ꯏꯌꯥꯝꯕ." "ꯅꯪ ꯑꯩꯅ ꯁꯥꯎꯕ ꯁꯨꯝ ꯄꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣꯕ?" "ꯄꯥꯝꯗꯦꯕ, ꯁꯤ ꯈꯨꯠꯁꯦ ꯁꯝꯃꯣ." "ꯀꯦꯁꯤꯟꯅꯔꯛꯀꯅꯨ, ꯈꯨꯄꯥꯛꯁꯤꯅ ꯁꯦꯠ ꯊꯥꯔꯛꯀꯅꯤ." "ꯃꯦ." ꯃꯥꯔꯁꯟ ꯃꯈꯨꯠꯇꯨꯅ ꯃꯅꯥꯗꯨ ꯂꯩꯔꯛꯏ꯫ "ꯑꯩꯍꯣ." "ꯇꯧꯈꯤꯗ꯭ꯔꯣ ꯅꯪ, ꯍꯥ? ꯇꯧꯈꯤꯗ꯭ꯔꯣ?" "ꯇꯧꯖꯔꯔꯣꯏꯕ." ꯅꯨꯄꯤꯗꯨ ꯀꯦꯁꯤꯟꯅꯔꯛꯏ꯫ "ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ, ꯍꯥ?" "ꯏꯌꯥꯝꯕ, ꯄꯨꯛ ꯂꯥꯝꯃꯦ." "ꯄꯤꯖꯔꯣꯏ ꯑꯝꯇ." "ꯄꯥꯅꯤꯄꯨꯔꯤ ꯆꯥꯎꯁꯦ." "ꯄꯤꯖꯔꯣꯏ." "ꯏꯊꯟ ꯆꯥꯎꯒꯦ." "ꯆꯥꯎꯁꯣ, ꯅꯈꯨꯠꯇꯣ ꯂꯩꯊꯦꯛꯀꯦ." "ꯑꯁ, ꯅꯨꯄꯥꯅꯤꯅ ꯀꯩꯝ ꯔꯣꯃꯥꯟꯇꯤꯛꯀ ꯑꯣꯏꯖꯗꯦ." "ꯅꯨꯡꯁꯤꯅꯗꯅ ꯀꯃꯥꯏ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗꯧꯔꯤꯒꯦ, ꯍꯥ?" "ꯅꯨꯡꯁꯤꯅꯗꯅ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕꯨꯡ ꯅꯥꯛꯇ ꯂꯩꯔꯤꯁꯦ?" "ꯁꯤꯅ ꯑꯩꯅ ꯅꯝꯗꯅ ꯄꯨꯔꯛꯄꯩ." "ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯆꯕꯅꯦ ꯑꯩꯗꯤ." ꯂꯥꯛꯅꯤꯕ. ꯆꯩ ꯆꯥꯗꯅꯕ ꯍꯩꯁꯤꯟꯅꯕꯤ ꯇꯧꯁꯤꯟꯅꯕꯤꯗꯤ ꯌꯥꯝ ꯍꯩꯔꯦꯕ ꯅꯪ." "ꯈꯨꯠ ꯆꯤꯛꯑꯦꯕ, ꯅꯥꯟꯕꯤꯌꯣ." "ꯅꯥꯟꯕꯤꯔꯣꯏ." "ꯅꯥꯟꯕꯤꯌꯣ." ꯃꯈꯨꯠꯇꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ "ꯑꯌꯣ, ꯀꯣꯛꯆꯥꯛꯄ." "ꯇꯧꯁꯤꯟꯅꯔꯛꯀꯅꯣ ꯑꯩꯉꯣꯟꯗ." "ꯃꯦ." "ꯅꯅꯥꯗꯣ ꯑꯃꯨꯛꯀ ꯂꯩꯔꯨꯔꯦ ꯅꯪ." "ꯂꯩꯔꯛꯀꯅꯨ, ꯅꯥꯏ." "ꯇꯧꯁꯤꯟꯅꯕꯅ ꯍꯩꯔꯤꯕ, ꯉꯥꯡꯅ ꯁꯛꯅꯕꯅ ꯌꯥꯗ꯭ꯔꯤꯕ." "ꯍꯣ, ꯅꯨꯡꯁꯤꯕꯩꯅꯦ." "ꯁꯤꯅꯦꯃꯥ ꯌꯥꯝ ꯌꯦꯡꯂꯕꯅꯤꯅ ꯀꯔꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯝꯕ ꯔꯣꯜ ꯂꯧꯅꯤ ꯈꯪꯉꯦꯕ, ꯍꯥ?" "ꯃꯇꯝ ꯃꯥꯡꯅ ꯌꯦꯡꯉꯤꯗꯣ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯅꯕꯅꯤ." "ꯀꯩ ꯆꯥꯅꯤꯡꯉꯦꯕ, ꯆꯩ ꯅꯠꯇ꯭ꯔꯣ?" "ꯏꯌꯥꯝꯕꯨꯡ ꯆꯥꯅꯤꯡꯉꯦ." "ꯆꯥꯔꯨꯁꯤ, ꯈꯨꯠꯇꯩ ꯍꯧꯒꯦꯔꯥ?" ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯇꯤꯡꯊꯣꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯛꯇꯨꯅ "ꯌꯥꯔꯦꯍꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯁꯦꯡꯅ ꯃꯥꯔꯁꯟꯕꯨ ꯀꯤꯔꯤ, ꯑꯗꯨꯃꯛꯅ ꯃꯁꯥꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯂꯣꯠꯁꯤꯟꯈꯤꯗꯨꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯅꯨꯄꯥꯁꯤꯒ ꯌꯥꯔꯤꯕ ꯃꯈꯩ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯔꯒꯦ ꯈꯜꯂꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ, ꯂꯩꯃ, ꯃꯥꯔꯁꯟ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯥꯏꯕꯤꯗꯨꯒ ꯄꯨꯟꯅ ꯋꯥ ꯈꯟꯅꯔꯤ꯫ ꯂꯩꯃꯅ "ꯏꯃꯥ, ꯄꯩꯁꯥ ꯆꯪꯒꯦꯈꯩ ꯆꯪꯖꯁꯅꯨ. ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨꯅꯦ, ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯃꯁꯥꯅ ꯌꯥꯅ ꯃꯧ ꯑꯣꯏꯍꯟꯕ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯀꯤꯅ ꯆꯠꯍꯟꯕꯤꯕ, ꯃꯔꯨ ꯑꯣꯏꯅ ꯏꯆꯥꯅꯨꯄꯥꯁꯤꯒ ꯌꯥꯅꯍꯟꯕꯤꯕ, ꯁꯤ ꯅꯠꯇꯕ ꯑꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯖꯗꯦ." ꯅꯤꯡꯊꯦꯝꯅ "ꯑꯩꯈꯣꯏꯁꯦ ꯎꯄꯥꯏ ꯑꯃ ꯂꯩꯖꯗꯗꯨꯅ ꯇꯧꯖꯕꯅꯤ. ꯑꯩꯈꯣꯏꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨꯀꯣ." ꯑꯃꯥꯏꯕꯤ ꯑꯍꯟ ꯑꯗꯨꯅ ꯀꯥꯏꯗꯦ. ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯅꯕ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯈꯔꯗꯤ ꯍꯩꯅ ꯁꯤꯡꯅ ꯇꯧꯕ ꯇꯥꯏ. ꯅꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯃꯥꯗꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯦꯛ ꯄꯨꯗꯨꯅ ꯂꯥꯛꯎ. ꯏꯃꯥꯅ ꯐꯅꯕ ꯁꯤꯟꯈꯤ. ꯏꯕꯨꯡꯉꯣ, ꯅꯪꯁꯨꯅꯦ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯎꯕ, ꯐꯤꯡꯕ ꯃꯇꯧ ꯅꯨꯄꯤꯗꯨꯗ ꯎꯠꯄ ꯌꯥꯗꯦꯀꯣ. ꯅꯪꯅ ꯈꯔ ꯑꯍꯟꯅꯤ. ꯑꯗꯨꯅ ꯂꯥꯏꯒꯤꯁꯨ ꯂꯥꯏꯒꯤꯅ ꯍꯥꯏꯕꯕꯨ ꯅꯁꯥꯅ ꯍꯣꯠꯅꯕ ꯑꯃꯁꯨ ꯆꯪꯉꯤꯅꯦ." ꯃꯥꯔꯁꯟꯅ "ꯍꯣꯏ ꯑꯕꯣꯛ, ꯅꯁꯨ ꯚꯥꯞ ꯇꯥꯖꯔꯦ. ꯑꯕꯣꯛꯅ ꯃꯥꯕꯨ ꯌꯥꯅꯕ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯕꯤꯗꯨꯅ ꯅꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." "ꯍꯣꯏꯅꯦ. ꯀꯔꯤꯒꯤ ꯏꯁꯨꯅ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯣ? ꯑꯕꯣꯛꯅ ꯐꯅꯕ ꯁꯤꯟꯒꯅꯤ. ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ, ꯃꯐꯤ ꯃꯔꯣꯟ ꯅꯈꯣꯏꯅ ꯊꯣꯟꯒꯗꯕꯒꯨꯝꯕ ꯂꯩꯔꯕꯗꯤꯅꯦ, ꯄꯨꯊꯣꯔꯛꯎ. ꯑꯕꯣꯛ ꯃꯥꯒꯤ ꯃꯕꯨꯛ ꯃꯔꯥ ꯏꯪꯅꯕ, ꯏꯕꯨꯡꯉꯣꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯍꯥꯏꯕꯗ ꯉꯝꯗꯅꯕ ꯌꯨꯝꯁꯤꯗ ꯆꯤꯡꯁꯤꯟꯅꯕ ꯁꯣꯟꯗꯨꯅ ꯊꯝꯂꯝꯒꯦ." ꯂꯩꯃꯅ "ꯁꯅꯥ ꯈꯨꯖꯤꯗꯤ ꯌꯥꯕ꯭ꯔꯣ ꯏꯃꯥ?" "ꯑꯃ ꯍꯦꯛꯇ ꯌꯥꯏ, ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯡꯖꯒꯗꯕ." "ꯁꯅꯥ? ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯁꯅꯥ ꯍꯥꯞꯄ ꯎꯄꯨꯗ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯃꯃꯤꯡ ꯊꯥꯕ ꯑꯃ ꯂꯩꯔꯝꯅꯤ. ꯂꯤꯛ ꯈꯨꯖꯤ ꯁꯨꯅ ꯌꯥꯎꯕꯅꯤ. ꯑꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎꯆꯣ."
Martiansu hoi haiduna changkri laimana. Ima, nupi machaduda pochem se tawbada. Suasu ichanupasidagi sokhanbinu ko ima. Sho oi. Aduhidi nungsha thiganu. Ningthem, jonga chapi bandal ama maibiduda lanchinduna. Ima, si paishinbiyu, yambati nati. Kaigamba thabak sinabu mai paklabadi, sidagi henba ngaktani. Nachani imagi khangna tawjakadawribasi. Ikoigi haibabu. Nupi machasida oiba phanglaga loire. Maibidusu, paisasingdu ubada mamit thakatkri. Martiansu sanalikon hapa boxtu maibiduda pi. Maibidusu paisagi mayaiduna ngamoi kaubada haikidre. Akanba lairon thakrabani. Loirabada. Sese, masibu hek magi masada napkibada. Ibungo se, mana kauba ngamaroidabani. Martian khurumduna box to belowi. Maibiduna. Adudi, aiso amuk thokinaba taurage. Haina kiba numituda. Soi dana lao. Aina haikiba posak cheramdu sunya. Purakadabani. Laimana maibidubu get phauba thindori. Maibidusu wakalda asimadi khalli. Luga daurida. Mahi mayai kan kreda nupi machasya. Wakhaldu khana masu zatkri. Laimasu maibidu chatkrabada getu lonchinduna changlai. Ningthemna. Chatkraba? Hoi, chatkri. Babo, si kaisi ai hojig adum thilurara. Hoi, nangna thinba haido marai mara tawduna lau haibasu yara oi. Ai oina imogi makhut chaba oina koithourage. Ado aikoina tawrisibu haying tungda abimada kaibadi lakloitra babo. Sana, tungi wa kunji. Haujik maru oiribase. Mangda taribasimi. Adaidi nakhoi ani naksinaраklaba matamda. Tapna tawba yaba ngaktanine. Laimana. Chattawba lairadi loishinaba tawbiruru. Matamse angang natri. Ngaiko. Ai korauda hana mangjawna na pau amuk tapikige. Asi haiduna ningthemdu. Korauki number da phone tawi. Asomdagi ringdu ngaihak chatlaba tungda phone du supairakli. Taibango, kay leibiragi. Nanawda phone tawbirakpa ba? Nangbu yumdaro. Gari makhon yamna tai. Thabak chathokli bro. Hoi, ai thabak ama chathoklambani. Aruba natradi yumda ngakta leiramgero. Abi magi sanalikon khara saba loire haidana. Mamana thillu sona khanglakpa ngamdrene. Koraudu Sanalupa arang arakna chopa ki haunabi harau ya thori. Lakpiro daibungo. Nanaw siyo silaknaba tawrage. Phari. Anidu wahai khara to haina duna thamnakri. Ningthemsu kadama philoshinba changkri. Martian nupidubu phana pamjai nungsisai hairagasu. Laigi kaigi yaurakpaduda nupiduda sokadra haina wakhalda khanjadabadi natti. Adubu pamjaba nungsiba ama phangnaba hotnabada khudingmak mayoknaba tai khankibani. Laisi hen bisunga sidi mamanabi khaiga singju sosanesi reels video sunamsi haiduna loisilli. Sanajabi mata anidusu mamanabi dubu ngairibani. Mapasu thabak chathokibaduda ranisu nongma phadokti chatlasanu haiduna thingdabani. Adubu laibak mana thibana haigadra mapandagi khonjal amana. Bema, Rani, kana laigin hey. Ranina, Bema, napaning them oiramani, mapandam da tho. Tawre dawni. Aina bu kainom hek tawge chatke chage khalaba. Moi mapa machasina nya. Aingonda sani ni yengsinbadai heni hek heleba. Ai ko. Haiduna marai baktudu set hajinjai. Hai, thu chalo. Mina kau leiraga nangna sumna thanda isau langdana leiridubu karigino. Laisi hen bisu upai leitabana sauri mapan thoklei. Nang di yam keramina. Laisi hen bi mamai lukthaduna tumin lei. Namai du ta thokluso. Aina ne jaina kantharakdringai amta changu. Babo, horin ta thoge. Moshi aina haibagi indene mase. Hairaga nakaldagi chaidu paige tawbi. Laisi hen bisu kibana tawrage. Prop changu. Laisi hen bidu saurang nane changkhiduna mamai ta thui. Rani na changlakpaduda laisi hen bi mamada onchinduna.
ꯑꯁꯤ ꯍꯅꯨꯕꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ. ꯅꯪꯅ ꯃꯥꯏꯗꯣ ꯇꯥ ꯂꯣꯏꯔꯗꯤ ꯊꯣꯛꯂꯨꯁꯣ. ꯉꯝꯗ꯭ꯔꯦ ꯑꯩ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯟꯅꯕꯤ ꯄꯨꯟꯕꯁꯤꯗ. ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ. ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯊꯣꯛꯑꯣꯏ. ꯅꯄꯥ ꯂꯥꯛꯂꯒꯅ ꯅꯪ ꯀꯟꯗꯨꯗ ꯂꯤꯆꯩꯅ ꯁꯥꯟꯊꯔꯛꯑꯗꯤ ꯅꯪ ꯊꯣꯛꯅꯤꯁꯦ ꯅꯪ. ꯕꯕꯥ ꯉꯁꯥꯏ ꯆꯠꯊꯣꯛꯈꯤꯗꯥꯏ? ꯍꯜꯂꯛꯈ꯭ꯔꯕꯣ? ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ. ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯍꯥꯏꯗꯨꯗ ꯃꯥꯁꯨ ꯉꯥꯛ ꯂꯩꯔꯗꯤ ꯌꯧꯔꯛꯑꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯥꯕꯨ ꯀꯤꯕꯅ ꯃꯃꯥ ꯊꯣꯛꯑꯣ ꯆꯣ. ꯃꯤꯅ ꯐꯣꯇꯣ ꯀꯥꯞꯆꯒꯦ ꯇꯧꯔꯒ ꯕꯕꯥꯁꯨ ꯂꯩꯇꯦꯅ ꯍꯔꯥꯎꯔꯨꯔꯒ. ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥ? ꯁꯨꯃꯥꯏ ꯇꯧꯅꯤ ꯈꯪꯕ꯭ꯔꯣ? ꯅꯔꯥꯏꯕꯛꯀꯤꯅꯤ ꯏꯃꯥ ꯏꯕꯦꯝꯃ. ꯊꯣꯛꯑꯣ. ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯔꯨꯗꯒꯤ ꯈꯖꯤꯛ ꯆꯣꯟꯊꯕ ꯐ꯭ꯔꯣꯛ ꯑꯃ ꯁꯦꯠꯄꯅꯤ. ꯃꯁꯝꯗꯨꯁꯨ ꯀꯔꯂꯤ ꯇꯧꯕꯒꯤ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯃꯥꯡꯗ ꯈꯔꯁꯨ ꯊꯥꯗꯩ. ꯑꯁ! ꯔꯥꯅꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯁꯠ ꯍꯣꯡꯗꯣ. ꯅꯁꯝꯒꯗꯨ ꯄꯨꯂꯞ ꯀ꯭ꯂꯤꯞꯅ ꯆꯞꯈ꯭ꯔꯣ. ꯅꯪ ꯁꯣꯏꯗꯅ ꯆꯩ ꯆꯥꯔꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯧꯈ꯭ꯔꯦ. ꯉꯁꯥꯏꯅ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯤꯅ ꯌꯦꯡꯍꯧꯔꯕꯅꯤ. ꯆꯠꯂꯣ ꯌꯥꯔꯦ. ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯣꯛꯂꯛꯏ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ. ꯅꯤꯡꯊꯦꯝ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯅꯁꯝ ꯅꯅꯥ ꯈꯣꯏꯍꯟꯗꯅ ꯅꯨꯄꯤ ꯅꯪꯅ ꯑꯀꯧꯕꯒ ꯁꯦꯠꯇꯅ ꯀꯦꯗꯅ ꯅꯠꯇꯦ. ꯅꯪ ꯀꯅꯥ ꯂꯥꯛꯀꯅꯤꯅ ꯇꯧꯔꯤꯅꯣ ꯍꯥ? ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ. ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯕꯅꯤ. ꯅꯪ ꯑꯩꯅ ꯐꯨꯕꯁꯦ ꯄꯥꯝꯕ꯭ꯔꯕ ꯅꯪ? ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯔꯞ ꯇꯧꯅ ꯄꯥꯝꯗꯦ. ꯁꯣꯐꯥꯗꯨꯗ ꯐꯖꯅ ꯐꯝ ꯋꯥꯔꯤ ꯁꯥꯁꯤ. ꯅꯪ ꯑꯩꯈꯣꯏꯁꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃ ꯌꯥꯎꯔꯤ. ꯑꯅꯨꯡ ꯀꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ. ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯅ ꯐꯝꯗꯨꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯆꯠꯀꯦ ꯇꯧꯕ ꯅꯠꯇꯤꯌꯦ. ꯏꯃꯥꯟꯅꯕꯤ ꯄꯨꯂꯞ ꯂꯥꯛꯁꯤꯟꯕꯩ ꯇꯧꯕꯅꯦ. ꯃꯣꯏ ꯂꯥꯛꯂꯒ ꯅꯪꯅ ꯀꯦꯕꯩ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯍꯥ? ꯑꯍꯜ ꯂꯃꯟ ꯑꯃꯠꯇ ꯂꯩꯖꯗꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯅꯕ ꯂꯩꯖꯗꯕ ꯌꯥꯝ ꯃꯥꯜꯂꯤ ꯈꯪꯉꯕ? ꯃꯇꯨꯡ ꯃꯅꯥꯎ ꯀꯦꯗꯅ ꯐꯤꯖꯦꯠ ꯆꯛꯆꯥꯒ ꯐꯖꯔꯝꯗ꯭ꯔꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯀꯩꯁꯨ ꯀꯧꯗꯕꯅꯦ. ꯀꯔꯤꯒꯤ ꯀꯧꯗꯕ ꯍꯥ? ꯑꯁꯥꯡꯕ ꯁꯦꯠꯂꯒ ꯂꯩ. ꯅꯪ ꯏꯔꯥꯡ ꯑꯃ ꯏꯆꯦꯟ ꯆꯦꯜꯂꯤꯌꯦ. ꯍꯣꯏ ꯄꯥꯕꯨꯡ. ꯊꯣꯛꯇꯧꯅꯨ. ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯨꯗꯅꯤ ꯑꯩꯅ ꯅꯪ ꯁꯨꯛꯍꯩ ꯍꯩꯅꯗ꯭ꯔꯤꯁꯦ. ꯑꯗꯨꯃꯥꯏ ꯀꯅꯥ ꯇꯧꯅꯒꯦ ꯍꯥꯏꯌꯨ. ꯈꯨꯝꯕ ꯈꯛꯇꯅꯤ ꯅꯪꯅ ꯀꯜꯂꯤꯁꯦ ꯍꯥ? ꯊꯕꯛ ꯇꯧꯔꯛꯄꯗꯅ ꯁꯥꯎꯅꯤꯡꯕ ꯉꯥꯛꯇ. ꯑꯗꯣ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯕꯤꯗꯣꯏꯅꯣ? ꯑꯔꯨꯕ ꯋꯥ ꯂꯩꯕ꯭ꯔꯣ? ꯅꯤꯡꯊꯦꯝ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯕꯦꯒꯇꯨꯗꯒꯤ ꯄꯦꯛ ꯇꯧꯗꯅ ꯌꯥꯎꯔꯤꯕ ꯄꯣꯂꯤꯊꯤꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ. ꯁꯦ ꯌꯦꯡꯉꯣ ꯅꯪꯒꯤꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯧꯗꯦ. ꯇꯤꯡꯉꯛ ꯄꯣꯂꯤꯊꯤꯟꯗꯨꯗ ꯌꯦꯡꯉꯤ. ꯁꯦꯅꯤ. ꯄꯥꯕꯨꯡꯅ ꯏꯆꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯅ ꯄꯤꯕꯅꯤ. ꯌꯥꯝꯃꯜꯂꯦ. ꯑꯃꯈꯛ ꯂꯧꯒꯦ. ꯌꯥꯔꯣꯏ ꯂꯧ. ꯅꯪꯒꯤ ꯉꯥꯛꯇꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯠ ꯂꯧꯗꯦ. ꯃꯥ ꯑꯗꯨꯒꯨꯝꯕꯗꯨ ꯃꯁꯥꯒꯤꯁꯨ ꯍꯩꯅꯕ ꯑꯣꯏꯗꯕꯅ. ꯑꯩ ꯄꯩꯁꯥ ꯄꯥꯏ. ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯅꯪꯒꯤ ꯅꯕꯨꯛ ꯑꯣꯜꯍꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ. ꯑꯩꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯃꯜ ꯌꯥꯝꯂꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯁꯅꯥꯗꯤ ꯂꯣꯏꯅ ꯍꯟꯅꯤꯡꯉꯤ. ꯁꯤꯅ ꯏꯄꯥꯒꯤ ꯑꯣꯏꯅ ꯏꯆꯥꯗ ꯄꯤꯕ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ. ꯂꯧꯁꯤꯜꯂꯨ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯐꯖꯗ꯭ꯔꯦ ꯈꯟ ꯇꯞꯅ ꯂꯧꯏ. ꯑꯩꯁꯦ ꯈꯔ ꯐꯤꯡꯒꯜꯂꯤ. ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯑꯩ ꯂꯧꯔꯤꯅꯤ ꯃꯆꯤꯡ ꯐꯠꯇ꯭ꯔꯤꯗꯣ. ꯑꯗꯨꯕꯨꯅꯦ ꯅꯨꯄꯤꯒꯤꯗꯃꯛ ꯁꯤꯒꯨꯝꯕ ꯑꯃ ꯇꯝꯕꯗꯤ ꯌꯥꯝ ꯄꯥꯝꯖꯕ. ꯅꯣꯏ ꯌꯥꯝꯕꯨꯡꯁꯨ ꯅꯪꯒꯤ ꯀꯩꯀꯩ ꯂꯩꯅꯤꯡꯂꯝꯒꯅꯤ. ꯃꯥꯅ ꯄꯤꯔꯛꯄꯅ ꯑꯃ ꯑꯣꯏꯈ꯭ꯔꯁꯨ ꯁꯤꯅꯤ ꯏꯄꯥꯅ ꯄꯤꯕꯅꯤ. ꯁꯤꯖꯤꯜꯂꯨ. ꯄꯥꯕꯨꯡ. ꯁꯤꯌꯨꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯁꯨꯝ ꯋꯥ ꯃꯈꯥ ꯇꯥꯅꯔꯒ ꯂꯩꯕꯗꯨꯗ ꯄꯣꯂꯤꯊꯤꯟꯗꯨꯗꯩ ꯂꯧꯊꯣꯛꯇꯨꯅ ꯇꯞꯅ ꯁꯤꯖꯤꯜꯂꯤ. ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯒꯤ ꯃꯩꯇꯩ ꯅꯨꯄꯤꯅ ꯍꯦꯟꯅ ꯇꯣꯞꯄꯅꯤ. ꯀꯦꯔꯒ ꯐꯖꯕꯗꯣ ꯏꯄꯥꯗꯤ ꯍꯩꯅꯗꯦ. ꯑꯗꯨꯝꯅ ꯆꯝꯅ ꯁꯨꯝ ꯌꯥꯝ ꯏꯪꯅ ꯐꯖꯅ ꯂꯩꯍꯟꯅꯤꯡꯉꯤ. ꯄꯥꯕꯨꯡ ꯁꯥꯎꯕ꯭ꯔꯥ? ꯑꯁꯥꯎꯕ ꯎꯠꯈꯤꯕꯗꯨꯁꯨ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ. ꯃꯇꯨꯡ ꯁꯦꯠꯂꯔꯣꯏꯒꯦ. ꯅꯪꯁꯨ ꯌꯦꯡꯖꯧ ꯐꯣꯇꯣ ꯀꯥꯞꯂꯒ. ꯁ꯭ꯀꯔꯠ ꯁꯦꯠꯂꯒ ꯂꯩꯕꯒ ꯐꯅꯦꯛ ꯁꯦꯠꯂꯒ ꯏꯪꯅ ꯂꯩꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯩ ꯄꯛꯆꯩ ꯍꯥꯏꯕ. ꯅꯁꯝꯗꯨ ꯁꯥꯡꯍꯜꯂꯣꯅ ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯍꯥꯏꯗ꯭ꯔꯣ? ꯃꯥꯗꯤ ꯅꯨꯄꯤꯅ ꯃꯁꯝ ꯁꯥꯡꯕꯁꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯔꯩ ꯆꯤꯛꯁꯤꯜꯂꯤ. ꯉꯁꯥꯏ ꯈꯔ ꯀꯛꯈ꯭ꯔꯕꯅꯤ. ꯅꯁꯝꯗꯨ ꯀꯛꯀꯅꯨ. ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯁꯥꯡꯍꯜꯂꯨ. ꯅꯁꯝꯗ ꯈꯣꯏꯍꯜꯂꯤꯕꯅꯤꯅ ꯇꯦꯜꯂꯤꯔ ꯁꯥꯡꯂꯤꯔ ꯈꯪꯗ꯭ꯔꯤ. ꯁꯝ ꯃꯇꯣꯟ ꯍꯨꯏꯕꯒꯤ ꯈꯤꯇꯪ ꯀꯛꯎꯔꯤ. ꯃꯇꯨꯡꯗꯩ ꯀꯛꯑꯔꯣꯏꯒꯦ. ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯁꯥꯎꯒꯠꯇꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯣ ꯃꯇꯨꯡꯗꯤ ꯀꯛꯂꯨꯔꯅꯨ ꯈꯪꯂꯕ꯭ꯔꯥ? ꯅꯣꯏ ꯕꯕꯥꯒꯁꯨ ꯑꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯕꯅꯤ. ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯛꯄꯁꯤ ꯌꯥꯝ ꯍꯔꯥꯎꯏꯅꯦ ꯑꯩꯈꯣꯏꯗꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯤꯡꯊꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯎꯒꯠꯇꯅ ꯉꯥꯡꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄ ꯈꯔ ꯈꯖꯤꯛ ꯐꯥꯊꯔꯕꯒꯨꯝ ꯅꯣꯛꯃꯤ ꯇꯧꯖꯩ.
Ichanasu, no yamundasu. Luhung basinang college lawyer katap no homeless haidu yanari. Nakoi anina bo gyan tanarabadi, ipagidi iyayari. Nang ngausinagano, gyan tao ko. Babo, ngausinarui. Pai. Chama simlo, emoshidi, wakal nungai. Laisi hen bisu nokmi, hoi haidu na changkri. Thohenbiga Laisi henbigadu putna thabak ama chathoklubani. Laibakna therisu lambida nupadu ko ongna dauri. Nokmi wa nganglamba nupidu sakpham khangan hanjinki. Ithak thakatna. Thohenbia, yamung na draw the laise. Thohenbisu thawoini yengsiludabani. Haujikta urai. Male. Mane. As, kamai tawnya. Kadai lo toino. Soi ukrani. Khangdi kamai tawnya. Nang soi phubi batari. Laisi henbi. Nakna dukan ama lairi duda senchen kri. Nupadusu ngasai na ukrabani. Dukan mang chap chana gari do kham duna kumtharak laga. Nupi do bukawi. Hey, abima, yam tu na thoglo. Laisi henbi khumlakte. Kibana masanik labani. Thohenbi ki resugina yararoi khanduna. Nupadoi manak jangsilai. Yambo, kaide abimano, ay magalakti. Dukan phamba ahal dunasu nupadugi phingat pa matawda hanglai. Ibanga, kay lawge haibano. Ine, nupi ama chechin kibada, ay uhawi. Amta kauthokpiro. Ay gi sidadi kanamda senchilakte niya. Ibungo na. Ahal dugi wadu makha samthahan kidri. Ine, ay sauradi natay kya charoy. Angang dulim na puthokpiro. Ay ibu karigi nangondo oidaba ngangdawribano. Kanasu senchilakte haibani. Ay nood khairidi wa machet amata hairakpa yaroy ko. Hairamduna dukan manung changlakduna pochai singdu atkaiduna thiba haurai. Hai, karino nangna aigi dukan sida changakduna tawribasya. Ay ibu ahalni panggan chole haiduna usitribaro. Marshan su isaw na pakhumpi. Ahal thangdo oidaba ngangliduna hene gaijadro. Inebo imina uhawrabaduda. Ahaldo iangay haktawramlaga. Changlamasu chatkrabani. Karay chakrab. Ha, karay chakragiba. Nupaduna koithi thirakpana. Kona thangda urakduna changsilaga nupidugi mana paiduna chingthori. Lochinadana. Aibu mimangshida yonmanang. Laisi henbi. Makhutuna nupadugi makhuttu lauthokna batawjay. Naraldo lairabani nanang lotli neba natra. Nang asi karay chaloy. Kari tawroy hairo. Natradi nang asi aigi khutta toirani. Yamba, museum yang mangak chatlubani. College halakpada. Kay museum, ha? Nang asi college atma. Nachina duk thirido. Nakhong nakhudo thuri urabana. Laisi henbi. Nupadu ki jabana khumbangamdre. Ahal nupidusu mingam dabi matawduda nungaitabo poklura mali. Ibungo angang. Him nawduna loina biyune. Karay de angang college karabani. Mana ingon hairamdana chatpa yabra. Inkhalakpa kya do kidana tawjarini. Nachan oiramgani warakpa karisu kaidi. Adubanya mimang pumangsu yengkadabani. Yumda puraga phasana gyan tanaba wari sabiyu. Karay de ichan ay nupi warakpada mimang pumang haibu kaino. Nupido mamay ngang sinki. Nupado na ikay khangdabo oikrabaso. Mami ki mamangduda sing na ikayri. Kainong ki maphamduda senchilakpa no phawkhalai. Mamay mamit kesin setlibado ubada nupado pungsaw ningi. Laisi henbigi khudang paiduna jinglaga gari duda saurap na inchin boy lang sinboy tawduna. Masu driver seat ki thongdo hangkhraga kakhatuna speed kana gari du thawi. Laisi henbisu kibana wala ngangdi. Lamhang oy lampakoy tawba maphamduda gari du khamlaga nupi du chingthaduna khongpak na manang kanda netchili. Mi usitaba nang angang nang ningon daw usitaba yabra, ha? Yambo. Kapli do udi. Makhom do thangthaduna masam do khudang yetuna chingkhali. Hogule am thuna. Nang na china do yam thiba. Nupi do makhut anina nupa do ki makhut do phase
ꯌꯥꯝꯕꯣ ꯍꯧꯒꯠꯂꯣꯗꯤ ꯍꯧꯒꯠꯂꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯑꯅꯝ ꯀꯟꯅ ꯃꯨꯛꯂꯨꯗꯦ ꯅꯥꯅꯤ ꯅꯥꯔꯣꯏ ꯈꯪꯗ ꯑꯆꯧꯕ ꯈꯨꯄꯥꯛꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯀꯟꯅ ꯊꯥꯖꯤꯟꯈꯤ ꯅꯃꯥꯏ ꯅꯃꯤꯠꯁꯦ ꯌꯥꯝ ꯀꯦꯅꯤꯡꯕ꯭ꯔꯣ ꯅꯪ ꯍꯥ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯗ ꯅꯪꯅ ꯀꯣꯂꯦꯖ ꯆꯠꯂꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯅꯤ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯈꯜꯂꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯉꯤ ꯁꯣꯔꯗꯨ ꯁꯥꯎꯅꯤꯡꯕꯒꯤ ꯐꯨꯏꯅ ꯐꯨꯏꯅꯁꯨ ꯍꯣꯜꯂꯤ ꯅꯨꯄꯥꯗꯨ ꯃꯁꯥꯗꯨꯁꯨ ꯕꯪ ꯕꯪ ꯁꯥꯒꯠꯂꯤ ꯅꯪꯅꯁꯨ ꯌꯥꯝ ꯏꯔꯥꯡ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ ꯑꯩ ꯂꯥꯟꯖꯔꯦ ꯃꯁꯝꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯋꯥ ꯉꯥꯡꯗꯦ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ ꯌꯥꯝꯕꯣ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯁꯣꯏꯅꯤ ꯅꯪ ꯁꯣꯏꯅꯤꯕ ꯀꯦꯁꯤꯟꯗꯅ ꯅꯐꯤ ꯅꯔꯣꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯤꯒꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯅꯪ ꯑꯀꯧꯕ ꯅꯠꯇꯕꯗꯨꯗ ꯁꯦꯠꯄꯅꯦ ꯑꯗꯨꯏꯁꯨ ꯁꯤꯕꯨ ꯀꯩꯗ ꯐꯖꯒꯦ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯍꯩꯅꯗꯦꯕ ꯌꯥꯝꯅ ꯁꯦꯠꯂꯔꯣꯏꯕ ꯃꯇꯨꯡ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯄꯥꯏꯕꯗ ꯍꯥꯟꯅꯒꯨꯝ ꯁꯥꯎꯔꯛꯇꯦ ꯅꯨꯄꯤꯗꯨ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯇꯧꯁꯤꯟꯅꯔꯛꯀꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯌꯥꯝꯕꯨꯡꯅ ꯆꯠꯄ ꯌꯥꯗ꯭ꯔꯤꯗꯨꯗꯤ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯇꯨꯃꯤꯟ ꯆꯠꯂꯤꯅꯤꯅꯦ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯗꯤ ꯈꯪꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇꯤ ꯆꯠꯂꯨꯔꯕꯅꯤꯅ ꯌꯥꯔꯦ ꯇꯧꯁꯤꯟꯅꯔꯁꯨ ꯁꯤꯅꯦꯕ ꯅꯪ ꯐꯨ ꯍꯥꯏꯔꯗꯤꯅꯦ ꯐꯖꯅ ꯐꯨꯗꯧ ꯉꯥꯡꯅꯤ ꯅꯪ ꯌꯥꯝꯕꯣ ꯕꯕꯥꯗ ꯍꯥꯏꯗꯣꯛꯄꯤꯅꯨꯀꯣ ꯑꯣ ꯅꯪꯅ ꯇꯦꯊꯗꯅ ꯇꯧꯁꯤꯟꯅꯔꯤꯁꯤ ꯕꯕꯥꯗ ꯍꯥꯏꯗꯣꯛꯇꯅꯕ꯭ꯔꯣ ꯅꯈꯨꯠ ꯄꯥꯏꯕꯗ ꯁꯥꯎꯗ꯭ꯔꯤꯁꯤꯁꯨ ꯐꯨꯗꯅꯕ ꯇꯧꯁꯤꯟꯅꯔꯤꯅꯤꯅꯦ ꯅꯪꯒꯤ ꯅꯒꯨꯟꯗꯣ ꯑꯩ ꯈꯪꯂꯣꯏꯗꯣꯏ ꯃꯥꯟꯕ꯭ꯔꯣ ꯕꯕꯥꯗ ꯍꯥꯏꯗꯣꯛꯇꯅꯕ ꯀꯩ ꯀꯗꯔ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗꯣꯔꯤꯅ ꯑꯩ ꯑꯗꯣꯗ ꯈꯪꯗꯦ ꯀꯔꯞꯁꯟꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯗꯣꯛꯀꯗꯧ ꯈꯛꯅ ꯌꯥꯔꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ 50,000 ꯄꯤꯔꯣ ꯍꯥꯏꯗꯣꯛꯑꯦ ꯑꯩ ꯂꯩꯇꯦ ꯑꯩꯕꯨ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯄꯤꯔꯛꯇ꯭ꯔꯗꯤ ꯍꯥꯏꯗꯣꯛꯀꯅꯤ ꯀꯌꯥ ꯂꯩꯔꯤꯅꯣ ꯑꯔꯩꯕ ꯄꯤꯔꯣ ꯑꯋꯥꯠꯄꯅ ꯀꯣꯟꯅ ꯍꯥꯞꯂꯛꯑꯁꯨ 20K ꯃꯨꯛ ꯂꯩꯔꯝꯅꯤ ꯅꯪꯗꯤ ꯀꯥꯏꯗꯩ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯃꯥ ꯅꯨꯄꯥꯗꯨꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯉꯥꯡꯅꯅꯤꯡꯕꯁꯨ ꯄꯣꯛꯇꯕꯅ ꯀꯥꯏꯗꯩꯅꯣꯕ ꯇꯨꯡꯁꯤꯟꯕꯅꯤ ꯑꯩ ꯁ꯭ꯀꯣꯂꯥꯔꯁꯤꯞꯁꯨ ꯆꯪꯂꯛꯏ ꯄꯤꯔꯣ ꯄꯩꯁꯥꯗꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯗꯣꯛꯀꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯂꯩꯇꯦ ꯆꯞ ꯆꯥꯅ ꯌꯥꯎꯖꯕꯅꯤ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ ꯅꯨꯄꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯁꯠꯇꯨꯅ ꯒꯥꯔꯤꯗꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯂꯦꯝꯗꯅ ꯅꯨꯄꯥꯗꯨꯗ ꯊꯥꯏ ꯅꯨꯄꯤꯗꯣ ꯍꯥꯏꯉꯝ ꯇꯧꯉꯝꯗꯦ ꯃꯇꯧꯗꯨꯗ ꯈꯪꯉꯤ ꯃꯥꯔꯁꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯛꯅꯩ ꯑꯋꯥꯠꯄ ꯄꯩꯁꯥꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯀꯥꯞꯂꯛꯀꯦ ꯍꯥꯏꯕꯅꯣ ꯊꯣꯏꯍꯦꯟꯕꯤꯗ ꯑꯩ ꯍꯪꯉꯛꯈꯤꯒꯦ 5-10 ꯉꯥꯏꯕꯤꯌꯨ ꯃꯥꯔꯁꯟ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯛ ꯄꯪꯕ ꯑꯉꯥꯡꯁꯤꯕꯨ ꯈꯜꯂꯤ ꯆꯤꯟꯕꯥꯜꯗꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯣꯍꯣ ꯍꯣꯏ ꯄꯩꯁꯥ ꯐꯪꯂꯕꯅꯤꯅ ꯍꯥꯏꯗꯣꯛꯑꯔꯣꯏ ꯒꯥꯔꯤ ꯀꯥꯔꯣ ꯌꯥꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯇꯨꯅ ꯐꯝꯃꯤ ꯀꯩ ꯆꯥꯔꯨꯁꯤꯒꯦ ꯈꯣꯟꯖꯦꯜꯗꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯩꯝ ꯆꯥꯔꯒꯨꯝꯁꯤ ꯌꯨꯝ ꯍꯜꯂꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯀꯩꯁꯨ ꯂꯩꯇꯕ ꯁꯦꯜ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯒꯤ 5,000 ꯌꯥꯎꯈꯤꯕꯗꯨꯅ ꯃꯥ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯁꯥꯎꯕꯁꯨ ꯎꯠꯇꯦ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯆꯔꯥꯡꯅꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨꯗꯤ ꯅꯨꯄꯥꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯎꯕ ꯉꯝꯃꯤ ꯅꯨꯄꯥꯗꯨꯗꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯨꯝ ꯍꯩꯔꯞ ꯍꯩꯔꯞ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯊꯣꯏꯍꯦꯟꯕꯤꯗ ꯇꯦꯛꯁ ꯑꯃ ꯏꯗꯨꯅ ꯊꯥꯏ ꯊꯣꯏ ꯑꯩ ꯄꯩꯁꯥ ꯑꯃ ꯄꯤꯗꯧꯕꯗꯣ ꯁꯣꯏꯗꯅ ꯑꯦꯀꯥꯎꯟ ꯑꯃꯗ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯊꯕꯛꯀꯨꯝꯕ ꯂꯩꯕ꯭ꯔꯣ ꯊꯥꯃꯨꯛ ꯌꯥꯎ ꯌꯥꯕ ꯂꯩꯔꯗꯤ ꯑꯝꯇ ꯊꯤꯕꯤꯌꯣ ꯑꯗꯨꯐꯥꯎ ꯑꯩ ꯄꯩꯁꯥ ꯈꯤꯇ ꯋꯥꯏꯖꯒꯦ ꯅꯪ ꯁꯤꯅꯦ ꯏꯕꯦꯝꯃ ꯑꯣꯏꯔꯣꯏ ꯄꯪꯕ ꯂꯥꯛꯃꯟꯈ꯭ꯔꯦ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯂꯣ ꯑꯗꯨꯅ ꯐꯔꯅꯤ ꯅꯪ ꯍꯣꯏꯕ ꯑꯗꯣ ꯍꯦꯜꯞ ꯑꯃ ꯇꯧꯕꯤꯌꯣ ꯑꯩ ꯎꯄꯥꯏ ꯂꯩꯇ ꯇꯧꯕꯅꯤ ꯍꯣꯏ ꯀꯥꯏꯅ ꯄꯪꯉꯤ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯄꯪꯉꯤ ꯑꯗꯣ ꯀꯩ ꯃꯇꯦꯡꯅꯣ ꯄꯥꯡꯕ ꯉꯝꯂꯗꯤ ꯄꯥꯡꯒꯤꯅꯤ 5K ꯃꯨꯛꯇ ꯋꯥꯏꯖꯒꯦ ꯑꯩ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯀꯥꯞꯈꯤꯒꯦ ꯃꯥꯏ ꯄꯩꯁꯥꯗꯣ ꯌꯥꯎꯈ꯭ꯔꯦꯕ ꯃꯤꯉꯣꯟꯗ ꯀꯥꯞꯄꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯅ ꯍꯥꯞꯄꯨ ꯍꯥꯏꯕ ꯄꯩꯁꯥꯗꯨꯃꯗꯤ ꯍꯪꯕ ꯉꯝꯗꯦ ꯃꯤꯀꯨꯞꯁꯤꯗ ꯆꯩ ꯆꯥꯅꯤ ꯍꯥꯏꯔꯁꯨ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨ ꯃꯃꯥꯟꯅꯕꯤꯗꯨꯗ ꯂꯩꯔꯣꯏ ꯈꯪꯕꯅ ꯍꯥꯏꯗꯤ ꯃꯥꯔꯁꯟꯗ ꯀꯥꯞꯄꯗ ꯌꯥꯎꯈꯤꯕ ꯃꯃꯥꯟꯅꯕꯤꯒꯤ ꯄꯩꯁꯥꯗꯨ ꯈꯛꯅꯤ ꯁꯣꯏꯗꯅꯕ ꯍꯪꯕ ꯑꯩ ꯉꯁꯤꯗꯤ ꯐꯔꯛ ꯈꯔ ꯇꯥꯅꯤꯌꯦ ꯍꯪꯆꯤꯠꯇꯣ ꯀꯥꯞꯂꯛꯑꯒꯦ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯅꯤ ꯑꯩ ꯍꯥꯏꯅꯔꯒꯦ ꯍꯣꯏ ꯃꯊꯥꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯖꯤꯜꯂꯨꯅꯨꯗ ꯍꯥꯏꯅꯔꯒ ꯂꯣꯏ ꯌꯥꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯣ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯀꯩꯝ ꯇꯧꯔꯣꯏꯁꯤ
Namanabi layrisidi kaygi warino? Hoi, adu khang mateng amta pangbiyo. Hoi mi yari. Ado nang jay jabra. Yamong na kayam phuge. Phudeda. Asing may phudabra niya. Ay thazadi. Pram ni soydana. Ngasay may moong do. Kay nung sadagi heli. Masaga pandokdana. Ay phaw yaw na may manak jangsin baki hayba. May moong do. Thuyen be. Ay offline jatki. Hren ngak lera koloy na tawraki. Laisi henbi. Message tu matharam laga. Offline chat tu na. Phone du lok taw shin tu na. Mamit tap na uishin. Sit tu da makuk tu nga tha tu na tumin laiki. Phone du yamin ing may warba. Kana. Nang na do pukning lup na message hanari do. Mingon nagi paisa pudoy nang gisem. Pudoy di ay ngonday po. Ay di sendo yam lawiroy da. Laisi henbi kay so haidi. Mana adog wakhalwa na layraga. Karim na dana hayrak liba no pamagi wahay sing tu na. Thamoy da tathiba su helai. Horin babada. Hobudagi loy phaw haido hairo. Karim kumdrisha. Laisi henbi tumin lay. Haido haiba natro. Kaim kumdrisha. Par. Haido ke bana. Wahay sing do haibaga. Nupi magi mai thongda mit yeng thamloi. Imak maksili mai thongdo. Mamay da thabi kibagi ngangsu ngangsili. Mingam dabi matawdo amuk supamu ni yeng jerui. Mikup sida wakhal lising ni khalakpa. Minat karagi matungda itap-tap na. Abima, si. Ising sigaru mal sigana namaydo pazanday to. Baba na urati amuk pubini. Laisi henbi mami chupang lakti. Paukum amata supidi. Mikup sida adugumba wakhaldo mangonda thuidokti. Tamthina phukiba masing thingam da yaukri ngasina anauba natti. Marsha nupidugi matawduda sum nungairaktruduna garidu khami. Toolbox tagi wipes tu lokthokduna nupidugi mamai tu nanthori. Laisi henbi Marshan gi makhutu kanthui. Thupsu thupli mamai do. Marshan makhut thangatki. Mikup duda porshizin na ningdi. Tapna ingna hairi. Aina pai bahai na dresu namai do dei thobema. Babanda uradi hena phubini. Yumsu yodori. Kazi khaksu ngai dei tho. Aduga igari si thawrageba. Laisi henbi taptha duna ingna hairi. Yambo yarani yamda halesi kaishu tawroi. Mai shi thupe na tawbani. Marshan wangang phama ma khangdri. Nupi du bu karam themni su khangdi. Mana tawridu yam lalabra haina wakhalda hanjin khalai. Nupi du ke apambadu yet larui khanduna. Hoi, nangni yadradi kayu paile. Haiduna gari du start tawduna laisi henbi gi thongal tamna thawrai. Get ta gari du khamduna. Kumu phazan jongo. Laisi henbi so gari dagi kumthaduna get hangnaba sem sakri. Ningthemgi gari khamlidu Marshan urakpana ma gari thauduna chakhiga ngamdi. Laisi henbina get tu kanchinduna sanglakpaga korona machabu laktuni inthui. Nangni dawrisha ai bu miyamang di yoli banatro asuk mama mapana haibi indaba macha nang da shijakro. Laisi henbi mapaba hangatna yengjaba phau ngamdi. Yotu paikat kibaga madi mamit ushin khrabani. Adubu khanghaude tungda changlak hoba nupaduna koraugi makhut phakri. Baba, kaino? Angangsina kaidawramagi? Aiga thabag ama chalubani. Ningthemdu mina tamlakhiba pauduna phathaba ngamda leiramba gamla ama paikhatuna nupiduda thomi. Nupadugi pambomda pali. Ayo haiba wahaidu phau machindagi thoklakhide nupadu. Marsha nupidubu konchinbi. Babo, abi mana kaidawramagi? Ningthem sorfuina phuina holi wangang lakti korong na tap oktuna. Hango lamket biduda ngasai dukan mamangda kaidawni naram chat adug ludabi miyang mangne sui kaidabi. Marshan mayamdoi matauda sauningbe helai. Phanayam na mana nupiduda phuduna chaiduna waraklasu atopa kanana nupidugi tubum nama so khaningdi. Tungda yepli manong maidu sattuna hogatlaga koraudabi. Se najase nongmaisina kapaga halo noida potlom oitanaba aigi leijaba iral tangkhai pigi se halo. Korau nongmai lauduna trigger jingkhri ma adu ngamloidaba mapanati. Marshan du yengi karaida aim tawi karaida kapkani haiduna nongmai du da yengi. Korau laisi henbi di aim tawkhri nupidu mamit chena uishinki masa thak ni i
ꯀꯤꯁꯨ ꯀꯤꯕ ꯇꯥꯕꯅꯤ ꯃꯇꯧꯁꯤꯡꯗꯨꯅ ꯃꯥꯔꯁꯟ ꯉꯁꯤꯗꯤ ꯁꯤꯔꯁꯨ ꯁꯤ ꯆꯪꯂꯁꯨ ꯆꯪ ꯁꯤꯡꯅꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯀꯥꯄꯣ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯪꯈꯥꯏꯅꯤ ꯐꯪꯗꯣꯏꯁꯤ꯫ ꯅꯣꯡꯃꯩꯗꯨ ꯃꯆꯤ ꯂꯦꯡꯒꯦ ꯇꯧꯕꯒ ꯅꯤꯡꯊꯦꯝꯅ ꯃꯨꯟꯗꯨꯅ ꯂꯩꯃꯥꯏꯗ ꯃꯆꯤꯟꯗꯨ ꯅꯝꯁꯤꯟꯈꯤ꯫ ꯃꯥꯔꯁꯟ ꯃꯇꯧꯁꯤꯡꯗꯨꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯄꯥꯕꯨꯡꯕꯨꯁꯨ ꯋꯥꯔꯧꯕꯅ ꯀꯩꯒꯤ ꯃꯨꯜꯂꯤꯅꯣ ꯄꯤꯌꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯍꯜꯂꯂꯣ ꯏꯃꯤꯠ ꯑꯅꯤꯁꯤ ꯄꯦꯟꯅ ꯌꯦꯡꯒꯦ ꯑꯩ꯫ ꯅꯤꯡꯊꯦꯝ ꯃꯆꯥꯒꯤ ꯑꯁꯥꯎꯕ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯁꯥꯎꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯀꯣꯔꯧꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯑꯗꯨ ꯉꯝꯂꯣꯏꯗꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯄꯥ ꯅꯠꯇꯦ ꯑꯗꯨꯅꯕꯨ ꯃꯆꯥꯁꯤꯕꯨ ꯑꯩꯈꯣꯏꯗ ꯁꯦꯜ ꯂꯧꯗꯨꯅ ꯌꯣꯟꯒꯦ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯂꯝ ꯍꯦꯟꯕꯒꯤ ꯑꯗꯨꯛ ꯍꯩꯁꯅꯨ ꯁꯤꯡꯁꯅꯨ ꯐꯁꯅꯨ ꯍꯥꯏꯅ ꯋꯥꯔꯛꯄꯅꯤ꯫ ꯕꯦꯝꯃꯕꯨ ꯍꯥꯠꯀꯦꯗꯤ ꯏꯄꯥ ꯈꯟꯈꯤꯗꯦꯁꯅ ꯑꯉꯥꯡꯗꯨ ꯃꯈꯨꯠꯇꯨ ꯌꯦꯡꯕꯤꯌꯨ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯐꯨꯐꯝ ꯇꯥꯏꯅ ꯐꯝꯂꯣ ꯑꯉꯥꯡꯁꯦ ꯍꯥ ꯃꯥꯅ ꯁꯣꯛꯄꯜꯂꯒ ꯌꯦꯡꯁꯤꯟꯅꯕ ꯁꯦꯟꯅꯗꯨꯅ ꯂꯩꯅꯕ ꯃꯤꯔꯣ ꯑꯩꯁꯦ꯫ ꯁꯣꯛꯂꯒ ꯌꯦꯡꯁꯤꯟꯗꯣꯏ ꯁꯔꯨꯛ ꯐꯨꯗꯕꯅ ꯐꯠꯇ꯭ꯔꯣ? ꯐꯨꯗꯣꯏ ꯑꯣꯏꯔꯗꯤ ꯌꯦꯡꯁꯤꯟꯗꯕꯅ ꯐꯠꯇ꯭ꯔꯣ? ꯋꯥꯔꯛꯑꯁꯨ ꯐꯨꯕꯨ ꯐꯨꯔꯁꯨ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯕ ꯌꯥꯏꯅ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯤ꯫ ꯄꯥꯝꯕꯣꯝ ꯁꯣꯛꯂꯤꯗꯨꯁꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯖꯩ꯫ ꯀꯅꯥ ꯑꯃꯗꯁꯨ ꯋꯥꯀꯠꯂꯛꯇꯦ꯫ ꯃꯔꯤꯟ ꯑꯗꯨ ꯈꯥꯕꯤꯔꯥ ꯁꯤꯟꯇꯦꯛꯁ ꯂꯩꯔꯤꯗꯨꯗ ꯆꯠꯈ꯭ꯔꯒ ꯃꯛꯅ ꯏꯁꯤꯡ ꯀꯟꯗꯨꯅ ꯗꯦꯇꯣꯜ ꯇꯧꯗꯨꯅ ꯑꯁꯣꯛꯄ ꯃꯐꯝꯗꯨ ꯆꯥꯝꯅꯕ ꯍꯣꯠꯅꯈ꯭ꯔꯤ꯫ ꯃꯥꯔꯁꯟ ꯃꯃꯤꯠ ꯄꯩꯔꯞ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯤ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯀꯗ꯭ꯔ ꯅꯤꯡꯂꯨꯕꯅꯤ꯫ ꯇꯥꯌꯣꯟꯅꯔꯛꯂꯕꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯄꯣꯀꯦꯠꯇꯩ ꯔꯨꯃꯥꯜ ꯂꯧꯊꯣꯛꯇꯨꯅ ꯑꯁꯣꯛꯄ ꯃꯄꯥꯗ ꯀꯤꯁꯤꯟꯕꯤ꯫ ꯂꯣꯏꯔꯗꯨꯅ ꯋꯥ ꯍꯥꯏꯗ ꯃꯈꯨꯠ ꯁꯝꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯀꯥꯗ ꯄꯨꯕꯤꯔꯛꯏ꯫ ꯌꯧꯔꯕꯗ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ꯫ ꯁꯦ ꯐꯝꯃꯣ ꯌꯥꯝꯕꯨꯡ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯣ ꯂꯧꯔꯒꯦ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯃꯥꯔꯁꯟ ꯊꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄ ꯕꯣꯛꯁꯇꯨ ꯂꯧꯔꯨꯔꯕ ꯇꯨꯡꯗ ꯔꯨꯃꯥꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤ꯫ ꯃꯆꯤꯟꯅꯁꯨ ꯐꯨ ꯐꯨ ꯀꯥꯝꯕꯤ꯫ ꯂꯣꯏꯗꯨꯅ ꯕꯦꯟꯗꯦꯖꯇꯨ ꯌꯦꯠꯁꯤꯟꯕꯤ꯫ ꯌꯥꯝ ꯊꯨꯞꯄ꯭ꯔꯣ ꯑꯕꯦꯝꯃ ꯅꯥꯕ꯭ꯔꯥ? ꯗꯣꯛꯇꯔ ꯆꯠꯁꯤꯔꯥ? ꯉꯥꯏꯍꯥꯛ ꯍꯥꯟꯅ ꯄꯣꯊꯥꯈꯤꯒꯦꯔꯥ? ꯅꯪ ꯀꯣꯛ ꯉꯥꯎꯔꯝꯅꯤ ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯊꯛꯅꯕ ꯀꯩ ꯁꯦꯝꯍꯧꯒꯦ? ꯂꯩꯁꯤꯍꯦꯟꯕꯤ ꯈꯥꯡꯖꯤꯜꯂꯝꯕ ꯃꯄꯤꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯍꯪꯂꯛꯏ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯋꯥꯅ ꯌꯥꯝꯕꯨꯡ ꯅꯪ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ? ꯃꯥꯔꯁꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯥ ꯀꯣꯔꯧꯒ ꯁꯤꯡꯅꯗꯨꯅ ꯀꯣꯔꯧꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯃꯥꯒꯤ ꯑꯕꯦꯝꯃꯒꯤꯗꯃꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯦꯞꯄꯤꯕ ꯉꯝꯃꯤ ꯍꯥꯏꯗꯨ ꯎꯅꯤꯡꯂꯨꯕꯅꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯍꯟꯒꯦ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯥ ꯆꯦꯟꯈꯤꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯁꯤꯗꯁꯨ ꯁꯨꯈꯟ ꯈꯟꯗꯦ꯫ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯔꯗꯨ ꯊꯃꯣꯏꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎꯏ꯫ ꯅꯨꯄꯤꯗꯨꯕꯨ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯅ ꯌꯦꯡꯅ ꯅꯨꯄꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇ꯭ꯔꯒꯦ? ꯅꯣꯏ ꯂꯣꯏꯃꯛꯇ ꯄꯣꯠꯂꯨꯝ ꯑꯣꯏꯗꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯑꯩ ꯏꯊꯟꯇ ꯁꯤꯖꯈ꯭ꯔꯣꯔꯥ? ꯑꯩ ꯁꯤꯈ꯭ꯔꯣꯔꯥ ꯌꯥꯝꯕꯨꯡ? ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯣꯏꯁꯤꯡꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯗꯨꯔꯥ? ꯃꯥꯔꯁꯟ ꯇꯧꯐꯝ ꯈꯪꯖꯗꯦ꯫ ꯃꯃꯥꯡꯗ ꯅꯨꯄꯤꯗꯨꯅ ꯀꯞꯄ ꯃꯥ ꯀꯌꯥꯔꯛ ꯍꯟꯅꯁꯨ ꯎꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯃꯥꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯗꯤ ꯃꯌꯥꯛ ꯑꯗꯨ ꯀꯟꯕ꯭ꯔꯥ? ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯑꯕꯦꯝꯃ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯅꯠꯇ꯭ꯔꯒꯕꯨ ꯃꯣꯏꯒ ꯀꯃꯥꯏꯅ ꯅꯪꯒ ꯂꯩꯗꯣꯏꯅꯣ? ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯛ ꯋꯥꯇꯦꯝꯃꯤꯅꯤ ꯃꯤꯒ ꯈꯔ ꯃꯥꯟꯅꯗꯕꯩꯅꯤ ꯈꯟꯗꯣꯛꯎ꯫ ꯆꯍꯤ ꯑꯗꯨꯛ ꯅꯧꯔꯤꯕ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯀꯌꯥ ꯆꯦꯜꯂꯛꯂꯤꯕꯗꯨ ꯀꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯈꯪꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯂꯛꯅꯖꯕ ꯈꯝꯕꯟꯖꯕꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯖꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯆꯦꯜꯂꯞ ꯄꯥꯏꯁꯤꯟꯕꯤꯗꯨꯅ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯌꯥꯝꯕꯨꯡꯗ ꯇꯝꯃꯨ꯫ ꯑꯕꯦꯝꯃ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯄꯥꯡꯗꯕ ꯃꯤꯒꯤ ꯋꯥꯅꯤ꯫ ꯅꯪ ꯃꯤꯁꯣꯟ ꯑꯣꯏꯒꯅꯨ꯫ ꯊꯧꯅꯥ ꯐꯅ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯐꯥꯖꯤꯜꯂꯝꯕ ꯑꯋꯥꯕ ꯄꯨꯝꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯀꯞꯇꯨꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯌꯥꯝꯕꯨꯡ꯫ ꯉꯝꯃꯤ ꯃꯈꯩꯗꯤ ꯑꯩ ꯋꯥꯏ ꯍꯥꯏꯗꯅ ꯈꯥꯡꯕꯅꯦ꯫ ꯃꯥꯔꯁꯟ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯕꯦꯝꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯄꯥꯝꯕ ꯌꯥꯝ ꯒꯜꯂꯤ꯫ ꯑꯔꯩꯕꯅ ꯄꯦꯟꯕ ꯉꯝꯗꯦ꯫ ꯑꯍꯦꯟꯕ ꯑꯃ ꯄꯥꯝꯕꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯏꯃꯥ ꯏꯄꯥ ꯑꯃꯠꯇꯕꯨ ꯂꯩꯖꯔꯕꯗꯤ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯁꯤꯒꯨꯝꯕ ꯏꯃꯥ ꯏꯄꯥ ꯂꯩꯔꯝꯗꯕꯅ ꯐꯩ ꯈꯜꯂꯤ꯫ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯃꯗꯤ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯅ ꯍꯤꯡꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯒꯦꯅ ꯆꯦꯜꯂꯤꯗꯣ
ꯅꯪꯁꯨ ꯏꯁꯣꯔꯅ ꯆꯩꯔꯥꯛꯄꯤꯔꯛꯀꯅꯤꯅꯦ ꯃꯇꯝ ꯉꯥꯏꯌꯨ ꯅꯪꯒꯤ ꯄꯔꯐꯦꯛ ꯇꯥꯏꯝ ꯑꯃ ꯃꯇꯝ ꯆꯥꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ ꯃꯥ ꯁꯦꯡꯅ ꯌꯥꯝ ꯋꯥꯔꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪꯒꯨꯝ ꯋꯥꯔꯕ ꯇꯥꯟꯐꯝ ꯈꯨꯗꯤꯡ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯂꯦꯞꯄꯤꯅꯕ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯎꯗꯦ ꯃꯁꯥ ꯉꯝꯗꯅ ꯂꯩꯈꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯁꯨ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯅꯥꯅꯁꯨ ꯑꯅꯝꯕ ꯃꯇꯝꯗ ꯍꯪꯈꯤꯗꯦ ꯄꯨꯝꯅꯃꯛꯁꯤꯅ ꯃꯊꯟꯇ ꯋꯥꯍꯪꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯖꯈꯤꯗꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯏꯃꯥꯁꯤꯕꯨ ꯑꯩꯕꯨ ꯊꯥꯕꯨꯝ ꯇꯔꯥꯅ ꯄꯨꯗꯨꯅ ꯄꯣꯛꯄꯤꯕ ꯑꯁꯦꯡꯕ ꯏꯃꯥꯗꯨꯔꯥ ꯑꯩꯁꯤꯕꯨ ꯕꯕꯥꯒꯤ ꯑꯁꯦꯡꯕ ꯏ ꯅꯠꯇꯕ꯭ꯔꯥ ꯋꯥꯍꯪ ꯀꯌꯥꯅꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯈꯤꯗꯦ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯖꯗ ꯆꯪꯁꯤꯟꯗꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤ ꯄꯦꯟꯅ ꯃꯥꯒꯤ ꯃꯊꯥꯗ ꯀꯞꯍꯜꯂꯒꯦꯒꯨꯝ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯁꯨꯅꯥꯟꯕꯤ ꯑꯕꯦꯝꯃꯒꯤ ꯌꯥꯝꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯈꯜꯂꯒ ꯍꯤꯡꯉꯣ ꯑꯕꯦꯝꯃ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯅꯪꯒꯤ ꯈꯔꯗꯤ ꯇꯧꯕ ꯉꯝꯒꯅꯤ ꯇꯣꯛꯑꯁꯤ ꯌꯥꯔꯤꯕ ꯀꯞꯄꯗꯣ ꯀꯣꯛ ꯆꯤꯛꯅꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯁꯤꯗꯤ ꯄꯦꯟꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯛꯍꯠꯈꯤꯕꯅ ꯊꯦꯡꯕ ꯌꯥꯗ ꯂꯝꯂꯥꯟꯕ ꯌꯦꯛꯅꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯜꯂꯤꯕ ꯃꯥꯒꯤ ꯃꯊꯥꯗ ꯄꯦꯟꯅ ꯀꯞꯂꯤ ꯑꯕꯦꯝꯃ ꯕꯕꯥꯗ ꯅꯣꯡꯃꯩ ꯄꯤꯈꯤꯕꯗꯣ ꯑꯩ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯇꯧꯕꯅꯤ ꯅꯪꯕꯨ ꯍꯥꯠꯍꯟꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯩ ꯁꯥꯎꯃꯟꯗꯅ ꯇꯧꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯇꯨꯅ ꯃꯄꯤꯗꯨ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯏ ꯅꯨꯄꯥꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯍꯟꯁꯨ ꯁꯤ ꯑꯉꯥꯡꯁꯨ ꯁꯤ ꯑꯗꯨꯕꯨ ꯁꯨꯏꯁꯥꯏꯗꯇꯤ ꯌꯥꯝꯅ ꯄꯥꯡꯗꯕ ꯃꯤꯁꯣꯟꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯇꯩꯒꯤ ꯋꯥꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯌꯨ ꯅꯊꯟꯇ ꯁꯤꯖꯕꯒꯤ ꯋꯥꯈꯜ ꯉꯁꯤꯗꯩ ꯊꯥꯗꯣꯛ ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯂꯩꯔꯤ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅ ꯍꯥꯏꯌꯨ ꯃꯥꯔꯁꯟ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯨꯄꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯅꯕ ꯍꯥꯏꯔꯛꯄꯅ ꯀꯥꯗ ꯂꯣꯏꯁꯤꯜꯂꯤ ꯔꯥꯅꯤ ꯆꯪꯂꯛꯇꯨꯅ ꯕꯦꯃꯥ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯗꯣꯔꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯃꯥꯏꯁꯦ ꯀꯩꯀꯩ ꯈꯔꯗꯤ ꯇꯩꯅꯤꯡꯕꯅꯤ ꯌꯥꯝ ꯇꯩꯁꯤꯜꯂꯨꯔꯅꯨ ꯕꯦꯃꯥ ꯑꯃꯨꯛ ꯐꯨꯕꯤꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯂꯩꯁꯥ ꯑꯣꯏꯅ ꯅꯝꯂꯒꯦ ꯅꯝꯕꯨꯗꯤ ꯅꯝꯃꯣꯕꯨ ꯅꯃꯥꯁꯤ ꯍꯣꯏꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯃꯣꯏꯗꯤ ꯒꯧꯔ ꯆꯠꯂꯤꯗꯅ ꯑꯁ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯟꯗꯣꯟ ꯑꯣꯏꯅ ꯊꯤꯟꯕꯤꯌꯨ ꯊꯤꯟꯕꯤꯒꯦ ꯁꯤꯗ ꯂꯥꯛꯑꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯟꯗꯣꯟꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯤꯗ ꯐꯝꯃꯨꯁꯤ ꯂꯦꯡꯒꯅꯨꯀꯣ ꯁꯥꯡꯅ ꯊꯤꯟꯕꯤꯒꯦ ꯏꯃꯥ ꯆꯟꯗꯣꯟ ꯊꯤꯟꯕ ꯂꯣꯏꯔꯕꯒ ꯌꯥꯔꯦ ꯌꯥꯔꯦ ꯐꯖꯔꯦ ꯏꯃꯥ ꯃꯥꯏ ꯃꯤꯠꯁꯦ ꯈꯤꯇꯪꯗꯤ ꯀꯦꯅꯤꯡꯕꯅꯦ ꯑꯩ ꯁꯟꯁꯀ꯭ꯔꯤꯟ ꯑꯃ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯔꯒ ꯌꯥꯔꯦ ꯕꯦꯃꯥ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯗꯅ ꯍꯜꯂꯛꯇꯣꯛꯀꯅꯤ ꯃꯤ ꯊꯣꯛꯂꯦ ꯍꯥꯏꯔꯛꯄꯅꯤ ꯂꯣꯏꯁꯤꯟꯕꯗ ꯂꯣꯏꯅꯕ ꯇꯧ ꯏꯆꯥꯁꯤ ꯆꯟꯗꯣꯟ ꯊꯤꯟꯈꯤꯕꯗ ꯂꯩꯇꯦꯡ ꯍꯥꯞꯂꯛꯏꯅꯦ ꯏꯆꯥꯗꯤ ꯀꯦꯗ꯭ꯔꯁꯨ ꯐꯖꯩꯗ ꯏꯃꯥ ꯑꯩ ꯅꯥꯔꯦ ꯍꯥꯏꯔꯒ ꯆꯠꯂꯅꯨꯔꯥ ꯀꯩꯗꯧꯔꯒꯦ ꯕꯦꯃꯥ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯦꯅ ꯅꯥꯟꯅ ꯐꯖꯅ ꯂꯥꯛꯅꯔꯝꯅꯤ ꯏꯁ ꯑꯗꯨꯒꯤꯕꯨ ꯏꯆꯥꯁꯨ ꯐꯖꯔꯤꯁꯤꯗꯤ ꯃꯃꯥ ꯃꯆꯥ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯍꯣꯔꯟ ꯈꯣꯡꯂꯛꯏ ꯏꯃꯥ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯥꯏꯠ ꯕꯦꯒꯇꯨ ꯌꯥꯟꯁꯤꯜꯂꯛꯑꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯕꯦꯒꯇꯨ ꯌꯥꯟꯁꯤꯜꯂꯤ ꯔꯥꯅꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯃꯤꯟꯅꯔꯛꯏ ꯂꯩꯃꯁꯨ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯇꯨꯅ ꯕꯦꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯟꯗꯨꯅ ꯒꯥꯔꯤ ꯀꯥꯔꯛꯏ ꯍꯩꯃꯥ ꯏꯃꯧꯗꯤ ꯌꯥꯝ ꯐꯖꯩꯅ ꯆꯟꯗꯣꯟꯁꯤꯕꯨ ꯅꯪꯅ ꯊꯤꯟꯖꯔꯛꯏꯔꯣ ꯃꯃꯥꯅ ꯊꯤꯟꯕꯤꯕꯅꯤ ꯑꯣ ꯐꯖꯩ ꯐꯖꯩ ꯏꯃꯧꯗꯤ ꯏꯪꯅ ꯂꯦꯝꯅ ꯆꯪꯈꯣꯜꯂꯤ ꯁꯅꯥ ꯊꯧꯔ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯔꯁꯟꯗꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯃꯥꯏ ꯂꯨꯛꯊꯕꯅ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯗꯨ ꯈꯪꯗꯦ ꯂꯩꯃ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯒꯥꯔꯤ ꯊꯧꯔꯣ ꯌꯥꯔꯦꯅꯦ ꯅꯪꯕꯣ ꯃꯥꯔꯁꯟ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯏ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯁꯦꯝꯖꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯏꯃꯥꯁꯦ ꯍꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯀꯩ ꯂꯥꯏꯐꯝ ꯂꯦꯟꯗ ꯆꯠꯇꯣꯏꯅꯣ
Imadine, Mapam Tare Janingban. No Yabung Mapi set Pangai Ngay Tinkri. Kain Hana Kurum Lucy. Arapa the Kitap Natapna Lasi. Hoi Masi. Laima Machada Mukon Chinduna. Haima, Sana. Nang disang Nagari Tongam Gadro. Nasasa Gatwadu Kara Halabraba. Ay di Kaubu Kaururinia, Marang. Yani de Masi, came Dodri. Adam Jasiani. Lacy Henby Ipapa Katjay. Wadi Hypangam Jada, Nupadu the Yingi. Laimadi, the min lay Jaba Hiba Minati. Madi, Wa Adam Gangi. Martian Sunga City, Wa Pangang Labdi. Masangam the Bagira, Natraga, Gari Maram Labanana Kangdi. Go na thang the Kaini Yori, Gari do Kamlaga. Masi, Kum. Ay Gari Sipazana Pak Dorungi, Aduga Changlaki. Bema. Kum Sisi, Kumukum. Lacy Henby so, Gari de Kum Tay. Lacy Henby Galay Magali Palamduna, Gari Pak Doram Laga, Maning the Gipo Jaipu Dunalai. Martian Dungasi, Pumyat Paizom Set Paduda, Masadu Ihai Haina Jadi. Lacy Henby Gimamang the Sui Kaibana, Malo Nabuhone. Yambo, Potato A Karapirake. Yarida, I shall pirake. Nangima Sigadum Chetmino. Laymani Hene Irang Pazilaga. Hima. Bima Sinatonga Amata Chilak Tamalenia. Sana. Bima Ginato Momtashin Bionia. Lacy Henby Ikaina. Imasia. Chilhalu. Aina Kaina Mawat a Kalib. Sana. Bima Galak Minaro. I Chalamaki. No Wayam Kangmandi. I koi matam the yam helida. Layma dimang oirap na gam chat kat kri. Martian chatlam badagi chaple pagale. Nupi du su topong kang jada. Moli chat pahawi. Martian nupi du bu kang kauri. Abima, ngaiko. Hai duna, pochay du tham duna. Mana khoida sabalay amamakut na pairak duna. Sijingi, yabana draw. Yaye. Martian tamna, nupi magi nakda sangsilak duna. Na jomdo. Nupi magi ye thangbana pada chinbiduna. Yeche chumbro. Aina chilise. Lacy Henby, Mamai Nonta, Ikaina lay. Pakumpi bangam jadi. Soiraba. Hairaga, na jom du lok toke dawi. Lacy Henby, Nupadu ki makut paduna. Soideba. Mapupali ta ine haidaine. Yeta chillede. Kung de. Imagine Jinbadudo, Jinbanadi. Napi Matakarastu, Moina lady to the Sangsilagduna, Makoi Maya Marataki Amana Hiraklami. Aya, Arke Marshando, Yamuna drop. Hoimani, Ijan Sing di, Sidalai Kurumbala Amiro. Hoyambok, Ada, Potom the Kaminasi. Napi Sing Duna, Marshan Kimanak Naksilak Doida, Lacy Henby the Wadi Haida, Nopado Mang the Lipsilli. Nupado su ikatauri, oy daklipa mayam duda. Nanamshini, kangno. Nupi mayam duso, Lacy Henby da pulapon chilai. Nung sibagi kahena, nupa magi mityengna, nupi mabuning tina urabaso. Mapantong gisaktamda, pibamda, nupa mani helining tiba. Martian ka Lacy Henby ka yeng nabada, nupi do na kahena angang mali. Mayam du thazabaso ngamdi. Nupi amana Martian da mityeng thamduna. Yamungi machancha. Yamoy. Ado, ay koy ko photom da punna kaminasi. Mayaw da bida. Yawraga ama aniga. Ichana teminoy bo. Si, thok no ting. Yari chongo. Mi imasi su yawri. Nanam sinamuk sawraga nibo. Chom da. Photom da kaminasi ba. Adu ka changagi. Laysabi macha sing tu ikat khalli. Lacy Henby du itha thazadana. Chahi budi noina halamgani. Ado, noina yambung da yambung kauramnina aingonda inam si thoi. Aikhoi do luhong bu chahi phabagi imasi ga punalai khurumba lakpani. Changage ko. Haiduna, pochai do makhutna amana khara pairaga. Nama amana nupadu gi makhuttu paiboi chingbai dauduna. Yambwa, changasira. Nupadu su tingak. Hoi. Hoi jangasi. Haiduna, nupidugi matung inay. Laysabi macha amana, nupadugi lengyanda, haipet paiboi chingboy dauraga. Yambwa, yam chawthokano. Aini yambong sa, amta thengnaradi na ningjara isa, chahi ani su dorabani. Pheirijam selaga asengbu ubasida asuk yam phasei si kaigino.
Khuji sidi. Ekhoi ba ngang macha dawna sanaraga thamlamba yaroi. Nupadusu upai thirei. Nupi singdudagi nanthoknaba. Tu. Nanamagi napada jelibana chomsina sakhini. Wayamna ngangano ngangsa. Is. Asidi photo get umjine. Mau oiraga khuji sidaba yabraba. Ekhoi ba ngang macha dawna photo ka minatana chakhiba yaroga ekhoi dia. Laisi henbi. Nupaduda ngamlasu. Midagadi ngamjaba natte. Upai laita. Pochaidu thamlamlaga. Tamin chakatpa hawkhri. Nupadu na ngamnaba kanthoklamdi. Irang tawi matago. Nupadu nupi mayamduna namdana phauri. Ma nupidugi matung ilakpa ngamdri. Laimana. Bema. Sanadi. Nupi mayamga photo kapagi lehawani imasi. Laisi henbi. Nupadu na chilambana chomdu lokthokduna begta hapjinkri. Masamdusu thadui. Nupadu moli changlakduna. Imase. Duk tharo kalasi. Atai su jatoi na thengkrani ba. Laimana tawduna duk katnaba semsai. Marshan nupiduda yengi. Nachomsu lokthoklammi. Masamdusu thadokduna leiramli. Laisi henbisu. Lada haira singdo hapduna hairuk semli. Nupaduna masam pula paisilakpada yenglai. Clip to piro. Horen garida polosi. Nammaiduda thazilakani. Piro di piro. Nupadudi mamagi mang oirasu. Saukhradi normal oiba minati. Laisi henbisu adu khangbana tapna hogali. Ei punjaragi yambong. Pulo yam thuna. Laisi henbi. Nakan-nakandagi masam khazik lauduna clip na sapsilli. Marshan nupidugi masam du lauthui. Kaino yambong? Ngasay dumaina pulo haibani. Laisi henbi tumin laisilli. Lai masu laibatuda Marshan sauning na. Nasam du pulo haibani. Ay pulo ora. Ihari. Ay punjaragi. Haiduna sambul pulli. Ngasay gitugadi manadri. Masay thadai. Phidusu laisabini inbagum semduni illi. Nangayu sidraba natro. Jakrage ay. Yambong. Mimangda dumay tawno. Makuktuda tapna induna. Ay nasaw na bangagta nadraba. Nang natawsi. Minangang matabro na. Ha? Laisi henbi. Nupado na haibe ining lupangakin natana. Lay masu yauri. Laibang duda. Away akum taw na baso nungay tre kalamali. Nupado na pamli ba mawong taw duna. Masama na punchili. Phidu suning tina semsin kri. Mama na sem sabaloy na duna. Lao ni nueni bo. Kurum mo lao. Bema. Duka kendal ka si suru lao mi. Kanara no lao si. Ani du su sangsin duna. Pamthakri. Kurum baloy duna hugat kitaw baga. Laimana kami. Ngay ko. Nui ani amuk ka phajana kurum ko. Hugat kino. Laisi henbi itap-tap na. Imase. Kurum baloy kri. Amuk ka kurum mo phajana. Anayi yaubidaba. Kana chayni yaubidaba na. Namit ushinaw. Ani du su mamit ushin kri. Mama du su irang phabini. Ani du na mamit ushin du na layringay. Manak nakpada layriba laysabi machadu da. Phajana photo ka phalli. Marshan tap na hogatu na. Pheirijam na marolama. Mina hatringay pheirijam se. Nila si tawrabani. Hagalo bema. Laisi henbi su hogalagli. Ngasay nupi singdu changlakpaduda nupaduda saurup yenglai. Marshan handakti nupidugi lengjumda konchenduna jingduna thokminakri. Usinadaba saraga. Imase, lau, thoklamage khoi. Nupi singdusu lai maginakta changsilli. Marshan Instagram da thagalakpana ukri. Amana. Yambongi madu natra. Mani. Noibu kanano. Aikhoido yambonga sum chamna khangnabani. Adu imase. Haujikido yambongi macha natro. Natte da karaidagi. Magi nupini. Nanamsi kawu. Mana hairamdabrani. Haijin binu da imase. Aikhoi yambongi thagalakpa photo videos loini yengjayi. Luhongbagi di thingnadi. Lubudi luhongdriye. Hongdawri. Kuiraroi. Aduga punna thagalage. Pare. Lehawro. No yambongsi sida koina leiradi. Irang thoktaw mal. Imasi puhaurage. Haiduna moli pochai singdu paiduna thokri. Laisi henbisu isaw irang lang leirambani. Lai makarakpaduda tuminlay. Mamadu garida kakhalakpaga. Haujika na ngangsing si berani ko. Tauba ngamlaba ngakta. Natti. Sana nang bu haujiki mayamdubu. Karaida kamayna khangnaroy no ba. Mathong chakidre mi. Karaida inoda. Masakamda khangba mi natti.
Instagram FVꯒꯗ friend ꯑꯣꯏ ꯃꯥꯜꯂꯤ ꯑꯩ ꯈꯪꯗꯦ ꯃꯥꯁꯤ ꯆꯠꯂꯁꯤ ꯑꯩꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯗꯧꯔꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ ꯂꯩꯃꯅ ꯕꯦꯃꯥ ꯅꯪ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ ꯂꯥꯝꯗ꯭ꯔꯦꯗ ꯏꯃꯥꯁꯤ ꯄꯨꯡꯕꯨꯗꯤ ꯌꯥꯝ ꯊꯦꯡꯕ ꯅꯠꯇꯦꯗ ꯑꯗꯣ ꯂꯥꯏꯐꯝ 3 ꯁꯨꯔꯗꯤ ꯆꯥꯔꯁꯤ ꯁꯨꯝ ꯏꯃꯥꯁꯤꯒꯤꯅꯦ ꯅꯤꯡꯖꯕ ꯑꯃ ꯂꯩꯗꯧꯅꯤ ꯍꯣꯏ ꯌꯥꯅꯤꯌꯦ ꯄꯨꯟꯅ ꯂꯣꯏꯔꯒ ꯆꯥꯔꯁꯤ ꯆꯥꯛ ꯆꯥꯁꯤꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯈꯛ ꯊꯦꯡꯕꯕꯨ ꯍꯣꯏ ꯑꯗꯨꯅꯤ ꯃꯥꯔꯁꯟꯅ ꯑꯁ ꯀꯩꯅꯣ ꯄꯨꯈꯣꯡꯂꯀꯥꯟꯁꯤꯗ ꯉꯔꯥꯡꯁꯨ ꯅꯥꯗꯅ ꯌꯥꯝ ꯆꯥꯍꯧꯗ꯭ꯔꯦ ꯍꯩꯅꯧꯕꯨ ꯅꯊꯟꯇ KG 2 ꯍꯦꯟꯅ ꯆꯥꯏꯅꯦ ꯃꯪꯒꯦ ꯃꯦꯠꯄꯗꯒꯤ ꯀꯤꯍꯣꯝꯗꯒꯤ ꯀꯔꯥꯏꯗꯅꯣ ꯄꯪꯆꯥꯗ ꯆꯥꯁꯤꯜꯂꯒ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯕꯣꯇꯜ ꯑꯃ ꯊꯛꯈ꯭ꯔꯦ ꯅꯥꯕꯨ ꯅꯥꯃꯟꯗꯦ ꯅꯪ ꯃꯥꯔꯁꯟ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯒꯥꯔꯤꯗꯨ ꯊꯧꯏ ꯉꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯐꯝ ꯑꯃꯁꯨ ꯌꯧꯔꯤ ꯑꯩ ꯈꯨꯔꯨꯝꯂꯔꯣꯏ ꯅꯣꯏꯅꯅꯤꯅ ꯃꯧ ꯈꯨꯔꯨꯝꯃꯤꯟꯅꯔꯨꯔꯣ ꯂꯩꯃꯅ ꯍꯥꯟꯅ ꯈꯨꯝꯗꯨꯅ ꯍꯩ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯕꯦꯃꯥ ꯅꯣꯏ ꯌꯥꯃꯨꯡꯁꯦ ꯄꯨꯔꯒ ꯂꯥꯛꯃꯤꯟꯅꯧ ꯏꯃꯥꯁꯤ ꯆꯪꯂꯝꯃꯒꯦ ꯄꯨꯡ ꯊꯦꯡꯈꯤꯅꯤ ꯅꯨꯄꯥꯗꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯩ ꯀꯨꯝꯊꯔꯛꯇꯦ ꯐꯝꯃꯒ ꯂꯩ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯇꯞ ꯇꯞꯅ ꯏꯌꯥꯝꯕ ꯍꯥꯎ ꯆꯪꯉꯨ ꯀꯨꯝꯃꯛꯑꯣ ꯇꯜꯂꯦꯕꯩ ꯅꯪ ꯆꯪꯉꯨꯔꯣ ꯁꯝ ꯊꯥꯗꯣꯛꯀꯦ ꯑꯥꯗ ꯄꯥꯈꯪ ꯃꯆꯥꯁꯨ ꯌꯥꯝ ꯂꯩ ꯃꯥꯜꯂꯤ ꯑꯩ ꯄꯨꯟꯁꯤꯁꯦ ꯏꯃꯥꯒ ꯅꯪꯒꯅ ꯁꯥꯟꯅꯃꯟꯗꯅ ꯂꯣꯏꯗꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯪ ꯀꯨꯝꯂꯛꯇꯨꯅ ꯀꯔꯥꯏꯅ ꯄꯥꯈꯪ ꯃꯆꯥꯅ ꯍꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯏ ꯄꯥꯝꯕꯣꯝꯗ ꯁꯠ ꯍꯦꯛꯇ ꯀꯣꯟꯁꯤꯜꯂꯤ ꯑꯩ ꯋꯥꯔꯦꯃꯤ ꯑꯕꯦꯝꯃ ꯅꯪꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯝ ꯊꯥꯗꯣꯛꯂꯒ ꯏꯊꯟ ꯆꯪꯈ꯭ꯔꯒꯦ ꯂꯥꯛꯑꯣꯁꯦ ꯆꯪꯉꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯏꯊꯣꯡ ꯉꯥꯟꯊꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯆꯠꯅ ꯅꯨꯄꯥꯗꯨꯅ ꯂꯥꯏꯗ ꯀꯩ ꯕꯣꯔ ꯅꯤꯔꯤꯅꯣ ꯅꯪ ꯑꯗꯨꯕꯨꯔꯣ ꯌꯥꯃꯨꯡꯁꯦ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯌꯨ ꯃꯃꯥ ꯑꯅꯤꯁꯦ ꯄꯨꯟꯁꯤ ꯁꯥꯡꯍꯟꯕꯤꯌꯨ ꯌꯥꯃꯨꯡꯁꯨ ꯄꯨꯟꯁꯤ ꯁꯥꯡꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯃꯨꯡꯗꯩ ꯉꯝꯖꯒꯦꯅ ꯃꯌꯥꯝꯗꯨꯗꯒꯤ ꯑꯃꯗꯤ ꯄꯤꯔꯛꯑꯔꯣꯏꯗ ꯀꯔꯝꯕ ꯅꯪꯅꯗꯤ ꯉꯝꯃꯔꯣꯏ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯤꯔꯣ ꯅꯊꯃꯣꯏ ꯁꯦꯡꯅ ꯉꯝꯍꯟꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯕꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇ ꯁꯠ ꯐꯝꯊꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯏꯊꯥ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯑꯩꯒꯤꯗꯤ ꯅꯪꯅ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯕ ꯐꯪꯍꯟꯕꯤꯌꯨ ꯁꯥꯎꯅꯕ ꯈꯠꯅꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯀꯥꯏꯅꯔꯣꯏꯁꯤ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯝꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯒꯤ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯂꯝꯖꯤꯡ ꯃꯉꯥꯜ ꯑꯣꯏꯕꯤꯌꯨꯀꯣ ꯏꯃꯥꯁꯤ ꯄꯥꯕꯨꯡꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕ ꯉꯝꯕꯤ ꯃꯇꯤꯛ ꯆꯥꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯐꯪꯖꯔꯣ ꯂꯣꯏꯅ ꯐꯪꯖꯔꯣ ꯑꯩꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯒꯤ ꯂꯣꯏ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯇꯞꯅ ꯆꯤꯡꯈꯠꯄꯤꯔꯛꯏ ꯑꯗꯣ ꯃꯌꯥꯝꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯄꯤꯗꯧ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯑꯃꯅꯤꯕꯨꯗꯤ ꯌꯥꯕꯅꯦ ꯑꯇꯣꯞꯄ ꯉꯁꯥꯏ ꯅꯨꯄꯤꯁꯤꯡꯅ ꯇꯧꯕꯗꯣ ꯑꯩꯅ ꯀꯟꯊꯣꯛꯑ ꯆꯩꯗꯕꯗꯣ ꯁꯥꯎꯒꯅꯨ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯁꯦꯡꯕꯩ ꯈꯪꯗꯦ ꯁꯥꯎꯗꯦꯗ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯔꯒ ꯐꯨꯈ꯭ꯔ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯁꯥꯎꯕ ꯀꯣꯛꯈ꯭ꯔꯦ ꯑꯇꯩ ꯀꯩꯝ ꯁꯥꯎꯔ ꯂꯩꯍꯧꯗꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯂꯣꯏ ꯐꯥꯎꯏ ꯑꯗꯣ ꯑꯩ ꯃꯤꯗꯗꯤ ꯀꯟꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯁꯨꯅꯦ ꯍꯩꯅꯗꯦꯕ ꯑꯗꯨꯅꯅꯤ ꯌꯥꯔꯤꯁꯦ ꯂꯥꯏ ꯈꯨꯔꯨꯝꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯇꯩꯁꯨ ꯋꯥꯠꯂꯤꯕꯅꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯊꯪ ꯁꯨꯝ ꯈꯨꯔꯨꯝꯂꯨꯕꯅ ꯂꯥꯏꯐꯝ 5 ꯁꯨꯕ ꯈꯨꯔꯨꯝꯂꯨꯔ ꯊꯣꯛꯂꯛꯄꯗ ꯃꯥꯔꯁꯟꯅ ꯏꯃꯥ ꯄꯨꯡ 1 ꯍꯦꯜꯂꯤ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ 2 ꯈꯛ ꯉꯥꯏꯔꯤ ꯉꯥꯛ ꯈꯥꯡ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯅꯪꯕꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯂꯞꯅ ꯏꯌꯥꯝꯕ ꯉꯥꯛ ꯈꯥꯡꯉꯣ ꯑꯩ ꯍꯜꯂꯒ ꯈꯦꯔ ꯍꯧꯕꯤꯒꯦ ꯃꯥꯔꯁꯟ ꯃꯊꯟꯇ ꯇꯨꯃꯤꯟ ꯍꯥꯏ ꯏꯁꯥꯅ ꯁꯥꯒꯠꯄꯁꯤꯒ ꯈꯦꯔꯦ ꯅꯃꯥꯅ ꯆꯪꯗꯅ ꯍꯥꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯟꯕꯅꯤ ꯅꯨꯄꯤꯗꯨ ꯇꯥꯔ ꯃꯥꯜꯂꯤ ꯆꯝꯐꯨꯠ ꯐꯨꯠꯄꯤꯒꯦ ꯑꯗꯨ ꯑꯣꯏꯒꯅ ꯆꯤꯅꯤ ꯍꯥꯞꯇꯕꯤ ꯂꯩꯃꯗꯨ ꯅꯣꯛꯃꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯁꯦꯟꯅꯧ ꯅꯪꯅ ꯁꯦꯟꯅꯗꯅ ꯀꯅꯥꯅ ꯁꯦꯟꯅꯅꯤ ꯑꯩꯗꯤꯅꯦ ꯏꯃꯧꯗ ꯂꯣꯏꯅ ꯁꯤꯟꯅꯔꯕꯅꯤ ꯏꯃꯥꯁꯤꯕꯨ ꯌꯨꯝꯗ ꯊꯤꯜꯂꯝꯃꯒ ꯅꯣꯏ ꯑꯃꯨꯛꯁꯦ ꯅꯪꯅ ꯄꯨꯔꯒ ꯆꯥꯛ ꯄꯤꯖꯧꯔꯁꯨ ꯏꯃꯥꯁꯤ ꯁꯥꯎꯔꯣꯏꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯂꯩꯃꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯄꯦꯟꯖꯟ ꯅꯣꯛꯆꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯃꯛꯅꯤ ꯃꯥꯔꯁꯟꯅ ꯑꯕꯣꯛ ꯑꯃ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗ ꯋꯥꯔꯤ ꯁꯥꯔꯝꯕꯗꯣ ꯏꯃꯥꯁꯤꯒ ꯈꯪꯅꯕ꯭ꯔꯣ ꯈꯪꯅꯩꯌꯦ ꯀꯨꯏꯔꯦ ꯊꯦꯡꯅꯈꯤꯗꯕ ꯃꯥꯗꯤ ꯑꯍꯟ ꯌꯥꯝ ꯑꯣꯏꯁꯤꯜꯂꯝꯃꯤ
lai nungsit laibani na madi migi kay yengbani nui anisi kananomada sa pangdaba yawe hai machanupado laknarage matago nakhoi anisi yam paknade hai Ira yaroida dudi hanubiduna hairugi hekta chumba nate laibak haisidi aikhoina semjadawni laina tammena adum leidong nate lai madu begtagi kabok ama puthoraktuna bema se kabok se saw nang dina sa songali hai thona lingje lainabani si chawsi nang yamungi supige marshandi harau lautuna chakri nupi dudi masado hainada thaidoki se chumnagi kabok tuga manain he chawni nangbo imase aiko na chage yaroi se chawo horen onakhradinya mi ngaudoini se charoba nang pangi kiramal kaishu tawroi imau phanabani ima sinaba nangi phatanaba singaro se charo se ichadi maramopani nakhoi ani gi punchida khurau thangdanabani nupadusto maning onthoktuna yenglai ani dugi mataududa laimagi bek manungda lai gi oiba pochai khara yaukhiba ngasai ahanduga kupthana wari sakhiba matau laisi henbisu apikpa angang makti nattabana khangi Marshana basi sungangna lerisi kaiginoba ha ai saurora chachaba kaidogi adu machabada nang sini hairakpro Marshan yararoi khangbana kumtharaktuna maningi thong hangi laimasu masana khangna kumkhre lai thajakhidraba nupadusu ngasidi mani hena thawai yaukhrabani mamana hairambe ingi to ma khangi phurasu chairasu soklasu loinaba pijau lemhanba yaroi taklambani laima khara lapna dukan lairiba adomda chatkre Abima si charoba kaidogiba nang si chabada noina tawrida aina kaisu khanglarisira aise epikpa angang nate aikhoinigi phanaba silaga nangni yadrisi kaiginoba ha laigi khurum pham thokpa chumna khurumli laigi khurum pham thokpa chumna khurumli aduna yari ahin bahira kano ingonda sika boksi lang thokhrage Marshana kabok du khoktuna nupi du dai inchinduna machin menchili hek othorapada nang aina ngasi kaidogiang laisi hen bisu upai leite mukna jasin khre nupi du gi mabuk mara phasinaba lairiba sem du supi sanaba tawri laima sulaktuna hai pangdaba adu phopi jangam dabra nang angang pet lawbadu ngam hangadu hera ngasi loina loishin gadori bani lai khurumba chat gadori bani nahan bakai angam tan badai nang laimi iti khanganke adu thuna pizaba loiram aina lakpada manam tatpa makhai phurabasu ngasidi imana yai nupadu ngasidi mamagi ka henba mawongduda kibasu phawi ngakbasu phawi adubu nupiduna mabu yanaba nungsinaba haibaduda masu pukning hakjang lopkhibani Abima si charoba maramokpani nangna namkan biheli khai nang sini nani khanglare ngasidi aduna chawba pochem tawrga nangbu ngawnaba tawba natiba nangbu hatke nangbu ngahonke haiba natedana punchi kongchatchida khurau thangdanabane hairedana pangida komiyoi ba kawbana khoise ngasidi ngamle haiduna nupi mabu namhatuna apha phata khangdana pangthokliba aningba apamba tungi poloina kamdauba nahan lai khurumba chaluba numitudagi laisi henbidu laima marshan hoida pangsau sauninglabani adubu mapaki bana tumin laishilli ngasisu ningthemga marshanga punna laisi henbi hoida lai mayai kadani korona bema nang aikhoina hairibasini aikhoige ayaba yaudana nang mafam amatta da chatpa yaroiko college tu su noi yambungna thinbaga lawbaga tawrani aduga nang class matamdasu chathokpa yaroi sida halaklabasu yumda dum changlakadabani noi yambungna puba mafam nattaba atopa mafam amatta da nang chatpa yaroi laisi henbi ningthemda yengduna pabo class to nong phadok yaudaba yabra imanabi khaya dum thoknai ningthembi sum ani suptuna
Yaroi. Kaigino, yaroi. Nang senanaba mi yam lei, thoktauno. Why? Waba yadi. Class mari muktang yawbaduda wai kaina. Fare. Nang aikoinadi kaya thajadabani. Kada chango. Aduga nangi phone duga piramu. Laisi henbi pakhatkre. Nahandagi mamanaba khara message thanabani. Marshana. Phone do ingonda piro. Ai pukhragi. Kada thamame. Lauthorake. Lauthoro. Yam thuna puthoro. Laisi henbi haugatuna kada changduna. Magi phone da thanakhiba message singdu thuna kaknaba tawi. Karino mung namdana tawiduna. Thongjindagi Marshana laurakpani. Laisi henbi khonjel dude ipa pakhatkre. Piro phone do. Ai thenga chalagi. Iyambo, minute amatang. Haina haina sumnama laini mase. Laisi henbi upai leirak mandabaduda reset pulap tawkre. Aruba file su yauna. Se, Marshan phone do tap lauduna. Lehoro. Ai wakhal khalaga. Nangdi ai wakhal dong khale ai daine. Laisi henbi ingangak na lehori. Adubu, mapa na mukok thorak paduda thoklai. Ba, kay haige. Nang, ai gi mai chopan be yaroi. Nang na mingon da phone china du gyam kalibu. Anama du gyam kali du kari ginoba. Ha. Ai sibu, isake aningba apamba amata leijadabra. Madu mathau ta de ni. Nangi wa chanadri. Nupi hai shiri. Mana hayeng leirugadaba. Nupa mayung gi mina laibak lepkadabani. Nang na phana pamlasu. Moine yaningdradi tokpadabani. Ai angang yam oiri. Angang oibadudani. Semdokna ba hairisi. Nangonda matam pirisi. Ai, mai bapa machado yam hainade. Kari hainadaba. Ha. Haiduna, sangshilakduna kupakna thari. Laisi henbi khomde. Sauningbana mapabu khana yengi. Korau saurapna. Changkrasana. Nasakti yeningdi. Warak tabishidi. Ai chatkini ye. Mashi muni mase. Machin che song khomeba mase. Haina. Lairamba pot ama satpai khatlaga thari. Laisi henbi so sauna. Halo. Nachayon thoga nungai ni khalid o. Ai ge siba isa se oina moida pi o. Korau du sauning mandana. Jangsinduna majagi makhauri melai. Rani du supa khatna senchilakduna mapuroi babu jingthoi. Mema. Nangbu wa khomlan. Wa ngang lan du kai doge. Ima. Ai ha to piro. Hoi. Nang na tro. Ai na chang hai se. Ha. Nang na tro ai na chang hai se. Korau rani bu inthokduna. Lairamba pot ama paiduna mama du oina phuba hauri. Nang sumi chang yam chang nimbra. Ha. Yam chang nimbro. Namma na cha sida pulap halaga pharadau ne. Laisi henbi changsinduna mama bu khanjilli. Mama macha ani do korau na sauna. Magi khongrau da phari ba bel du lokthokduna kanba haurakli. Noi da sikro. Baba, ai khakta phu o. Mama sokat. Ima, nang chango. Mama du su yadi. Macha bu konchina bu hotnai. Laisi henbi na. Ima, nang chango hai bane. Korau du sauna bel tu lang thoklaga. Noi aina hanjilakpada amata leiramba yaroi. Nang hu chara sigera. Thauri yalaga sigera. Noi na thokpa taw. Korau sauna thokre. Nupi du dapna mama bu koli badu thadoi. Rani kapna. Napas imajing phatte khanglapade. Nang kai do bagi hangana khomlori bano. Ima ichade sarang manung sida siba ngairaga hingba tabani ne. Ima ni kai tanom chekrase. Ai khoi ani na phana lot na bo hodnarabasu. Oi roi. Ai na pagi maching khang. Nang so anam kan bado. Khara halu kai do gi ima gi bemba. Nang gi khan bada ima se siba gamtre ne. Ima, iyambunga babungi mawong do. Noi shu ho ba natro. Ima kari hayo hai bado. Ima kari taw hai bado. Ha. Nang gi mi chang bada. Napa na tauriba mayam do. Ai na kari tawge. Ha. Natraga ima icha punna simina krasiro. Ha. Ima kai doge. Icha ge baba tungna basi krasiro. Ima. Ai hinengre. Se to. Icha de thongna laini hingadabani. Ma. Nangidamag ima lairidana. Ima na icha gi ngamna bohanagani. Adubune ai nang babagi mayogtadi
ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯅꯪꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯏꯃꯥꯕꯨ ꯅꯪꯅ ꯃꯇꯝ ꯁꯥꯡꯅ ꯎꯕ ꯄꯥꯝꯂꯕꯗꯤ ꯅꯪ ꯕꯕꯥꯅ ꯍꯥꯏꯕꯁꯤ ꯏꯟꯈ꯭ꯔꯣ ꯃꯁꯤ ꯅꯠꯇꯅ ꯏꯃꯥꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯥꯕꯨ ꯀꯟꯅꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤ ꯀꯞꯀꯅꯨꯁꯦ ꯃꯥ ꯇꯣꯛꯑꯣ ꯔꯥꯅꯤ ꯃꯄꯤꯗꯨ ꯐꯤꯖꯤꯅ ꯐꯖꯅ ꯇꯩꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯍꯨꯒꯠꯄꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯗ ꯁꯣꯛꯄꯗꯨꯅ ꯑꯁꯣꯟꯕ ꯃꯇꯧ ꯑꯃ ꯂꯩꯈ꯭ꯔꯕꯒꯨꯝ ꯋꯥ ꯉꯥꯡꯗꯦ ꯃꯃꯥꯗ ꯌꯦꯡꯖꯩ ꯅꯤꯡꯊꯦꯝꯒ ꯂꯩꯃꯒꯗꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ ꯂꯝꯕꯤꯗ ꯅꯣꯡꯊꯥꯡꯒ ꯂꯣꯌꯥꯒꯗꯨ ꯊꯦꯡꯅꯗꯨꯅ ꯀꯦꯐꯦ ꯑꯃꯗ ꯆꯪꯃꯤꯟꯅꯔꯛꯏ ꯅꯤꯡꯊꯦꯝ ꯆꯤꯌꯔꯗꯨꯗ ꯐꯝꯊꯗꯨꯅ ꯏꯆꯥꯁꯤꯡ ꯎꯅꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯩꯁꯨꯅꯦ ꯅꯣꯏꯒ ꯑꯝꯇ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯅꯣꯡꯊꯥꯡꯅ ꯁꯟꯗꯦ ꯅꯠꯇ꯭ꯔꯗꯤ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯁꯪꯗꯦ ꯍꯥꯏꯗꯨꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯍꯦꯔꯣꯁꯨ ꯀꯣꯂꯦꯖꯇ ꯃꯥꯏ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯄ ꯂꯧꯕ ꯂꯥꯛꯄꯗ ꯈꯛꯅꯦ ꯎꯅꯔꯤꯕ ꯑꯇꯩ ꯃꯇꯝꯗ ꯊꯦꯡꯅꯕꯒ ꯅꯠꯇꯦ ꯂꯩꯃꯅ ꯈꯪꯗꯦꯗ ꯅꯣꯏꯁꯦ ꯑꯔꯤꯕ ꯑꯣꯏꯅ ꯀꯨꯏꯅ ꯂꯩꯅꯤꯡꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯆꯍꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯤ ꯅꯣꯏ ꯃꯁꯦꯟ ꯍꯧꯅꯗꯅ ꯅꯆꯥꯅꯁꯨ ꯁꯦꯝꯕꯒꯤ ꯋꯥꯈꯜ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯂꯣꯌꯥ ꯅꯣꯛꯐꯦꯠꯇꯧꯅ ꯏꯃꯥꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯕ ꯑꯩꯈꯣꯏꯕꯨ ꯗꯣꯛꯇꯣꯟꯊꯅꯁꯨ ꯈꯟꯗꯨꯗ ꯃꯇꯥꯡꯅ ꯃꯇꯝꯅ ꯆꯥꯔꯀꯥꯟꯗ ꯃꯔꯤ ꯃꯊꯪ ꯍꯣꯡꯅꯔꯗꯧꯅꯤ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯅꯦ ꯂꯨꯍꯣꯡ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯡ ꯅꯥꯔꯗꯧꯅꯤ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ ꯑꯉꯥꯎꯕ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯗꯤꯕꯀꯣ ꯍꯩ ꯐꯥꯒꯤ ꯅꯠꯇꯦ ꯅꯣꯡꯊꯥꯡ ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ ꯅꯪꯅꯁꯨ ꯀꯩꯅꯣ ꯌꯥꯅꯕ ꯈꯔ ꯁꯤꯜꯂꯨꯅꯦ ꯅꯪ ꯅꯇꯥꯎꯁꯦ ꯊꯕꯛꯇꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯆꯥꯔꯝ ꯊꯛꯂꯝꯁꯨ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯀꯣꯏꯏꯟ ꯏꯟꯅꯗꯅ ꯂꯩꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯥꯏꯕ ꯉꯝꯗ ꯇꯧꯔꯤꯅꯤ ꯅꯣꯡꯊꯥꯡꯅ ꯄꯥꯕꯨꯡ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯌꯥꯝ ꯇꯞꯆꯕ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕ ꯑꯉꯥꯡꯅꯤꯗ ꯃꯈꯣꯏꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯊꯦꯝꯅꯧꯗꯨꯅ ꯇꯞꯅ ꯋꯥꯔꯤ ꯁꯥ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯐꯖꯅ ꯉꯥꯡꯕꯤꯗꯕ ꯗꯞ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡꯗꯨꯅ ꯍꯩꯅꯗ ꯇꯧꯖꯔꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤ ꯃꯥꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯂꯣꯌꯥꯅ ꯌꯥꯗ꯭ꯔꯒ ꯐꯥꯔꯒ ꯍꯦꯛ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯀꯩꯗꯧꯔꯨꯅꯤ ꯆꯍꯤ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯅ ꯉꯥꯏꯔ ꯂꯩꯕꯤꯕꯩ ꯋꯥꯅꯤ ꯂꯩꯃꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯑꯗꯨꯝ ꯂꯧꯔꯣ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯗ ꯑꯗ ꯅꯪꯅ ꯇꯥꯎꯅꯅꯦ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯕ ꯉꯥꯏꯔꯤ ꯅꯨꯡꯁꯤꯕꯤꯔꯛꯄ ꯉꯥꯏꯅꯤ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯦꯗꯣ ꯈꯪꯗꯦꯗ ꯅꯣꯡꯊꯥꯡ ꯂꯣꯌꯥ ꯅꯈꯣꯏ ꯑꯅꯤꯒꯨꯝꯅ ꯏꯆꯥꯁꯤꯁꯨ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯕ ꯃꯥꯅ ꯈꯔꯒ ꯐꯤꯡꯒꯜꯂꯦ ꯅꯨꯄꯤꯗꯨꯅ ꯑꯅꯝ ꯀꯟꯕꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅꯕꯨ ꯌꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯊꯤꯕ ꯌꯥꯕ ꯎꯄꯥꯏ ꯊꯤꯔꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏ ꯏꯑꯣꯟ ꯑꯣꯟꯗꯕꯁꯤꯗꯅꯤ ꯃꯊꯥꯁꯦ ꯈꯔ ꯁꯥꯕꯩ ꯋꯥꯅꯤ ꯅꯣꯡꯊꯥꯡꯅ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯈꯠꯅꯗꯅ ꯆꯤꯛꯅꯗꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯈ꯭ꯔꯤꯅꯤ ꯑꯩ ꯋꯥꯗꯤ ꯆꯦꯟꯁꯤꯜꯂꯣ ꯁꯤꯗ ꯂꯩꯔꯤ ꯀꯩꯗꯧꯔꯨꯅꯤ ꯆꯍꯤꯅ ꯌꯥꯝꯁꯤꯜꯂꯛꯄꯒ ꯅꯨꯄꯤꯅ ꯌꯥꯕ ꯀꯨꯏꯅ ꯉꯥꯏ ꯌꯥꯄꯣꯟꯇꯦꯗ ꯂꯩꯃꯁꯨ ꯅꯣꯡꯊꯥꯡꯒꯤ ꯋꯥꯗꯨꯗ ꯄꯦꯟꯖꯔꯗꯨꯅ ꯍꯣ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯀꯩꯗꯧꯔꯨꯅꯤ ꯆꯍꯤ ꯑꯃ ꯑꯅꯤꯁꯦ ꯃꯥꯏ ꯀꯣꯂꯦꯖꯇꯨ ꯂꯣꯏꯕ ꯉꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯒꯦ ꯁꯤꯅꯤꯗꯅ ꯅꯤꯡꯊꯦꯝꯅ ꯑꯩꯗꯤ ꯀꯣꯂꯦꯖ ꯂꯣꯏꯒꯦꯔꯥ ꯂꯣꯏꯔꯣꯏꯒꯦꯔꯥ ꯑꯗꯨꯝ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅꯅꯦ ꯅꯨꯄꯤꯅ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯤꯅ ꯌꯥꯔꯛꯄ ꯉꯥꯏꯅꯤꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯂꯣꯌꯥꯅ ꯑꯩꯈꯣꯏ ꯏꯇꯥꯎꯗꯤ ꯌꯥꯝ ꯔꯣꯃꯦꯟꯇꯤꯛ ꯑꯣꯏꯗꯧꯕ ꯃꯤꯅꯤꯗ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯅꯨꯡꯁꯤꯅꯍꯧꯒꯦ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯔꯤ ꯄꯥꯕꯨꯡ ꯏꯃꯥꯁꯤ ꯍꯣꯏꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯤ ꯃꯥꯔꯁꯅꯁꯨ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯗꯨꯗ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯀꯩꯁꯨ ꯃꯇꯝ ꯂꯧꯗꯧ ꯅꯠꯇꯦꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯧꯕ ꯃꯤꯅꯤ ꯃꯁꯛꯇꯣ ꯌꯥꯗꯦꯕ ꯅꯣꯡꯊꯥꯡꯅ ꯌꯥꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯤ ꯀꯌꯥ ꯉꯝꯖꯗꯕꯅꯤ ꯃꯥꯔꯁꯟꯅ ꯈꯤꯇꯪ ꯉꯥꯡꯕꯗ ꯑꯗꯨꯝ ꯀꯞꯈ꯭ꯔꯗꯧꯅꯤꯗ ꯅꯤꯡꯊꯦꯝꯅ ꯑꯗꯣ ꯅꯣꯡꯊꯥꯡ ꯂꯣꯌꯥ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯥꯏꯗꯩ ꯅꯨꯄꯤ ꯀꯣꯏꯔꯤꯒꯦ ꯂꯣꯌꯥꯅ ꯄꯥꯕꯨꯡ ꯑꯩꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯀꯣꯏꯔꯤ ꯃꯥꯔꯁꯟ ꯇꯥꯔꯗꯤ ꯁꯥꯎꯅꯤꯡꯂꯛꯄ ꯌꯥꯏꯅ ꯍꯥꯏꯗꯣꯛꯆꯗ꯭ꯔꯕꯅꯤ ꯅꯣꯡꯊꯥꯡꯅ ꯂꯣꯌꯥꯒꯤꯗꯤ ꯑꯉꯥꯡꯗꯨꯅ ꯁꯥꯟꯅꯔꯒ ꯀꯣꯏ ꯂꯩꯔꯕꯅꯤꯗ ꯂꯩꯃꯅ ꯅꯪꯒꯤꯗꯤ ꯀꯔꯥꯏꯗꯩ ꯈꯪꯅꯔꯤꯕ ꯃꯁꯦ ꯑꯩꯒꯤꯗꯤ ꯌꯥꯗ꯭ꯔꯤꯗ ꯃꯁꯥꯅꯒ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯅꯣꯡꯊꯥꯡꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯜꯂꯞ ꯅꯣꯛꯏ ꯅꯤꯡꯊꯦꯝꯅ
Maida, noi party shidi, pakang adi boy ramise. Maram chong ne leram treba, ha. Adubane, chahi koi na ngai tharan. Ai koi kisu, masana yagere yaroida. Kolo se loi dringai dara kaino, luhung thoglani. Kaidoro ni, larik to ko na mau oida shu dam yai. Laimana, ai koi gidi niya, icha ningol ga yaujadabani na mau shi, thu na lakhaning bani. Adubane, khanggadaba mina khangdradi wai ni he. Nong thangna. Adugidi mase, loyai Khoimu su sudi leradi yumdaga leningrabani. Dongan badai numitaba pa, nupi thiro shinabu, khanglak ngamdrabani. Ai Khoina ahal ka hena ushilaga, na Khoina na yumna kaiban bado, nungai tin he, mirol ga leitri. Hayeng wado shinoini, adunani, ai Khoina kalingi, imongi kupnom yeng shinba ngamlingay da, nasana sagi na thawdi daw hoba phainiya. Loyana, 10-11 dana ngau tharaga nupi pakoi koi kibe wani imase hojik thabak tawre gaina nupi pang phangda phangbai wadi leitri koina pakhang koi raklabani na yum koi tobi amadi pame khoiso loya ga nong thanga do ningthem leimada kaya koidi marup ahumdo ka hena luna chana tinarakhibana family masenso friend circle amagi maongda leinakhibana ikoi koi jada dong wari sajari bani ningthemna Adu nong thang, nang di, ay ko'y bi magi mamanabi magkanalumi hay na, ay ko'y siya na tamine. Nati, adu na kamdaw ba na? Nong thang, magkok hajit na raga. As, baba, masya na kang manatida. Magi kang nabalay-lay di ka kang manati. Ay sumarsya na lasyan bisinabi na ba? Yung sinbi na ba hay ba duda? Ay susumbi cham-cham na. Lay manok laga. Matong cha kidrada na ko'y party siya. Hai, nupi masana yagere yaroira. Amok tang pokpa mapokni. Apamba nupi hai sidiniya. Paraga oirasu. Namdana oirasu lawdawni. Hayeng layminarakanda. Madasu nangi khalakani. Nangnasu magi khalakdoyni. Nakhoyna yum purakadoyni niya. Loyana, imasigi suggestion sisu yaningba matang ama yawri. Imase, koina punsiyo. Ay koigi kumhaysu yengdawni. Nabaga yade ko imase. Ningthemna. Namasi hoy, yoga dawdana, exercise dawdana, masa fanaba kanna honaribani. Dieting ki wadi, ay ko'y noidadi namasi ni helamgani ko. Nong thangna, ay nakalini. Imasi siya, masama yam phare. Saksu yam phaja thoglame, naha yam malami khalisi. Yam chaw na maram layramidana. Haiduna, makoy marido ikoy nada, dong hainingang ningba kaya fangtok na duna wari sanay. Adum na tawbado, ningthemde ka hena pamjay. Madumakna, laysihen bina sumangonda, ikoy da na wari sanaba, magi apamba kang na tabag tawba pamlubani. Laysihen biso angang ka oibaga, mi kaya pulag tabaga, ningthem hoygit janabi ingit irang kang dabana, makoy buka hena waraw kibani. Hena sauning kibana, mi bo mi oy na thadaba makoy ki apamba dumag, dawhan ba pamba, nam haduna, porshizin naraga, aning ba tukak daw haning bagi mawang duda, hainadabani, yaningdabani. Thohen bihoy ke chalam badagi chap lepe nupido. Marshan, makoy ki mamang da gari kamlak paduda, pakat na thohen bigi makutto, jet na paishin duna tuminle. Marshan so, gari dagi kumtharak laga. Nang buko lesa loy daine. Laisihen bigi na. Ay do, assignment notebook thin bachat bani. Nang ay gunda hiram ra? Kauraba. Marshan makwang metuna, piso manisok jinaduna. Oh, kauraba. Haiduna, nupido ki kudangdo, tak hari. Nupido pakat pana, nupado ki makuto, kantok na buhot ni. Tado! Makuto he na chit na paishin duna. Lau jase, ay gizase. As! Yamba! Tado! Marshan sound na, makuto ching duna. Hey! Lau di lau dana! Nupido, trauma malayrabani, nupado ubada, laysihen bisawning na. Ay chatloye, nang kay oidige. Yam tunay gi kutjam, tado. Nang nawari sabo pamladi, yum dalaw. Yum da hing leo raiso, ha? Wati dong, lao di lao. Ay na pam na thang dringay, lao yam tuna. Laysihen biki bana. Ay, assignment biro ba khak ni. Atay game daw di ba? Yam ba, sim, tado oba. Nupado sauna, nupido po pamkat na bahonari.
Mimang tumang naidana nupidu pamkhatuna garida hapchinkrage khalli. Nupidudi ikaibaga sauningbaga yanchinakri. Aduga sauna driver seattuda famthai. Adubu begta yauriba phone dusu matang chada lakshilli. Nupadu sauna nupiduda amuk begtuda amuk yengli. Kanai phone? Laisi henbi masadu pakhatpagi sor tattana holi. Doctor gi. Kanai doctor? Ha? Kanai doctor no? Haiduna phone du lamduna lauge tawi. Nupidu nupadu makhudu faduna tapna. Yambo ai khutna phatri haiba. Martian sauna. Nang yam ngamina. Haira hinjilakpa amasu yauri. Nangna natro. Aina kaidorama? Ha? Aina kaidorgeba? Nasagi naral nasana khangjadrido. Nathande kaijo. Miyam ushitene mase. Haiduna phone du namdana lawi. Adubu phone gi screen duda dada haina love emoji singa loinaduna save tawribadu ubada nupadu mamit mana lauthokpa makhai yenglai. Laisi henbidi ahenba matau ulakti nokphet tawna singnaba amaga loinana. Nam hatuna nungsiba phangani khaliba apangbu wakhalda mikap sidagi thado. Ai nangbu pamde hainade. Nungsibasu machet amada phaude. Tungdasu phauroi. Nupadu ngasidi nupedu ki wahaiduda garigumba ama phaurakle adubu asawbagi maithongdudi adumak leiri. Marsha nupeduda yengduna aina nahan makai nangbu senna jariba mayamse madugi wadu tanabra. Nangbu nongbata ingna tapna aiki aningba pamba hangbikiba mikup yawbra. Yambungna karigumba iphamda minungsi khazik ulaplabadi ai asi yawna thamai kalam loidabani. Martian pisum ani du sukjinaduna kai minungsi laisi henbi nupaduda peli pende ki wa amata tamningde ma sengna nupadu ba haina mandabana ma makhata thaba pamdre. Gari se khama. Martian gari du sat khami aduga nupidu da onchinduna nang aise hainadre pamdre nungsidre sineba ha nahandagi nang na ingonda uliba mayam sidi toshinaira ha tawshinaba ngaktaraba. Laisi henbi sunga sidi pelu dramali adu pendana hairi. Nuksidi ai nang busuk nung nuksidi nanggumba amada aina nungsiba sungamloi. Aigi ipado nakhoi mayam changdana mamit mamai thakanduna aise namdana phani khaliba natro ha aisi gumba punchi marialse sukpam hi pamde ai nang busuk nung hi nuksidi nungsiba bunam haduna paisani yana bashinagani khaliba na kokto adu hana lokthoko khangaba. Hairamduna laisi henbi garidagi kumthaduna sauna sapu amaga loinana kumthakri. Marshana kari haihoba kari nganghoba haiba amada tadakai aduma kumthaduna grong grong chanchachatkri. Mana hanlai khurumba numitudagi hauna Marshan busuk hai hainadrabani. Nungsigi khanna hotna jaruri thamoi manasu apamba poglaki khalakpa mikupda Marshan ge adu karam chauba nungsiba bunam hatuna lauge khanba mataudunasu hena waraukhibani saukhibani. Marshan chunga sidi laisi henbibu athingba ayetpa pidi nupiduna chatkribadu ma khamlubasu tauda adumak phamduna nupiduna chatkhiba maikaiduda yengduna lei. Adubu wakhal manungda mawan polam kaya thokna yathokri. Ngasi sauduna chatkribidu magi nakta soidana halakani khangkri. Madumakna kari sohaida nupi mana chatkibada athingba thamkhidabani khankhidaba natti wakhaldasu nahan mana thajaduna tawkhiba thabaktugi reaction yenglaga nupidugi honglakpa mawongdu mabu hainai hainadi khangdoklage khalli. Adum oinama nupiduna kari sohairaktre haiduna tumin laishinkhigadabu Marsha natti adubuma kumhai yengkhige khalli. Nupidu masana khangna phone tawri ngasidi numit 10 mukki matungni Marshan chu paikhatuna hello iyambo kai haige college at bahaurora nasa khara pharabu nangbo hatte ki baso dong toina tawwe adudi ga mai tawdoi ba ai ga chalaga am tagi thosiro
ꯌꯥꯔꯦꯗ ꯌꯦꯡꯗ꯭ꯔꯁꯨ ꯑꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯎꯔꯥ ꯕꯦꯝꯃ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯆꯤꯟꯗ꯭ꯔꯗꯤ ꯌꯥꯝꯕꯨꯡ ꯁꯨꯝ ꯎꯅꯤꯡꯉꯦ ꯑꯩ ꯂꯥꯛꯀꯦ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯎꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯏꯕ ꯆꯠꯂꯨꯁꯤꯔꯥ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯁꯦ ꯑꯍꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯣꯟꯗꯨ ꯊꯝꯈꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯃꯃꯥꯗ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯥꯔꯁꯟꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯃꯁꯥꯅ ꯈꯪꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯉꯁꯤꯗꯤ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯁꯝꯂꯛꯄꯗꯨ ꯁꯥꯎꯔꯨꯗ꯭ꯔꯦ ꯅꯣꯛꯃꯤ ꯇꯨꯃꯤꯟ ꯂꯩ ꯃꯥꯔꯁꯟꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯗꯨꯅ ꯃꯤ ꯌꯥꯝ ꯇꯤꯟꯗꯕ ꯑꯃꯗ ꯆꯠꯁꯤꯔꯥ ꯑꯗꯨ ꯌꯥꯝꯕꯣ ꯏꯃꯥꯅ ꯑꯩꯗꯣ ꯀꯩꯅꯣꯝ ꯇꯧꯕꯒ ꯑꯗꯨꯝ ꯈꯪꯉꯤꯁꯦ ꯂꯥꯏ ꯌꯦꯡꯊꯣꯛꯁꯦꯅ ꯍꯥꯏ ꯌꯥꯔꯣꯏꯗ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯅꯕꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯑꯗꯨꯅ ꯆꯠꯂꯨꯅꯨ ꯅꯍꯥꯟ ꯇꯧꯔꯤꯗꯨꯅ ꯀꯩ ꯑꯩꯁꯨ ꯈꯪꯗꯦ ꯏꯃꯥꯁꯤꯅ ꯇꯧꯍꯟꯕꯅꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯗ ꯑꯩꯁꯨ ꯇꯧꯔꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯌꯥꯝꯕꯣ ꯀꯩꯗꯧꯔꯒꯦ ꯅꯣꯠꯁꯈꯩꯗꯣ ꯁꯔꯗ ꯍꯥꯏꯔꯒ ꯑꯝꯇ ꯊꯥꯍꯟꯕꯤꯌꯨ ꯊꯥꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯖꯦꯔꯣꯛꯁ ꯇꯧꯕꯤꯔꯛꯑꯒꯦ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯃꯗ ꯈꯥꯝꯃꯤ ꯃꯥꯔꯁꯟ ꯍꯥꯟꯅ ꯀꯨꯝꯊꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯥꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯑꯕꯦꯝꯃ ꯀꯨꯝꯃꯨ ꯆꯪꯉꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯌꯥꯗꯕ ꯇꯧꯗꯦ ꯍꯔꯥꯎ ꯍꯔꯥꯎ ꯀꯨꯝꯊꯩ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯗꯨꯅ ꯀꯣꯂꯦꯖ ꯆꯠꯄ ꯍꯧꯔꯒꯦꯕ ꯅꯨꯄꯤꯗꯨ ꯃꯤ ꯆꯠꯅꯕꯗꯨꯗ ꯌꯦꯡꯂꯒ ꯅꯨꯄꯥꯗꯨꯅ ꯀꯣꯟꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤ ꯍꯩꯅꯗꯕ꯭ꯔꯣ ꯑꯩꯅ ꯀꯣꯟꯕꯁꯦ ꯊꯥꯗꯣꯛꯑꯣꯔꯥ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪ ꯏꯁꯥꯁꯨ ꯍꯩꯅꯤꯡꯗꯦ ꯑꯗꯨꯒ ꯏꯇꯣꯝ ꯂꯩꯕꯗꯨꯁꯨ ꯀꯤ ꯅꯍꯥꯟꯒꯤꯗꯣ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯈꯤꯕꯩꯅꯤ ꯀꯩꯁꯨ ꯇꯧꯔꯨꯁꯤ ꯍꯌꯦꯡꯗꯩ ꯀꯣꯂꯦꯖ ꯆꯠꯂꯗꯣꯏꯅꯤꯅ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕꯗ ꯑꯗꯨꯝ ꯀꯥꯎꯔꯗꯣꯏꯅꯤ ꯌꯥꯁꯨ ꯌꯥꯗꯕꯗꯣ ꯃꯤ ꯄꯨꯟꯕꯗꯤ ꯌꯥꯝꯕꯨꯡꯅ ꯌꯥꯝꯕꯨꯡꯒ ꯂꯩꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯌꯥꯔꯦ ꯑꯩ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯗꯕꯗꯣ ꯏꯁ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯔꯤꯕ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯪꯁꯤ ꯆꯩꯅꯥ ꯄꯤꯕꯁꯤ ꯅꯨꯡꯁꯤꯕ ꯀꯧꯕ꯭ꯔꯥ ꯑꯩꯅ ꯀꯥꯏꯗ ꯆꯩꯅꯥ ꯄꯤꯔꯒꯦ ꯅꯍꯥꯟꯁꯨ ꯇꯧꯔꯤꯗꯨꯗꯤ ꯑꯗꯨꯅ ꯅꯨꯡꯁꯤꯃꯟꯕꯒꯤꯅꯤ ꯅꯣꯏ ꯌꯥꯝꯕꯨꯡꯗꯤꯅꯦ ꯌꯥꯗꯦ ꯅꯨꯡꯁꯤꯔꯛꯑꯗꯤ ꯍꯦꯛꯇ ꯆꯩꯅꯥ ꯄꯤꯒꯜꯂꯤ ꯅꯨꯡꯁꯤꯔꯔꯣꯏ ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯛꯇꯕꯅꯤ ꯍꯦꯜꯂꯤ ꯐꯨꯅꯤꯡꯕꯁꯤ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯔꯤꯈꯩ ꯐꯨꯔꯣꯏꯗ ꯃꯔꯛ ꯁꯔꯛꯇ ꯂꯩꯕꯩꯅꯤ ꯐꯨꯅꯤꯡꯂꯛꯏꯁꯦ ꯑꯩꯅ ꯈꯪꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯃꯥꯏ ꯍꯦꯛꯇ ꯁꯠ ꯅꯨꯡꯁꯤꯗꯣꯏꯅೋ ꯅꯨꯡꯁꯤꯗꯧꯅꯤ ꯀꯩꯅꯣ ꯁꯠ ꯑꯩꯁꯨ ꯅꯪ ꯅꯃꯤꯡ ꯐꯥꯎ ꯈꯪꯗꯅ ꯅꯨꯡꯁꯤꯔꯤꯁꯤꯅꯤ ꯑꯗꯣ ꯑꯩ ꯑꯁꯦꯡꯕꯩ ꯂꯧꯗꯣꯏꯔꯣ ꯂꯧꯅꯤ ꯅꯪ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯁ ꯑꯩꯗꯤ ꯁꯥꯊꯤꯕ ꯅꯨꯄꯥꯁꯦ ꯄꯥꯝꯗꯦꯉꯣ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯀꯦꯌꯔꯁꯨ ꯌꯥꯝ ꯂꯧꯕꯤꯕ ꯏꯪꯅ ꯇꯞꯅ ꯋꯥ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯣ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯁꯤꯅꯦꯕ ꯑꯗꯨꯏ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩ ꯁꯨꯝ ꯁꯦꯝꯗꯣꯛꯑꯣꯕ ꯅꯪꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯗꯨꯅ ꯂꯣꯏꯅꯔꯤꯈꯩ ꯑꯩꯅꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯈꯩ ꯑꯩꯅ ꯅꯪꯕꯨ ꯁꯥꯎꯕꯁꯨ ꯍꯦꯟꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯁꯤꯔꯁꯨ ꯍꯛꯆꯥꯡꯁꯤꯅ ꯇꯣꯉꯥꯟ ꯇꯥꯔꯁꯨ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯅꯤ ꯋꯥꯔꯤꯗꯤ ꯌꯥꯎꯕ ꯗꯥꯏꯂꯣꯛ ꯌꯥꯝ ꯃꯥꯜꯂꯤ ꯏꯁ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯁꯤꯗ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯏ ꯉꯝꯃꯗ꯭ꯔꯣ ꯃꯥꯔꯁꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯗꯨꯏ ꯑꯅꯝ ꯈꯨꯀꯟꯗꯨꯅꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯀꯗꯣꯏꯁꯦ ꯃꯦ ꯅꯨꯄꯥꯗꯨ ꯁꯥꯎꯁꯤꯟꯅꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯒꯠꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯍꯟꯕꯤ ꯏꯔꯤꯛꯉꯥꯟꯕꯤ ꯑꯇꯩ ꯃꯃꯥꯟꯅꯕꯤ ꯈꯔꯗꯨ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯤ ꯌꯥꯝ ꯍꯣꯡꯉꯗ꯭ꯔꯣ ꯀꯩꯅꯣꯝ ꯇꯧꯕ ꯌꯥꯗꯦ ꯌꯥꯝꯕꯨꯡꯗ ꯇꯧꯗꯣꯏꯂꯦ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯃꯔꯟ ꯃꯊꯨꯝꯒ ꯂꯩꯕ ꯎꯕꯗꯨꯗ ꯂꯥꯡ ꯊꯥꯛꯏꯔꯁꯨ ꯈꯪꯗꯦꯗ ꯏꯔꯤꯛꯉꯥꯟꯕꯤꯅ ꯃꯉꯣꯟꯗ ꯐꯠꯇꯅ ꯄꯪꯎꯁꯨ ꯎꯒꯅꯨ ꯌꯥꯝꯕꯨꯡꯅ 11 ꯇꯥꯟꯅꯔꯛꯇꯅ ꯇꯧꯔꯤꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯈꯪꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯌꯥꯝꯕꯨꯡꯒ ꯄꯥꯗꯣꯏꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯊꯣꯏꯍꯦꯟꯕꯤꯒ ꯄꯥꯔꯒꯅ ꯈꯔ ꯆꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯣ ꯊꯣꯏꯍꯦꯟꯕꯤꯗꯨ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠꯀꯗꯧꯔꯤ ꯄꯣꯠꯅꯤ ꯏꯔꯤꯛꯉꯥꯟꯕꯤꯅ ꯋꯥꯀꯥꯏ ꯌꯥꯎꯔꯛꯇꯧꯔꯦ ꯈꯟꯗꯨꯅ ꯂꯥꯎꯁꯦ ꯀꯥꯟꯅꯗꯦ ꯃꯣꯏ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯗꯤꯁꯀꯁꯟ ꯇꯧꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯕ ꯌꯥꯕ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯤ ꯁꯣꯝꯗꯅ ꯔꯥꯅꯤꯒ ꯀꯣꯔꯧꯒꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯔꯥꯅꯤꯁꯨ ꯂꯩꯃꯍꯣꯏꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ
Machana ahongba kaya ama laklibadu khangbana mapuroibada wafamdugi matangda haudorai machanupi leitringai moiba bemase ichemsi hoiga lai khurumba chatluba numitudagi masasi ki haidana adum tawraga lairi kamdause haibano aikhoina maiba maibi ama amukti yengthokpinaba tawsiro ngaiko madam kharadi yengkisi aikhoini ichasida tawbirise haunaribra haunadribra khangdre tawrise moina laigi kaigi tawradi aikhoida haifam thoina marona mata haudorakta haibase manungda kari leiri haido khangdokna bonasi nangna suna chanupise khara kopni yengsilu ama boire aikhoigidi ma phatanungda thokiba yaba nate aisu yengsilibani khangdeda tawdoise mana nupa mayumdudane hek chatkidri baudi wakhalsi santi phangaroi adugi sumatam lakani kaidorage amaromda hairurabadine nachanupine yumsida kuina leiba haise pharibani ma leitrabadi aikhoina haijin dana paisa laurise kadaidagi lauba yagane haige asumna korauga rani gadu machanupibu moigi manakta leiri kai paisa lakpham lambi watloi haiduna nungaiba manglanki ipaktuda nungai minarami matamdi haukiba khanghaude mathangi numituni classroom duda ahumdo drama yengduna lei class yauna volume leithaduna yengbani nongthangna leishi henbigi phone du khak satmunki leishen be kainu nang tawse leisi henbigi na nongthangda yenglei mayamangda isu ikairi haugatuna tapna hairi sorry sir matum tawjararige class ida kaidobagi phone yenglinoba ha law nang wari shadradi yararoi room number 6 da salo haiduna nongthang phone do pairaga thokri atai amatagi phone chu pokhide leisi hen bi peri tawduna thoyen be ai kamai tawdoino oja singse nangunda loini heging sile leirabra kainom tawri law ai ga sachi ai phajana hainabige natradi nang horen yambungna muk phubini moi atai yengbana kaim haide ai gi tang loki haina leisi hen bi so hogatli aduga thoyen biga punna nongthangna hairamba room du da lakminai nongthangdu makhutali gi chai ama paiduna makhoiba ngairaga leirami oi prapap changlo namana biga purakli malene thoyen be nang thokra chalo natradi nang sune soidana chai jarani ngasi ai khutta thoyen bisu nongthangbu ki bana thokri leisi hen bidi nongthanggi mang oirap ki na leptuna lei nongthangna phone ma pairina nang yam nungai ne ha nakhudu dingtho leisi hen bisu makhudu tapna tingthoi nongthangli chaiduna sechet lepta bi tararak saphu amada kanthalli leisi hen bina manbana makhudu chingsinduna paishili tawkhidona ha matung classroom da drama yengkhidraba yeningi ba pendribo leisi hen bi makok hai nakhut khunamda bench da tingthoklaga thab yam thuna sir ai soikre matong manau tawjararoige ai ki sinthakta wa khum haibana ten he thamo thuna nakhutu leisi hen bi su upai leitabana makhutu thami nongthangsu nani narui khangda kanthalli leisi hen bi mapi taba makhai khangi matong tawbudi yengmanu aina kidogi do yari chang se phone che horen class loira kan da lawlo leisi hen bi su tapna thoklaktuna classroom da lai mamai tu bench da upsinduna tumin leikri wahai amata so haidi thoyen bi leisi hen bi butapna konbiduna leisi hen bi se sarna phurairo mathangdagi phone ga amta yengaruise seba nang wangang do bidu tor kono ba leisi hen bi mathangi class to oja laktabana tawdre nongthang leisi hen bi gi phone do piduna mapanda marshana ngai ra habani tho matung manau togado hoi sir leisi hen bi kana de suwa hairam de thoklei marshan chu ngasi di saudi mana hana thong do hangdok pi tu na ngai rami nupi tu na sangsilak pa ubada law gari karo leisi hen bi su kai su khomda gari de tumin kakri marshan su driver si talak la batongda nupi tu gi makhutu lam tu na samlai ngangsin baduda tapna shunanbi abima kai janinge nangbo kai shamsaning de yam halesti yambo Marshal maning da onthok duna teddy bear khara chawbudu lawduna nupi du da pe si
ꯅꯪꯒꯤꯗꯗꯤ ꯕꯤꯌꯔ ꯅꯪꯗꯧꯅ ꯆꯥꯎꯕ ꯑꯃꯃꯨꯛ ꯀꯣꯟꯅ ꯌꯥꯝꯕꯨꯡ ꯂꯩꯕꯤꯒꯦ ꯃꯥꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯀꯦꯟꯗꯤꯗꯨꯁꯨ ꯄꯤ ꯁꯤ ꯁꯤꯁꯨ ꯅꯪꯒꯤꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯦꯗꯤ ꯕꯤꯌꯔꯗꯨ ꯈꯛ ꯂꯧꯏ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯑꯩ ꯀꯦꯟꯗꯤꯗꯤ ꯍꯩꯅꯗꯦ ꯍꯩꯃ ꯌꯥꯝꯕꯨꯡꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯑꯕꯦꯝꯃ ꯀꯦꯟꯗꯤ ꯍꯩꯅꯗꯦꯁꯦ ꯆꯣꯀ꯭ꯂꯦꯠ ꯆꯥꯒꯦꯔꯥ ꯂꯩꯌꯨꯔꯥ ꯂꯩꯒꯅꯨ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯠ ꯁꯝꯂꯛꯀꯅꯨ ꯑꯩ ꯈꯨꯠꯁꯦ ꯊꯨꯞꯄꯤꯔ ꯁꯥꯏꯔ ꯈꯪꯗ꯭ꯔꯦꯕ ꯑꯩꯅꯦ ꯇꯞꯅ ꯄꯥꯏꯒꯦꯕ ꯈꯨꯗꯥꯡꯗ ꯑꯣꯏꯅ ꯄꯥꯏꯒꯦꯁꯦ ꯃꯣꯂꯣꯝꯁꯨ ꯂꯩꯒꯦ ꯌꯥꯔꯅꯤ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯣꯏꯕ ꯑꯩꯒꯤ ꯊꯋꯥꯏ ꯅꯥꯕ ꯌꯥꯄꯣꯟꯇꯦ ꯃꯥꯔꯁꯟꯁꯨ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯤ ꯑꯇꯞꯄ ꯏꯁꯩ ꯑꯃꯁꯨ ꯊꯥꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤ ꯋꯥꯔꯨꯕꯗꯨꯅꯔ ꯏꯁꯩꯗꯨꯅꯔ ꯏꯃꯣꯟ ꯃꯣꯟꯊꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅꯈ꯭ꯔꯦ ꯑꯕꯦꯝꯃ ꯑꯕꯦꯝꯃ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯍꯩꯃ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨ ꯇꯨꯝꯕ ꯀꯥꯏꯈꯤꯅꯤꯕꯨ ꯈꯜꯂꯛꯄ꯭ꯔꯥ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯗꯨꯅ ꯁꯤꯠ ꯕꯦꯜꯇꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯍꯧꯗꯣꯛꯀꯦꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯂꯩꯁꯤꯍꯦꯟꯕꯤꯅ ꯌꯥꯎꯋꯟꯒꯦ ꯇꯧꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯛꯇꯨꯅ ꯇꯨꯝꯍꯜꯂꯤ ꯃꯤꯅꯠ 10ꯃꯨꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤꯗꯨ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯒꯥꯔꯤ ꯃꯈꯣꯟ ꯃꯌꯥꯝꯗꯨꯅꯁꯨ ꯇꯨꯝꯊꯕ ꯌꯥꯔꯛꯇꯕꯅꯤ ꯅꯨꯄꯥꯗꯨꯗ ꯉꯥꯊꯔꯝꯕꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯤ ꯑꯕꯦꯝꯃ ꯍꯧꯒꯠꯂꯕꯣ ꯇꯨꯝꯕ ꯄꯦꯜꯂꯕꯣ ꯅꯪꯕꯣ ꯈꯔꯗꯤ ꯇꯨꯝꯅꯤꯡꯉꯤ ꯒꯥꯔꯤ ꯃꯈꯣꯟ ꯃꯌꯥꯝꯁꯤꯗ ꯇꯨꯝꯕ ꯌꯥꯔꯝꯃꯔꯣꯏ ꯌꯥꯝꯕꯨꯡ ꯅꯪ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯑꯗꯨꯒ ꯄꯦꯟꯅ ꯇꯨꯝꯊꯣꯛꯎ ꯌꯥꯝꯕꯨꯡ ꯍꯥꯎꯅꯦ ꯍꯌꯦꯡꯗꯩ ꯑꯩ ꯉꯟꯅ ꯉꯟꯅ ꯍꯧꯗꯣꯔꯛꯀꯅꯨ ꯇꯨꯝꯁꯤꯠ ꯐꯥꯗꯦꯕ ꯍꯣꯏ ꯍꯣꯏ ꯍꯧꯗꯣꯔꯛꯑꯔꯣꯏꯒꯦ ꯁꯥꯔꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯩꯝ ꯅꯠꯇꯦ ꯅꯪꯅ ꯂꯣꯠꯂꯁꯨ ꯈꯪꯉꯤꯗ ꯉꯁꯥꯏꯅ ꯍꯥꯏꯔꯛꯏ ꯏꯊꯟꯇ ꯌꯦꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯊꯟꯇ ꯐꯨꯏꯅꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯅꯣꯏ ꯁꯥꯔꯗꯣ ꯌꯥꯝꯕꯨꯡꯅ ꯑꯃꯨꯛ ꯐꯨꯒꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯤ ꯑꯩ ꯑꯕꯦꯝꯃꯁꯤꯗ ꯌꯦꯡꯉꯣ ꯃꯈꯨꯠꯀꯁꯦ ꯂꯣꯏꯅ ꯉꯥꯡꯁꯪ ꯉꯥꯡꯍꯜꯂꯦꯕ ꯑꯗꯣ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯈꯨꯠꯅꯨꯡꯉꯥꯏꯗꯤ ꯍꯣꯔꯦꯟꯗꯒꯤ ꯏꯕꯥꯅꯤ ꯍꯧꯅꯔ ꯌꯦꯡꯁꯤꯔꯦ ꯌꯥꯝꯕꯨꯡ ꯍꯩꯅꯒꯗ꯭ꯔꯥ ꯑꯩ ꯑꯕꯦꯝꯃꯅ ꯍꯥꯏꯔꯒꯕꯨ ꯀꯩꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯅꯣ ꯌꯦꯡꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯝꯕꯨꯡ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ ꯉꯟꯅ ꯇꯨꯝꯃꯨꯗ ꯍꯧꯒꯠꯄꯗ ꯋꯥꯅꯤꯕ ꯑꯩ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯋꯥꯕꯤꯕꯒ ꯍꯧꯔꯛꯑꯦꯅꯦ ꯍꯣꯏ ꯇꯨꯝꯒꯦ ꯑꯗꯣ ꯅꯪꯁꯨ ꯊꯦꯡꯃꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯗ꯭ꯔꯃꯥꯗ ꯑꯦꯗꯤꯛ ꯑꯣꯏꯕꯗꯤ ꯐꯠꯇꯦ ꯑꯕꯦꯝꯃ ꯄꯨꯡ 3 ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯗꯣ ꯕꯕꯥꯅ ꯈꯪꯂꯗꯤ ꯐꯨꯕꯤꯅꯤ ꯑꯗꯨ ꯌꯥꯝꯕꯨꯡ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣꯕ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯥꯏꯗꯟ ꯂꯞꯀꯤ ꯍꯦꯔꯣꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯣ ꯑꯩꯗꯤ ꯃꯥꯔꯁꯟ ꯃꯃꯤꯠ ꯑꯅꯤ ꯁꯨꯞꯇꯨꯅ ꯀꯩꯑꯕ ꯍꯥꯏꯗꯦ ꯐꯨꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨ ꯀꯅꯥꯝꯇꯗ ꯀ꯭ꯔꯁ ꯊꯝꯕꯁꯨ ꯌꯥꯔꯣꯏ ꯅꯨꯡꯁꯤꯕꯁꯨ ꯌꯥꯔꯣꯏ ꯆꯣ ꯑꯩꯉꯣꯟꯗꯅ ꯅꯨꯡꯁꯤꯕꯤꯗꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯑꯗꯨꯁꯨ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯆꯠꯈ꯭ꯔꯒꯦ ꯀꯗꯥꯏꯗ ꯌꯥꯝꯕꯨꯡ ꯑꯩ ꯆꯠꯈ꯭ꯔꯣꯗꯥꯏꯅꯦ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯕꯨꯡꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩ ꯍꯥꯏꯗꯦꯃꯤ ꯑꯕꯦꯝꯃ ꯅꯪꯕꯣ ꯀꯧꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯀꯥꯝꯇ ꯌꯨ ꯉꯥꯎꯁꯤꯜꯂꯒꯅꯦ ꯂꯥꯎꯔꯒ ꯂꯥꯛꯆꯅꯤꯀꯣ ꯑꯕꯦꯝꯃ ꯂꯩꯁꯤꯍꯦꯟꯕꯤ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯈꯪꯉꯨ ꯅꯨꯄꯥꯗꯣ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯨꯗꯦꯛ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯪꯁꯨ ꯈꯪꯅꯤꯗꯅ ꯑꯉꯥꯡ ꯑꯃ ꯉꯁꯤ ꯕꯕꯥꯗ ꯍꯩꯖꯤꯜꯂꯒ ꯇꯣꯠꯍꯟꯒꯦꯕ ꯆꯥꯏꯅꯥꯗ ꯆꯠꯂꯒ ꯆꯦꯟꯖꯦꯌꯣꯟꯗ ꯂꯩꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯔꯁꯟ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯈꯪꯂꯁꯨ ꯈꯝꯕꯟꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ ꯀꯟꯅꯗꯤ ꯅꯠꯇꯦ ꯅꯪ ꯍꯦ ꯅꯨꯄꯤꯔꯣ ꯅꯪꯕꯣ ꯁꯝꯁꯤ ꯊꯥꯗꯣꯛꯑꯝꯃꯤ ꯀꯨꯁꯤ ꯅꯣꯏ ꯅꯨꯄꯤ ꯈꯛꯅ ꯁꯝ ꯐꯣꯏꯅꯅꯤ ꯂꯩꯕ꯭ꯔꯣ ꯂꯝ ꯍꯦꯜꯂꯗꯤ ꯐꯣꯏꯕ ꯇꯥꯕ ꯅꯪꯗ ꯅꯨꯄꯤ ꯐꯪꯉꯅꯨ ꯁꯨ ꯅꯪ ꯐꯪꯗꯧꯔꯤꯁꯤꯗꯤ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔ ꯂꯧꯗꯣꯏꯅꯤ ꯂꯩꯕꯤꯔꯣꯏ ꯁꯛꯇꯥꯊꯤ ꯍꯅꯨꯕ ꯃꯀꯨ ꯃꯥꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯕꯦ ꯅꯨꯄꯤ ꯋꯣ ꯑꯩ ꯆꯦꯟꯖꯦꯌꯣꯟ ꯁꯕꯇꯥꯏꯇꯜ ꯌꯦꯡꯂꯒ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯅꯪꯅ ꯏꯁ ꯋꯣ ꯑꯩ ꯆꯦꯟꯖꯦꯌꯣꯟ ꯀꯩ ꯅꯝꯃꯥꯏꯗꯨꯗ ꯊꯥꯔꯛꯀꯅꯤ ꯆꯤꯟꯐꯥ ꯐꯥꯕ ꯃꯔꯣꯟ ꯈꯔ ꯂꯣꯟꯁꯤꯜꯂꯒ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝꯗꯨ ꯊꯥꯗꯣꯛꯏ ꯂꯣꯟꯕꯨ ꯀꯩꯅꯣ ꯀꯅꯥꯅ ꯍꯩꯔꯒ ꯄꯣꯛꯂꯛꯀꯦ ꯂꯣꯏ ꯇꯝꯃꯒ ꯍꯩꯕ ꯉꯥꯛꯇꯅꯤ ꯃꯥꯔꯁꯟ ꯍꯟꯗꯛꯇꯤ ꯏꯇꯞ ꯇꯞꯅ ꯅꯨꯄꯤꯗꯨꯕꯨ ꯀꯧꯔꯛꯏ ꯑꯕꯦꯝꯃ ꯀꯩꯅꯣ 50K ꯄꯤꯒꯦ ꯅꯨꯡꯁꯤ ꯍꯥꯏꯔꯣ ꯑꯝꯇ ꯅꯨꯡꯁꯤꯕꯁꯤ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ
ꯌꯥꯔꯗꯤ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯆꯤꯜꯂꯦ ꯍꯌꯦꯡꯗ ꯌꯣꯜꯂꯅꯤ ꯏꯁ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯕ ꯌꯥꯅꯤ ꯑꯩꯅꯗꯤ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯏꯅ ꯈꯜꯂꯒ ꯇꯥꯟꯁꯤꯜꯂꯨꯔꯤꯕ ꯇꯨꯡꯁꯤꯜꯂꯨꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯕꯨ ꯑꯔꯦꯝꯕꯗ ꯇꯥꯕ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯏꯌꯥꯝꯕ ꯅꯪ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯑꯕꯦꯝꯃ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯑꯃꯠꯇꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯌꯥꯁꯨꯏꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯌꯥꯔꯦ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯑꯣ ꯌꯥꯗꯧꯁꯨ ꯉꯥꯡꯗꯦ ꯆꯠꯈ꯭ꯔꯁꯤꯔꯣ ꯅꯪ ꯉꯁꯤ ꯑꯩꯈꯣꯏꯗ ꯉꯝꯖꯗ꯭ꯔꯦ ꯄꯨꯈ꯭ꯔꯅꯤ ꯅꯪ ꯉꯁꯤ ꯑꯩꯁꯨ ꯄꯥꯈꯠꯂꯦ ꯅꯪꯅ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯁꯨ ꯍꯦꯟꯗꯣꯔꯛꯂꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯐꯥꯒꯤꯔ ꯈꯟꯅ ꯊꯣꯏꯅ ꯃꯔꯩ ꯌꯦꯠꯂꯨꯗꯦ ꯅꯨꯄꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯐꯅ ꯁꯥꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯄ ꯁꯨꯔꯗꯥꯕꯣꯏ ꯇꯥꯗꯕꯣꯏ ꯏꯁꯩꯁꯨ ꯉꯪꯂꯤ ꯍꯔꯥꯎꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯁ ꯉꯁꯤꯗꯤ ꯅꯨꯄꯤ ꯆꯦꯟꯗꯧꯔꯕ ꯑꯁ ꯁꯨꯠꯇ ꯍꯔꯥꯎꯋꯦ ꯑꯔꯤꯕ ꯐꯝꯗꯒꯤ ꯀꯨꯝꯗꯧꯔꯦ ꯑꯩꯗꯤ ꯀꯣꯔꯧꯗꯨ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯥꯕ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤꯒ ꯄꯨꯟꯅ ꯆꯠꯈꯤꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯄꯥꯟꯗ ꯇꯧꯐꯝ ꯈꯪꯗꯕꯅ ꯂꯩ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯒꯦꯠꯇꯨꯁꯨ ꯉꯥꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯃꯥꯔꯁꯟꯁꯨ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯍꯥꯟꯅꯒꯨꯝ ꯅꯨꯄꯤꯗꯨꯕꯨ ꯀꯧꯗꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯒꯦꯠ ꯍꯥꯡꯈꯤꯕꯩ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ ꯂꯦꯞꯂꯝꯃꯤ ꯁꯛꯇꯝ ꯑꯃ ꯃꯥꯕꯨ ꯂꯨꯁꯤꯟꯅ ꯌꯦꯡꯗꯨꯅ ꯋꯥꯔꯧꯒꯦ ꯅꯨꯡꯁꯤꯔꯣꯏ ꯉꯝꯗꯦ ꯁꯛꯇꯝꯗꯣ ꯅꯨꯄꯤꯗꯨꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯅꯨꯄꯥꯗꯨ ꯃꯤꯠꯐꯝ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯘꯝ ꯘꯝ ꯏꯃꯨꯡ ꯆꯪꯈꯤ ꯅꯨꯄꯤꯗꯨꯁꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯏꯟꯅꯔꯛꯏ ꯏꯌꯥꯝꯕ ꯅꯨꯄꯥꯗꯨ ꯀꯣꯁꯇꯨꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯊꯗꯨꯅ ꯈꯨꯝꯃꯤ ꯍꯥꯎ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯂꯩꯇꯤꯌꯦ ꯀꯥꯏ ꯆꯠꯅꯈ꯭ꯔꯤꯕ ꯑꯩꯅꯗꯤ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯏꯁꯤꯒ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯈꯤꯌꯦ ꯀꯩ ꯋꯥꯔꯤꯅꯣ ꯌꯥꯝꯕꯣ ꯋꯥꯔꯤ ꯌꯥꯝꯃꯤꯗ ꯅꯪ ꯈꯪꯉꯔꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯕꯨ ꯆꯠꯂꯁꯤꯔꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯈꯔ ꯋꯥꯔꯧꯕ ꯈꯣꯟꯖꯦꯜꯅ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯇꯧꯕ ꯐꯣꯟꯁꯨ ꯄꯥꯏꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯀꯣꯜ ꯕꯦꯛꯁꯨ ꯍꯟꯕꯤꯔꯛꯇꯦ ꯁ꯭ꯇꯦꯇꯁꯅ ꯌꯦꯡꯊꯣꯛꯂꯒ ꯌꯥꯝꯕꯪꯒꯤꯗꯣ ꯈꯪ ꯈꯪꯅ ꯄꯥꯏꯔꯨ ꯌꯥꯎꯅ ꯄꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯃꯨꯛꯀ ꯇꯧꯔꯗꯤ ꯄꯥꯏꯒꯦ ꯈꯟꯕꯅꯦ ꯇꯧꯔꯛꯇ꯭ꯔꯕꯗꯨꯗ ꯇꯜꯂꯕ ꯐꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯩꯔꯕꯅꯤꯅ ꯑꯩꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯁꯨ ꯌꯥꯔꯝꯃꯅꯤ ꯑꯗꯨꯃꯥꯏ ꯈꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥ ꯂꯣꯜꯂꯣ ꯆꯥ ꯊꯛꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯆꯥꯗꯨ ꯊꯨꯝ ꯊꯥꯛꯁꯤꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯂꯣꯡ ꯏꯂꯥꯏꯆꯤ ꯇꯦꯖꯄꯇꯥꯁꯤꯡꯗꯨ ꯀꯨꯞꯅ ꯁꯣꯏꯗꯨꯅ ꯍꯥꯞꯂꯒ ꯆꯥꯅꯕ ꯆꯥꯡꯒꯤ ꯁꯪꯒꯣꯝ ꯆꯤꯅꯤ ꯆꯥ ꯃꯅꯥ ꯍꯥꯞꯇꯨꯅ ꯅꯤꯡꯊꯤꯅ ꯂꯣꯜꯂꯤ ꯃꯁꯥ ꯈꯪꯍꯧꯗ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯃꯥꯔꯁꯟꯗꯤ ꯀꯩꯁꯨ ꯊꯋꯥꯁꯥꯗ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯆꯥꯛꯈꯨꯝꯗꯁꯨ ꯆꯪꯂꯨꯗꯦ ꯐꯝꯂꯤꯗꯨꯗꯩꯁꯨ ꯃꯆꯤ ꯈꯖꯤꯛ ꯐꯥꯎ ꯂꯦꯡꯗꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯀꯞꯇ ꯍꯩꯔꯒ ꯇ꯭ꯔꯦ ꯑꯃꯗ ꯑꯆꯥꯄꯣꯠ ꯈꯔꯒ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ ꯏꯌꯥꯝꯕ ꯆꯥ ꯂꯩꯔꯦ ꯃꯥꯔꯁꯟ ꯐꯣꯟꯗꯨ ꯃꯦꯠꯅ ꯃꯦꯠꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯕꯤ ꯍꯥꯎ ꯊꯝꯃꯨ ꯇꯦꯕꯜꯗ ꯈꯨꯠꯅ ꯂꯧ ꯍꯥꯏꯕꯅꯤ ꯅꯨꯄꯥꯗꯨ ꯆꯥ ꯀꯞꯇꯨꯗ ꯌꯦꯡꯂꯒ ꯁꯠ ꯂꯧꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ ꯅꯨꯄꯥꯗꯨꯅꯇꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯃꯦꯠꯂꯤꯕ ꯐꯣꯟꯗꯨ ꯁꯠ ꯃꯨꯜꯂꯤ ꯃꯥꯔꯁꯟ ꯃꯃꯤꯠꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯏꯌꯥꯝꯕ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯗ꯭ꯔꯤꯔꯥ ꯅꯨꯄꯥꯗꯨ ꯊꯋꯥꯁꯥꯗ ꯈꯨꯝꯂꯛꯏ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯅ ꯑꯃꯨꯛ ꯆꯥ ꯂꯣꯟꯕꯩꯕꯨ ꯑꯗꯨꯃꯥꯏ ꯁꯥꯎꯅꯕ꯭ꯔꯣ ꯇꯜꯂꯒ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯣꯇꯦꯜꯗꯩ ꯊꯛꯎꯅꯤꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯣꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯋꯥꯜꯄꯦꯄꯔꯁꯨ ꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖꯇꯨꯁꯨ ꯍꯥꯏꯐꯦꯠ ꯄꯥꯔꯨꯕꯅꯤ ꯃꯈꯥ パꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯁꯥꯎꯅ ꯅꯨꯄꯥꯗꯨꯗ ꯄꯤꯁꯤꯟꯗꯨꯅ ꯃꯊꯛ ꯀꯥꯈꯤꯗꯣꯏ ꯇꯧꯏ ꯅꯨꯄꯥꯗꯨ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯉꯒꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯊꯧꯁꯥꯗꯕ ꯃꯇꯧꯗ ꯅꯨꯄꯥ ꯃꯥꯕꯨ ꯋꯥꯔꯧꯕ ꯈꯣꯟꯖꯦꯜꯅ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯑꯃꯨꯛ ꯉꯥꯏꯔꯤꯁꯦ ꯅꯪꯒꯤ ꯊꯧꯁꯥꯗꯕ ꯅꯑꯣꯡꯗ ꯇꯧꯁꯤ ꯎꯅꯕ ꯑꯣꯏꯔꯦ ꯅꯪꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯉꯥꯏꯔꯤꯕ ꯌꯥꯔꯦ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯅꯪꯗꯤ ꯀꯅꯥꯒ ꯑꯃꯨꯛ ꯂꯩꯍꯧꯒꯦ ꯍꯥꯏꯅꯣ ꯌꯥꯝꯕꯨꯡꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯩ ꯄꯥꯟꯅꯕꯒꯦ ꯏꯊꯧꯒ ꯂꯩꯇ꯭ꯔꯗꯤ ꯍꯪꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯑꯩ ꯊꯧꯁꯤ ꯀꯩꯀꯩꯅꯣ ꯌꯥꯝꯕꯨꯡꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐ꯭ꯂꯔꯠ ꯇꯧꯅꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯍꯪꯉꯣ
Wa yam ngangina. Mingonda na ngangu yadriba. Martian coast to the amuk pam tharaga. Jam the thagigi. Aduga chalagi. Ngaglegi. Nang changi susamo. Yam changingadi. Jack bahai babu. Prok hek jack le nupido. Sounding hangi. Yamba. Haujing nupido kanano. Kurama nupino isha. Haujing message thanarambado. Nupado nok mi jack halagi matago. Imanabini. Thaina high school da taminarapa. Ngarang AVIJIT da thingnabani. Mana isa yam ngawjabani. Propose to yam dorkibani. Aina thina nganglubadagi mado. Ikaidana koina paw phaunarudre. Cha du tapna sip ama ani chingduna. Mabukpudi yam phaida. Aina shum matamduda hina khidaba. Haujikti hainaraba natra. Haujikti khara hainare. Kaidawrani khanabu yengthinaba mi thamlaga yeknaba masing hengadabani. Lexi henbi nupadugi manaptagi khajik chathokna leptuna. Kai wari nu yamba baba ke ima ga desa doi lei haibada. Nang na pamdre hainadre hairabanina luhongbai wari sanabada to se haigena lakpani. Shum kaidawrani nang na suyade matamang na bani. Aina ka chahi sumli shilakpani. Imanabagi di macha metric thakrabani. Thazarudi nupa magi chinbaldagi adugumba wahai sing thoklakani haibadi. Thanaramliba message tuni mabukning sunungsi. Nupa mabu suwaraujay. Ihaurakliba pirangdo mamito amuktang kuptuna manghalli. Wahai ama kangthoklubada kapning lakpa khonjel khambangam loi khangbana tamin lei shilli. Nupado di makhatari. Imashina suthu na hongba pamlaba. Ngai raga oiroi boy di kai kanane. Jasu yam hawi. Baba hoido lakiroi to chala khangdene. Lakcharani luhongba toklada boiradi ai medical line da changbagi form do lauruge. Hoi, lauro. Nanga pambani. Ai ngonda kai mahairakpa yaroi. Ai hen ba maleirakpagi yambo ai thoksadaba natra. Hairidu mangonda nattabago ithau sada. Chale hodraba. Cha kharaga hairakho. Laisi hen biwa makha taningdre. Sauningba waroba nungaitaba khudingmak lochinkre. Nupa magi maphamda wahai ama hairaroi khalli. Kaisu haidagi chanda changduna chakap ama haiduna puthoraklaga table mathaktuda thammi. Nang cha se salakho inglaba male. Laisi hen bi saurab kaptu lokhatlaga chakhum changlei. Cha du nong na amuklon khatli. Machinda sumurum soli. Chahi mang pa yaba manghalaga. Haujik ta mana ngamina lai thokdana. Ai ni am pamaga tahaline. Khara nungsibigi khanbani. Shoknong heng nungsiroida. Thongjen pandagi marshanna. Kanana nungsiroidusha. Airo. Laisi hen bi khumdi. Tawpham thokpa mathaudu to men tawbi. Marshan su sangsilaktuna loli bacha du yengi. Nangdi chalon bi amhaina. Nupiduna khumlaktabaduda masadu walduda khajik nga tharaga nupiduda yenglei. Aina haidrusu yaraba natro luhongba tokpase. Yangbonggi apambani. Aina aduda pami pamde haibai right leti. Nangni am pamjabadugi haibani. Nangna atopa nupi pamlaga aingonda iral thangjilakada. Nangna ai nungsidabai ai so ama yengningleiba. Laisi henbi wahai amata khumlakti. Nokningba su phaurai. Nupa magi tayonaraba wakhaldo. Karigi thamoiduna nupa mabu nungsiba phaurakpano haina masana masada su jaijai. Mitluda nupa magi damak ihaurakliba pirangdo koirei leiduna manghan khinaba hotnei. Nupa masu karigi khanglamloi mataudo adubu laknage khallibra apangbi thamoido. Nangbu nungsibrane aiba. Nangna hainadabagi koichen basu khangi. Nangna pamda baba kibagi aiga tana loinabadu khangido. Nasa khangna khanba wakhalduna achumbane lepadi luhongbase yamongna haidokpiro. Martian wa nganglamda thokpa hokri. Thongjin panda amuk chap leptuna onchilaklaga. Ai chalage. Chado ko na thaora. Laisi hen bisu gas do muthalli. Kap ama lauduna chazum do hapaga. Chado haiba hawi. Chado na makhuttu haichin padu phau maisa phau trabagum tarang malang amada chado hai. Matau yenglamba nupado changsinduna nupi magi makhuttu phari. Laisi hen bigyan lakpagum itap na hairi.
ꯈꯨꯠꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯊꯥꯗꯣꯛꯏ ꯑꯩꯗꯤ ꯑꯩ ꯆꯥꯁꯤ ꯄꯨꯊꯣꯔꯛꯑꯒꯦ ꯃꯌꯥꯏ ꯀꯥꯗ ꯐꯝꯕꯤꯔꯝꯃꯨ ꯌꯥꯝꯕꯨꯡ ꯃꯥꯔꯁꯟ ꯃꯈꯨꯠꯅ ꯑꯃꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯩꯆꯥꯛꯀꯗꯣ ꯐꯪꯕ ꯍꯧꯔꯕ꯭ꯔꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯀꯩꯁꯨ ꯍꯥꯏꯗ ꯇꯞꯅ ꯂꯧꯊꯣꯛꯏ ꯃꯥꯔꯁꯟꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥ ꯀꯞꯇꯨ ꯄꯥꯏꯗꯨꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯊꯝꯂꯝꯃꯤ ꯂꯣꯏꯕꯒ ꯀꯥꯗ ꯆꯪꯗꯨꯅ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯥꯒꯠꯂꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯑꯩ ꯏꯊꯟ ꯂꯩꯇꯂꯦ ꯕꯕꯥ ꯏꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯂꯩꯃꯤꯟꯅꯁꯤ ꯍꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯊꯣꯛꯂꯛꯏ ꯀꯅꯥꯝ ꯂꯩꯇꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯔꯨꯝꯗ ꯆꯪꯂꯛꯑꯗꯤ ꯄꯥꯈꯠꯄꯒꯤꯅꯤ ꯏꯃꯥꯁꯤꯅ ꯍꯪꯆꯤꯠꯇꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯕ ꯆꯠꯁꯦ ꯍꯥꯏꯔꯛꯄꯅꯤ ꯅꯪ ꯇꯜꯂꯦ ꯍꯥꯏꯔꯣ ꯍꯣꯏ ꯇꯜꯂꯦ ꯋꯥꯡꯂꯦꯝꯕꯗꯣ ꯉꯔꯥꯡ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯅꯪꯒꯤ ꯅꯝꯕꯔ ꯂꯩꯇꯦ ꯍꯥꯏ ꯑꯩꯅ ꯄꯤꯔꯝꯃꯕꯅꯤ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯩꯒꯤꯁꯨ ꯂꯨꯍꯣꯡꯕ ꯇꯣꯟ ꯇꯧꯔꯛꯀꯅꯤꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯑꯍꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯁꯨꯃꯥꯏꯅꯒ ꯑꯩꯅꯒ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯤꯔꯣ ꯅꯨꯄꯥꯗꯨ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯅꯪ ꯌꯥꯝ ꯍꯩꯔꯦꯕ ꯌꯥꯝ ꯍꯩꯔꯦꯕ ꯂꯨꯍꯣꯡꯊꯣꯛꯅꯕ ꯍꯥꯏꯌꯨ ꯀꯥꯏꯅ ꯊꯥꯔꯛꯀꯗꯣꯏꯅꯤ ꯈꯨꯄꯥꯛꯁꯤꯅ ꯄꯣꯞꯑꯅ ꯅꯨꯄꯤꯗꯨꯅ ꯊꯋꯥꯁꯥꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯕꯗꯨꯗ ꯐꯣꯟꯗꯨ ꯇꯥꯛꯃꯨꯜꯂꯒ ꯀꯅꯥꯅꯣꯕ ꯅꯪꯅ ꯀꯣꯏꯅꯅꯤꯡꯉꯤꯁꯤ ꯅꯪꯅ ꯅꯨꯡꯁꯤꯅꯅꯤꯡꯉꯤꯁꯤꯅ ꯀꯅꯥꯅꯣꯕ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯃꯤ ꯅꯪꯒꯤꯁꯤ ꯈꯨꯝꯃꯨ ꯅꯈꯨꯠꯆꯤꯜꯂꯝꯂꯛꯀꯅꯣ ꯌꯥꯝꯕꯨꯡꯅ ꯅꯝꯕꯔ ꯄꯤꯔꯝꯃꯦꯗꯥꯏꯅꯦ ꯐꯅꯗꯨꯝ ꯐꯔꯦ ꯀꯩꯅꯣ ꯀꯔꯤ ꯐꯕ ꯀꯩꯗ ꯐꯔꯤꯅꯣꯕ ꯅꯪ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯅꯕꯨꯛ ꯆꯦꯜꯂꯝꯕ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯤꯕꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ ꯅꯨꯄꯥꯗꯨꯗꯤ ꯃꯇꯧꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯤ ꯑꯕꯦꯝꯃ ꯅꯪ ꯑꯩꯅ ꯐꯨꯕ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯅꯔꯣꯜ ꯆꯨꯝ ꯕꯕꯥꯍꯣꯏ ꯂꯥꯛꯑꯒ ꯉꯥꯡꯅꯔꯁꯤ ꯀꯩ ꯕꯕꯥ ꯀꯩ ꯕꯕꯥꯅꯣ ꯅꯪꯗꯤ ꯅꯔꯣꯜ ꯊꯣꯛꯇ꯭ꯔꯣ ꯁꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯕ ꯂꯨꯍꯣꯡꯕ ꯇꯣꯛꯄꯩ ꯋꯥꯁꯦ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄꯅꯣ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯑꯩ ꯂꯩꯔꯤꯉꯩ ꯂꯨꯍꯣꯡꯕ ꯇꯣꯡꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯝꯗ꯭ꯔꯁꯨ ꯍꯩꯅꯗ꯭ꯔꯁꯨ ꯑꯩꯅ ꯅꯪꯁꯦ ꯐꯥꯔꯒ ꯑꯣꯏꯁꯨ ꯂꯧꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯒꯤ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯖꯤꯜꯂꯤ ꯅꯪꯅ ꯍꯥꯏꯕ ꯉꯥꯛꯅ ꯑꯣꯏꯕ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯩꯁꯦ ꯊꯋꯥꯏ ꯄꯥꯟꯗꯕ ꯍꯪꯒꯤꯂꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯌꯥꯝꯕꯣꯡ ꯅꯆꯤꯜꯃꯛꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯋꯦꯇꯤꯡ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯅꯪ ꯄꯥꯏꯔꯛꯈꯤꯕ꯭ꯔꯥ ꯑꯩꯅ ꯇꯧꯕ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯉꯝꯃꯦꯅ ꯑꯩꯉꯣꯟꯗ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯅ ꯈꯨꯠ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯨꯄꯤꯒ ꯃꯦꯁꯦꯖ ꯊꯥꯅꯕꯗꯤ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯟꯕꯒꯤ ꯅꯅꯤꯡ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗꯦ ꯃꯥꯔꯁꯟ ꯈꯔ ꯄꯦꯟꯗꯕ ꯈꯣꯟꯖꯦꯜꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯈꯪꯗꯦ ꯅꯪꯕꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯅ ꯂꯛꯅꯖꯕꯒꯤ ꯋꯥꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯥꯅꯕ ꯃꯦꯁꯦꯖ ꯈꯛꯇ ꯎꯔꯒ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯀꯔꯤꯒꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯅꯣꯅ ꯅꯪ ꯑꯩꯉꯣꯟꯗ ꯃꯔꯝ ꯍꯪꯈꯤꯕ꯭ꯔꯥ ꯀꯧꯅꯔꯁꯨ ꯌꯥꯏ ꯀꯧꯅꯗ꯭ꯔꯁꯨ ꯌꯥꯏ ꯅꯪꯒ ꯈꯔꯁꯨ ꯁꯤꯡꯅꯕ ꯈꯣꯟꯖꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯅꯪ ꯑꯩ ꯂꯨꯍꯣꯡꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯝꯕꯁꯨ ꯑꯩꯅ ꯊꯤꯡꯅꯤ ꯅꯪꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯗꯥꯏꯇꯗꯣ ꯑꯩꯅ ꯂꯧꯅꯤ ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ ꯅꯪ ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ ꯍꯪꯕ ꯍꯩꯇ꯭ꯔꯣ ꯍꯥꯏꯕ ꯍꯩꯇ꯭ꯔꯕ ꯅꯪ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯍꯪꯗꯣꯔꯤꯒꯦ ꯑꯩꯁꯦ ꯅꯪꯗꯧꯅ ꯃꯤꯔꯦꯝ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯨ ꯑꯩ ꯑꯄꯥꯝꯕ ꯅꯪꯁꯨ ꯅꯪ ꯑꯄꯥꯝꯕ ꯐꯔꯦ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯗꯨ ꯀꯣꯁꯇꯨꯗ ꯂꯪꯁꯤꯜꯂꯤ ꯃꯥꯅ ꯊꯣꯡꯖꯤꯜ ꯀꯥꯟꯊꯣꯛꯄꯒ ꯅꯨꯄꯤꯗꯨꯅ ꯊꯣꯡ ꯂꯣꯟꯗꯣꯏ ꯇꯧꯏ ꯃꯥꯔꯁꯟ ꯃꯈꯨꯠꯇꯨ ꯏꯟꯁꯤꯟꯗꯨꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯈꯪꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯂꯩꯈꯤꯗꯣꯔꯤ ꯑꯩꯗꯤ ꯑꯍꯤꯡ ꯂꯩꯇꯧꯔꯤ ꯍꯥꯡꯗꯣꯛꯑꯣ ꯊꯣꯡꯁꯦ ꯆꯪꯂꯛꯀꯦ ꯍꯥꯡꯉꯣꯏ ꯅꯋꯥ ꯂꯧꯗꯦ ꯊꯣꯡꯁꯦ ꯊꯨꯗꯦꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯂꯦꯝꯅ ꯍꯥꯡꯉꯣ ꯅꯨꯄꯤꯗꯨꯅ ꯃꯆꯤ ꯂꯦꯡꯗꯕꯗꯨꯗ ꯃꯥꯔꯁꯟ ꯅꯝꯗꯅ ꯍꯦꯛ ꯏꯟꯗꯨꯅ ꯆꯪꯂꯛꯏ ꯃꯄꯥꯡꯒꯟ ꯍꯦꯟꯈꯤꯕꯅ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ ꯃꯥꯔꯁꯟꯗꯤ ꯊꯋꯥ ꯁꯥꯗꯦ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯇꯥꯟ ꯆꯥꯔꯤꯔ ꯆꯥꯗ꯭ꯔꯤꯔꯥ ꯅꯨꯄꯥꯗꯨꯏ ꯐꯣꯟ ꯂꯥꯛꯏ ꯃꯥꯔꯁꯟ ꯂꯥꯎ ꯊꯥꯗꯨꯅ ꯄꯥꯏꯈꯠꯂꯤ ꯑꯁꯣꯝꯗꯩ ꯅꯨꯄꯤꯗꯨꯅ ꯏꯌꯥꯝꯕ ꯍꯥꯎ ꯅꯪ ꯊꯣꯛꯂꯛꯑꯕꯣ ꯌꯨꯝꯗ ꯂꯩꯔꯕ꯭ꯔꯕ ꯅꯨꯄꯥꯗꯨꯏ ꯃꯇꯧꯗꯨ ꯍꯤꯡ ꯀꯥꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤ ꯍꯦ ꯃꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯏ ꯈꯪꯍꯧꯗꯕ ꯃꯇꯧꯗꯨꯗ ꯍꯩꯃ ꯑꯕꯦꯝꯃ ꯀꯩꯅꯣꯃꯤ ꯍꯦ
Thamo, phone tawrkano khangbra. Ai nupa na pakhang sara hawraglesune. Ngasidai khang nupi leiraba nupani. Nupaga phangjadraba. Aphangba ma hekta tombi oiresu yare khalagana yam lei pige. Nupi amadudi waga ngangjarakidri. Abima, phone do piromi. Karan toran ngangno. Kaigi phone? Ha, kaigi phone no. Nupi leiraba nangna atopa nupi da irang daw yabra. Hey, kai khangdabe. Phone do thamgiba kai dawge. Itai na wariste kyam taninge nang. Amadusu phone do masana kakjakri. Marsha nokningba khangi. Laisi henbi nupadubu khamanbagi haikai haidokluraga ikaiduna phone do pishilammaga chatkidoi dawi. Nupaduna makhut pharaga. Ngaiko. Aibu nupi thireba. Marsha nupidugi mangda lepsinduna nokmi. Ei nupidu masamda khangjage. Yagadra. Laisi henbi ikaina mamai lukthai. Hojikta yam thona pharamlaga thuna bethakida. Nangna hojik mingonda haikiba ai nupidu kanano bo. Masamda khangjage. Soikibani. Yaroi soibaga wado mayek sengoba. Kai wano haidoiba. Hainingai leitraga nungsiyana hairo. Is ngamaroi. Luhong to ase haibanina court marriage soina tawraga aikhoi da leirusi yari. Sidiana ba purasi. Phagi tawbani ba. Khangde aidi phagiga. Ngasi na ngai khoi da purani. Laisi henbisu thamoida nupa magi mami ama lachakibana koina sauba waro bangamde. Aduna anido harau nungsinana wari sane. Thohenbidu Laisi henbina handak marak marshan gayana kiba mawongduga honglakliba lamchatdugada khoidau pangsau sauninglabani. Tana chadrisu Thohenbidu mathanta dukan chatlubagi halakpagi lambida nongthanga thengnai. Nongthangsu uraduna garidu Thohenbigi mamang oiramna khamlai. Thohenbe nang se swai dewai doi nadro. Thohenbisu mabu takbi tambiriba oja magna adumna lambida laksilakpaduda tingak yengduna. Sir, ahoy mani. Aina hange swai de toina di lakpani. Adam hek thengnadi. Kamai tawbano khangdene. Thohenbidi karino khanna tarang amada nongthangda yenglai. Nongthangdi wangang lepti. Adumak wari makha samthari. Laisi henbido warimda sanasi. Wangang na sin haibani. Ado khangdene. Wari sanasi haibi yayade. Laisi henbidi wakaya ngangdi adunani. Maga sanadoi oiradi adum sano. Singlira singdrira kainu khangdi. Laisi henbiga marshan gado yanarabo malene. Warigi yam sanadana harau yam punkre. Hanadagi sauning leibaga Thohenbidi I kari. Adubu mabu takbi tambiriba ojani kahenba matausu uningde. Aduna tapna hairi. Khangdida moi anigi wabu. Laisi henbise karapangi. Mi karangamzadena yambungna namhaduna loinarabanina tana loinariba oiramni. Khangde aikoi amaduna ariba koishilakpasida thuna luhongningdana tawri oiramni. Ado Noishu namanabida single oiba yauradi aigi somta sembiro. Ikai iki wang malana magi satrani kauba makai matau yengi khanna hairaklabani. Thohenbidi ka hena khanjindana nongthangge adugumma marau leiba wangangdugi nunggi artha khangdabana ichamchamna hairi. Haujikandi sarhoi bets tasu adumna pa koina driba leisabi eribi myam leiramkhini. Aina khangbada su myam leirida. Nang swingit irang diyam khakmande oibu. Yari, Laisi henbida. Ai wari chanaba yabra yengi. Phare adudi, sir, ai susangagi yumda. Ai hanjilaktrena hainaramani. Nongthangdu Thohenbigi matawduda munna yengi. Pikta pikliba angang dinate college karaklabani. Apam nungsi soidana poklamani. Asukkoina marshana Laisi henbita narakpadagi. Ingit irang peduna laklaphaw kari sukhangbi trabaduda wa makhata thaningdre. Maring kasu natabaga magi college to makki satraga oibaga auba mina kari khankine haibagi wakhalda nongthangsu nokphetawna hairi. Phare dudi aishu thaba ma haidoklugi nangchu sang adu thoenbe nang leisabi phare apam nungshidi poklamani adubu atopa nupa single oinaganu koigi khalasu madugi ihuldo kauthokro ko. Thohenbi tarang amada nongthangna hainingli wadu khangdabagum hoi hairamduna grong changkri.
ꯃꯇꯧꯗꯨꯗ ꯅꯣꯡꯊꯥꯡꯗꯤ ꯁꯥꯎꯅꯤꯡ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯪꯕꯤꯗꯦ ꯃꯇꯥꯒꯨꯝ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯦꯠꯅꯕ ꯂꯩ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯁꯨ꯫ ꯃꯥꯔꯁꯟꯅ ꯅꯝꯍꯥꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯃꯥꯇꯒꯤ ꯑꯣꯏꯒꯦ ꯈꯜꯂꯤ, ꯑꯗꯨꯒ ꯅꯣꯡꯊꯥꯡꯅ ꯊꯣꯏꯍꯦꯟꯕꯤ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯔꯣꯏ ꯈꯜꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯥꯔꯁꯟ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯅꯝꯍꯥꯗꯨꯅ ꯇꯧꯔꯛꯄ ꯃꯑꯣꯡꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗꯕ ꯃꯌꯥꯝꯗꯨꯒꯅ ꯎꯄꯥꯏ ꯂꯩꯇꯕꯒꯨꯝ ꯃꯥꯔꯁꯟꯒ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯏꯍꯦꯟꯕꯤꯗꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯏ꯫ ꯀꯣꯂꯦꯖ ꯀꯥꯔꯛꯂꯕꯁꯨ ꯋꯥꯈꯜꯗ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯊꯕꯛ ꯇꯧꯕ ꯄꯥꯝꯂꯤ꯫